ꯎꯝ ꯇꯧꯒꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯁꯦꯔꯩꯔꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯌꯦꯡꯒꯦ ꯃꯈꯨꯠ ꯁꯨꯃꯥꯏꯅ ꯇꯧ ꯃꯈꯨꯠ ꯁꯨꯃꯥꯏꯅ ꯒꯨꯠꯒꯥꯜ ꯒꯨꯠꯒꯥꯜ ꯌꯥꯔꯕ ꯑꯅꯨ ꯏꯆꯦ ꯄꯔꯦꯡꯅ ꯀꯔꯦ ꯃꯤꯁꯇꯔ ꯖꯝꯄꯤꯡ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯑꯗꯨꯒ ꯔꯥꯁ ꯕ꯭ꯔꯗꯔꯅ ꯀꯔꯤ ꯍꯥꯏꯕ ꯐꯥꯔꯁ ꯂꯥꯏꯛꯇ ꯑꯗꯨꯒ ꯄꯔꯤꯃꯣꯠꯇꯅ ꯒꯨꯍꯥꯇꯤ ꯏꯪꯕ꯭ꯔꯣ ꯑꯁ ꯍꯥꯏꯌꯦ ꯏꯁꯦ ꯀꯥꯏꯗ ꯏꯪꯕꯅꯣꯅꯦ ꯉꯁꯤ ꯈꯔ ꯏꯪꯉꯦ ꯉꯁꯤ ꯋꯦꯗꯔꯁꯦ ꯈꯔ ꯏꯪꯉꯦ ꯑꯗꯨ ꯐꯝꯃꯨꯅꯦ ꯃꯃꯥꯅ ꯐꯝꯃꯨꯅꯦ ꯂꯥꯛꯀꯦꯗ ꯏꯆꯥꯅꯨꯄꯤ ꯃꯃꯥꯅ ꯃꯈꯨꯠ ꯌꯦꯡꯍꯜꯂꯨꯁꯦ ꯄꯣꯁ ꯇꯧꯔꯁꯦ ꯄꯣꯁ ꯇꯧꯔꯣ ꯒꯨꯠ ꯒꯥꯔꯜ ꯒꯨꯠꯒꯥꯜ ꯒꯨꯠꯒꯥꯜꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯒꯨꯠꯒꯥꯜ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯨꯃꯥꯏꯅ ꯅꯥꯏꯁ ꯒꯨꯍꯥꯇꯤ ꯏꯪꯕ꯭ꯔꯣ ꯑꯗꯨꯒ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯑꯩ ꯍꯤꯖꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯌꯥꯝꯕ ꯔꯥꯁꯕꯔꯥ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯨꯒꯤ ꯁꯦꯀꯦꯟꯗ ꯑꯗꯨꯒꯗꯤꯗꯅ ꯏꯕꯦꯝꯃ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯄꯥꯏꯔꯤꯡ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯏꯪꯕꯅ ꯍꯨꯃꯥꯡ ꯇꯥꯔꯦ ꯁꯤꯗꯁꯨ ꯍꯨꯃꯥꯡ ꯇꯥꯔꯦ ꯑꯗꯨꯒ ꯒꯨꯔꯇꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯏꯕꯦꯝꯃ ꯑꯂꯨꯒ ꯆꯥꯏ ꯑꯗꯨꯒ ꯁꯥꯏꯁꯤꯅ ꯃꯆꯥ ꯊꯣꯏꯕꯤ ꯃꯆꯥ ꯊꯣꯏꯕꯤꯗꯨꯗ ꯂꯩꯔꯦ ꯃꯆꯥ ꯊꯣꯏꯕꯤ ꯌꯦꯡꯍꯜꯂꯨꯁꯦ ꯁꯤꯗ ꯂꯥꯛꯑꯣ ꯈꯪꯉꯥꯎ ꯁꯦꯠꯂꯣ ꯃꯆꯥ ꯊꯣꯏꯕꯤ ꯀꯧꯋꯦ ꯇꯨ ꯂꯥꯎ ꯁꯤꯗ ꯂꯥꯎ ꯑꯗꯨꯒ ꯏꯆꯦ ꯄꯔꯦꯡꯅ ꯀꯔꯤꯕ ꯑꯥꯔꯖꯦ ꯃꯁꯛ ꯎꯍꯜꯂꯒ ꯁꯥꯟꯅꯅꯧ ꯃꯁꯛ ꯎꯍꯜꯂꯒ ꯁꯥꯟꯅꯧ ꯍꯥꯏ ꯌꯥꯔꯦ ꯑꯥꯔꯖꯦ ꯃꯁꯛ ꯎꯍꯜꯂꯒ ꯁꯥꯟꯅꯧ ꯍꯥꯏꯗ ꯑꯩ ꯃꯁꯛ ꯎꯠꯂꯛꯑꯔꯣꯏꯒꯦ ꯏꯆꯦ ꯁꯥꯟꯅꯒ ꯂꯥꯞ ꯌꯨ ꯎꯗꯕ ꯏꯆꯦꯅ ꯀꯨꯏꯔꯦꯗ ꯃꯁꯛ ꯎꯗꯕ ꯑꯩ ꯃꯁꯛ ꯅꯍꯥꯟ ꯎꯠꯂꯤꯗꯨꯗꯤꯅꯦ ꯏꯆꯦ ꯄꯥꯔꯤꯃꯣ ꯑꯩꯒꯤ ꯄꯤꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯗꯨꯗꯤꯅ ꯑꯩꯒꯤ ꯒꯨꯒꯜ ꯄꯦꯟ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯛꯁꯦꯁ ꯑꯦꯀꯥꯎꯟꯒꯤ ꯀꯔꯤ ꯒꯨꯒꯜ ꯄꯦ ꯂꯥꯛꯄꯗ ꯃꯁꯛ ꯎꯠꯂꯤꯗꯨꯗꯤ ꯏꯆꯥꯅꯕꯤ ꯂꯥꯛꯑꯦ ꯇꯨ ꯏꯆꯥꯅꯕꯤ ꯃꯁꯛ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏ ꯃꯃꯥꯅꯨꯇꯨ ꯃꯃꯥꯅꯨꯗꯤ ꯑꯩꯈꯣꯏ ꯃꯃꯥꯅꯨ ꯅꯨꯡꯁꯤꯕꯤ ꯅꯥꯏꯁ ꯕꯥꯗꯜ ꯕꯔꯁꯥ ꯕꯤꯖꯂꯤ ꯃꯦꯘ ꯍꯥꯏꯕ ꯌꯦꯡꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯌꯦꯡꯉꯨ ꯃꯌꯥꯝꯗꯨ ꯄꯣꯁ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯨꯏꯔꯦ ꯃꯁꯛ ꯎꯗꯕ ꯑꯗꯨꯗꯒꯤ ꯉꯁꯥꯏꯗꯅ ꯀꯩꯅꯣ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯂꯩꯔꯤꯁꯦ ꯌꯥꯗꯦ ꯃꯃꯥꯅꯨ ꯅꯦꯅꯦ ꯍꯣꯏꯅ ꯌꯦꯡꯉꯤꯇꯨ ꯅꯦꯅꯦ ꯅꯪ ꯐꯖꯩ ꯍꯥꯏ ꯅꯦꯅꯦ ꯍꯣꯏꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣꯅꯤ ꯂꯥꯏꯐꯇ ꯌꯦꯡꯒꯦ ꯎꯔꯦ ꯅꯪꯅ ꯎꯔꯦ ꯇꯨ ꯅꯦꯅꯦ ꯍꯣꯏꯅ ꯎꯔꯦ ꯇꯨ ꯑꯥꯗ ꯂꯩ
Jengol nino na uro inonda. Nino nino na nonda uro ya ba. Nino na nonda uya ba na uro ya ba. Nino na nungsi ya. Nonda kumai udu ke. Ichanupi niya lesahi phare mayam. Ha? Hiptu ba? Lepo jenge. Dong ichanupi lepe tu mayam tu. Ichanupi lesahi phare. Yo, ichanupi lesahi phare. Di ban ki bersani. Chị chú cái này hai đứa gì nghe mà nó hai đứa gì nghe hai đứa gì nghe chị chú cái đi बादल बरसा बिजली में है ना देंगे बन की बंसनी माल पिएंगे यार good dugai kara kana ibne dugai adona video ni dugai esai chena kare maja thubi kubi nani ai dugai raj bana kare ba abe ma ai dugai ki che pai na na to nacha nupi do yamna haujau nasam phojani ai dugai gurdev brother kare marje chắc thùng nè được cái sao cho nó cháu đấy lấy cha bị phá đấy được cái sao cho nó cái ba hay nghe xây gì sắc pa mal pienge be ma wow ai được cái mini do minuta na cái hello mayam được cái mal pienge chắc na खाएंगे बीड़ी करे टानेंगे आई दो ना हाँ बीड़ी पियेंगे हाँ देखो मेरे तो ओह विकास है रे बीड़ी पियेंगे है रोज Oh, because, huh? Oh. Isa je kaya ba hadi ko chapsa diri bo arje chapsa diri che dugogi katha miti lai he like that ema oh mayam like the ông ta like lấy chứ nó mayam like rồi rồi ba sai cho DJ ai ah
ꯗꯤꯖꯦ ꯕꯦꯝꯃ ꯃꯥꯜꯕꯦꯡꯒꯤ ꯃꯥꯜꯕꯦꯡꯒꯤ ꯉꯁꯥꯏ ꯃꯤꯇꯩ ꯔꯤꯇꯥꯟ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯃꯤꯇꯩꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯉꯁꯥꯏꯇꯅ ꯃꯥꯜ ꯄꯤꯑꯦꯟꯒꯦ ꯀꯣꯄꯤꯔꯥꯏꯠ ꯑꯣꯏꯒꯅꯤ ꯑꯩ ꯀꯣꯄꯤꯔꯥꯏꯠ ꯀꯛꯊꯠꯀꯅꯤ ꯏꯆꯦ ꯌꯥꯔꯦ ꯏꯆꯦ ꯂꯣꯏꯁꯤꯜꯂꯣꯁꯦ ꯂꯣꯏꯁꯤꯜꯂꯣꯁꯦ ꯑꯅꯨ ꯂꯣꯏꯁꯤꯜꯂꯣꯁꯦ ꯋꯥꯏ ꯊꯤꯡꯖꯤꯜꯂꯣ ꯄꯄꯥ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤꯀꯣ ꯕꯥꯕꯥ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯍꯥꯏꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ ꯏꯆꯦ ꯆꯥꯛ ꯀꯩ ꯏꯟꯖꯥꯡꯅꯣ ꯏꯆꯦ ꯆꯥ ꯉꯁꯥꯏ ꯑꯦꯜꯕꯤ ꯂꯥꯛꯇꯦꯗ ꯑꯩ ꯃꯇꯝꯗꯣ ꯈꯔ ꯁꯪꯗꯕꯗꯨ ꯂꯥꯛ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯗꯤꯖꯦ ꯅꯩ ꯑꯥꯔꯖꯦ ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯜꯂꯒ ꯅꯨꯄꯤ ꯑꯣꯜꯂꯗꯤ ꯈꯔ ꯀꯗꯥꯏ ꯃꯤ ꯂꯥꯛꯀꯅꯤ ꯅꯨꯄꯤ ꯑꯣꯜꯂꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯉꯁꯥꯏ ꯅꯨꯄꯤ ꯑꯣꯜꯂꯒꯦ ꯑꯩ ꯅꯨꯄꯤ ꯑꯣꯜꯂꯗꯤ ꯈꯔ ꯃꯤ ꯂꯥꯛꯀꯅꯤꯌꯦ ꯃꯥꯜ ꯄꯤꯌꯦꯡꯒꯤ ꯑꯃꯨꯛꯇ ꯃꯥꯜ ꯄꯤꯌꯦꯡꯒꯤ ꯑꯣꯜꯂꯣ ꯑꯥꯔꯖꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯃꯣꯃꯤꯇꯥ ꯋꯥꯏ ꯏꯆꯦ ꯎꯃꯥ ꯏꯆꯦ ꯃꯣꯃꯤꯇꯥ ꯋꯦꯜꯀꯝ ꯃꯣꯃꯤꯇꯥ ꯏꯆꯦ ꯃꯣꯃꯤꯇꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯉꯁꯥꯏ ꯌꯦꯡꯉꯝꯃꯤꯅꯦ ꯑꯅꯨꯒꯤ ꯀꯔꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯕꯤꯔꯛꯄ ꯀꯗꯥꯏ ꯃꯥꯅ ꯀꯗꯥꯏ ꯊꯥꯔꯛꯄ ꯄꯣꯠꯇꯣ ꯌꯦꯡꯉꯝꯃꯤ ꯉꯁꯥꯏ ꯀꯗꯥꯏ ꯉꯥꯔꯤ ꯀꯔꯤ ꯊꯥꯔꯛꯄꯗꯣ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒ ꯀꯁꯝꯃꯤꯗꯅ ꯑꯣꯜꯂꯣ ꯑꯥꯔꯖꯦ ꯑꯗꯨꯒꯤ ꯃꯤꯅꯨꯡꯗ ꯀꯌꯥ ꯀꯝꯄꯅꯤ ꯄꯤꯌꯣꯒꯤ ꯑꯗꯨꯒ ꯑꯁꯤꯁꯦ ꯑꯗꯨꯒ ꯈꯪꯉꯦ ꯑꯗꯨꯒ ꯃꯣꯏꯗꯅ ꯊꯥꯖꯗ꯭ꯔꯕꯣ ꯊꯥꯖꯗ꯭ꯔꯕꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦꯅ ꯂꯥꯛꯄꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯏꯃꯥ ꯏꯆꯦꯒꯤ ꯀꯔꯥꯏ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯃꯦꯕ ꯑꯗꯨꯒ ꯑꯅꯨ ꯁꯤꯡꯉꯥꯅ ꯀꯔꯥꯏ ꯏꯆꯦꯒꯤꯗꯃꯛꯇ ꯀꯔꯥꯏ ꯄ꯭ꯔꯖꯦꯟ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩꯑꯕ ꯅꯨꯡꯁꯤꯕꯗ ꯑꯁ ꯅꯨꯡꯁꯤꯕꯁꯦ ꯑꯁꯤꯅꯤ ꯑꯩꯁꯦ ꯎꯕꯗ ꯌꯥꯝ ꯄꯦꯜꯂꯦꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯁꯥꯏ ꯃꯤꯇꯩ ꯅꯨꯡꯉꯥꯏꯈꯕ ꯀꯔꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯒꯤ ꯃꯤꯅꯤ ꯇꯨꯃꯤꯅꯤꯠꯇꯅ ꯅꯦꯠ ꯂꯣꯏꯔꯦ ꯂꯣꯏꯗꯦ ꯅꯦꯠ ꯑꯩ ꯃꯣꯕꯥꯏꯜ ꯁꯤꯖ ꯑꯣꯏꯈꯤꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯇꯧꯔꯤꯅꯤ ꯑꯗꯨꯗꯒꯤ ꯃꯣꯃꯤꯇꯩ ꯏꯆꯤꯅ ꯀꯗꯥ ꯀꯁꯥꯔ ꯃꯤꯇꯩ ꯉꯥꯏꯈꯣꯗꯥ ꯑꯗꯨꯗꯒꯤ ꯉꯁꯥꯏꯇꯅ ꯑꯩꯒꯤ ꯅꯦꯠ ꯎꯔꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯅꯤ ꯇꯨ ꯃꯤꯅꯤꯠꯇꯅ ꯀꯔꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯒꯤ ꯄꯥꯔꯤꯃꯝꯅ ꯀꯔꯤ ꯃꯃꯤꯇꯥ ꯏꯇꯥ ꯒꯨꯗ ꯅꯥꯏꯠ ꯃꯤꯅꯤ ꯇꯨ ꯃꯤꯅꯤꯠꯇꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯅꯥꯅꯣ ꯑꯩꯗꯣ ꯑꯗꯨꯒ ꯀꯁꯥꯔ ꯃꯔꯛꯊꯦꯝ ꯍꯥꯏ ꯕ꯭ꯔꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯦꯁꯥꯏꯁꯤꯅ ꯀꯩ ꯍꯥꯏꯕ ꯑꯜꯁꯦ ꯃꯆꯥꯊꯣꯏꯕꯤꯁꯦ ꯐꯖꯅ ꯂꯦꯡꯉꯤꯍꯦ ꯑꯩꯒ ꯑꯃꯠꯇꯅꯤ ꯏꯆꯦ ꯃꯥ ꯁꯣꯔꯠ ꯚꯤꯗꯤꯑꯣꯒ ꯊꯥꯡꯒꯠꯂꯒ ꯏꯆꯦꯒ ꯄꯨꯟꯅ ꯂꯩꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯍꯦ ꯃꯥ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯅꯤꯅ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯁꯣꯔꯠ ꯚꯤꯗꯤꯑꯣꯒ ꯃꯥꯒꯤ ꯑꯞꯂꯣꯗ ꯇꯧꯗꯦ ꯃꯥ ꯐꯖꯅ ꯖꯒꯣꯏ ꯁꯥꯏ ꯏꯆꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯑꯩꯗꯤ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯌꯨꯁ ꯇꯧꯗꯕꯅꯤꯅ ꯑꯩ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯣꯃꯤꯇꯩ ꯏꯆꯤꯅ ꯀꯔꯤ ꯄꯔꯤꯃꯣ ꯌꯥꯝꯅ ꯌꯦꯡꯉꯤꯗ ꯀꯔꯦ ꯏꯃꯣꯝ
ꯏꯃꯣꯟ ꯍꯤꯡꯉꯤꯗ ꯑꯗꯨꯒ ꯆꯦ ꯁꯣꯅꯤꯌꯥ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔꯁꯤꯅ ꯏꯆꯦ ꯁꯥꯗ ꯏꯆꯥꯅꯨꯄꯤ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯖꯒꯣꯏ ꯁꯥꯕꯩꯗꯃꯛꯇꯗꯤ ꯐꯥꯔꯁ ꯀ꯭ꯂꯥꯁꯅꯤ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏ ꯄꯥꯝꯃꯤ ꯌꯥꯝꯅ ꯃꯥ ꯏꯆꯥꯅꯨꯄꯤ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯃꯊꯪꯗ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯃꯥ ꯐꯖꯅ ꯀꯔꯤ ꯍꯥꯏꯁꯦ ꯗꯥꯟꯁ ꯀ꯭ꯂꯥꯁꯇ ꯄꯤꯔꯒꯦ ꯑꯗꯨ ꯈꯜꯂꯤ ꯃꯥꯒꯤꯗꯃꯛꯇ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯆꯠꯂꯗꯤ ꯐꯖꯅ ꯃꯁꯥꯒꯤ ꯀꯗꯥꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯃꯁꯥꯒꯤ ꯀꯗꯥꯏ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯑꯗꯨꯗꯤ ꯑꯗꯨꯒꯩ ꯀꯔꯤ ꯍꯥꯏꯕꯗꯨꯒ ꯀꯁꯝ ꯃꯇꯝꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯥꯗ꯭ꯔꯤ ꯀꯁꯥ ꯃꯔꯥꯡ ꯊꯦꯝꯗꯨꯒꯤ ꯉꯁꯥꯏꯁꯤꯅ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯊꯔꯛꯑꯣ ꯑꯩꯒ ꯁꯣꯠ ꯅꯝꯅꯤꯡꯉꯦ ꯏꯆꯦ ꯑꯣꯡꯀꯤꯅꯤ ꯌꯥꯝꯅ ꯖꯒꯣꯏ ꯁꯥꯕꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯏꯆꯦ ꯃꯥꯁꯦ ꯖꯒꯣꯏ ꯁꯥꯕꯩꯗꯃꯛꯇ ꯏꯁꯩ ꯑꯃ ꯊꯥꯔꯒ ꯃꯥꯅ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜꯗ ꯊꯥꯔꯒ ꯖꯒꯣꯏ ꯁꯥꯕꯗꯤ ꯑꯁ ꯑꯩꯈꯣꯏꯒ ꯀꯗꯥꯏ ꯄꯥꯟꯅꯖꯥꯠꯇꯦ ꯃꯥꯁꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯄ꯭ꯔꯤꯟꯁꯇꯣ ꯂꯩꯀꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯀꯔꯤ ꯑꯥꯔꯖꯦ ꯄ꯭ꯔꯤꯟꯁꯇꯣ ꯂꯥꯛꯑꯒꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯄ꯭ꯔꯤꯟꯁꯇꯣ ꯈꯪꯗꯦ ꯂꯥꯛꯇꯦ ꯏꯆꯦ ꯏꯆꯦ ꯃꯣꯝ ꯏꯇꯥ ꯋꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯄꯔꯤ ꯃꯣꯝ ꯏꯇꯥ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯌꯥꯏ ꯏꯆꯥ ꯁꯥꯟꯅꯈ꯭ꯔꯦꯕ ꯑꯩ ꯏꯆꯥ ꯑꯅꯤꯁꯨ ꯗꯦꯟꯁ ꯌꯥꯝ ꯍꯩ ꯑꯣꯡꯒꯤꯅꯤ ꯏꯆꯦ ꯀꯔꯤ ꯑꯩꯈꯣꯏꯁꯤꯁꯨ ꯀꯔꯦ ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯃꯣꯕꯥꯏꯜ ꯄꯥꯏꯔꯒ ꯖꯒꯣꯏ ꯁꯥꯒꯦ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯆꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯌꯥꯝ ꯇꯣ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯔꯒ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗꯣ ꯊꯥꯔꯒ ꯑꯗꯨꯝ ꯖꯒꯣꯏ ꯁꯥꯔ ꯂꯩꯔꯦ ꯏꯆꯦ ꯈꯪꯗꯦꯗ ꯑꯗꯨ ꯃꯥꯁꯦ ꯐꯖꯅ ꯖꯒꯣꯏ ꯁꯥꯔꯗꯤ ꯐꯖꯅ ꯍꯩꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯃꯥ ꯇꯧ ꯂꯩ ꯌꯥꯕ ꯖꯒꯣꯏ ꯁꯥꯕꯁꯦ ꯌꯥꯝꯅ ꯀꯩ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯥꯔ ꯖꯦ ꯄ꯭ꯔꯤꯟꯁ ꯀꯩꯗꯧꯒꯦ ꯄꯔꯤ ꯃꯣꯏꯖꯥ ꯑꯗꯨꯒ ꯏꯆꯝꯃꯤꯅ ꯑꯩ ꯃꯈꯨꯠ ꯊꯣꯛꯂꯦ ꯑꯗꯨꯗꯒꯤ ꯏꯆ ꯄꯔꯤꯃꯣꯝ ꯏꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯏꯆꯥ ꯏꯆꯦꯅ ꯑꯩ ꯏꯆꯥ ꯑꯅꯤꯁꯨ ꯗꯦꯟꯁ ꯌꯥꯝ ꯍꯩ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯩ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯇꯅ ꯀꯔꯤꯕ ꯈꯨꯕꯤꯁꯨ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩ ꯀꯁꯝꯃꯗꯅ ꯕ꯭ꯔꯣ ꯀꯔꯤ ꯑꯥꯔꯖꯦ ꯕ꯭ꯔꯣꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯗꯒ ꯏꯆꯦ ꯄꯥꯔꯤꯅ ꯀꯔꯤ ꯍꯥꯏꯕ ꯉꯥ ꯃꯔꯨꯝ ꯆꯥꯏ ꯇꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯄꯥꯔꯤꯅ ꯕꯦꯝꯆꯥꯏꯅ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯩ ꯀꯔꯤ ꯍꯥꯏꯕ ꯑꯍꯟꯕꯅꯤꯍꯦ ꯑꯍꯟꯕꯅꯤꯍꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯔꯤ ꯏꯆꯦ ꯄꯔꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯗꯒꯤ ꯏꯆꯥ ꯏꯆꯥ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯒ ꯀꯅꯦꯛ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯒꯤ ꯏꯆꯦ ꯄꯔꯤꯅꯕ ꯃꯣꯏꯔꯥꯡꯊꯦꯝ ꯅꯨꯡꯁꯤꯗ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯄꯔꯤ ꯁꯤꯁꯇꯔ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯒꯤ ꯏꯆꯝ ꯃꯣꯕꯤꯗ ꯑꯣꯏꯅ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯑꯗꯨꯒ ꯏꯆꯥ ꯏꯆꯦꯅ ꯏꯆꯦ ꯕꯦꯝꯆꯥ ꯅꯥꯕ ꯐꯔꯕꯣ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥ ꯅꯥꯕ ꯐꯔꯦ ꯈꯔ ꯂꯣꯛ ꯊꯨꯡꯉꯤ ꯃꯌꯥꯝ ꯏꯆꯦ ꯕꯦꯝꯆꯥ ꯑꯔꯨꯝ ꯍꯧꯔꯝꯕꯅꯤ ꯈꯔ ꯅꯥꯕ ꯐꯔꯦ ꯍꯧꯖꯤꯛ ꯂꯣꯛ ꯈꯔ ꯊꯨꯡꯉꯤ ꯑꯗꯨꯗꯅꯤ ꯑꯗꯨꯒꯒꯤ ꯀꯁꯇꯃꯔ ꯃꯊꯪꯗ ꯃꯣꯃꯤꯇꯥ ꯁꯤꯁꯇꯔ ꯂꯞ ꯌꯨ ꯑꯗꯨꯒꯒꯤ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯏꯆꯦ ꯃꯣꯃꯤꯇꯥ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯀꯗꯥꯏ ꯐ꯭ꯔꯦꯟꯁꯤꯞ ꯍꯥꯏꯁꯦ ꯐ꯭ꯔꯦꯟꯁꯤꯞꯀꯤ ꯃꯔꯝꯗ ꯀꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯇꯥ ꯏꯇꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄꯅꯦ ꯏꯆꯦꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯀꯗꯥꯏ ꯕꯦꯝꯆꯥ ꯏꯆꯦꯅ ꯀꯗꯥꯏ ꯐꯔꯦ ꯁꯥꯔ ꯑꯗꯨꯒꯤ ꯄꯔꯤꯃꯣꯠꯇꯅ ꯉꯥ ꯃꯔꯨꯝ ꯆꯥꯔꯦ ꯏꯅꯥꯎ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯑꯩ ꯃꯣꯃꯤꯇꯥ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯚꯤꯗꯤꯑꯣꯁꯦ ꯀꯗꯥꯏ ꯉꯁꯥꯏ ꯑꯌꯨꯛꯇ ꯊꯥꯡꯒꯠꯂꯛꯄ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗ ꯑꯃ ꯊꯥꯡꯒꯠꯂꯛꯄ ꯚꯤꯗꯤꯑꯣ ꯑꯅꯤꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯏꯗꯣ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯑꯦ ꯂꯥꯁꯇ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯌꯣꯄꯥꯛ ꯀꯥꯡ ꯀꯥꯡ ꯐꯥꯏꯔꯣ ꯏꯆꯦ ꯀꯥꯡꯒ ꯐꯥꯗꯦ ꯀꯥꯡ ꯂꯩ ꯃꯣꯔꯇꯤꯟ ꯊꯥꯔꯤ
ꯑꯗꯨꯒ ꯄꯔꯤ ꯑꯃ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯁꯨ ꯃꯣꯗꯤꯗꯥꯒꯤ ꯄ꯭ꯌꯨ ꯍꯥꯏꯅꯤ ꯑꯗꯨꯒ ꯏꯄꯥ ꯀꯥꯡ ꯐꯥꯔꯤꯕꯣ ꯑꯗꯨꯒ ꯀꯁꯇꯃꯔꯗꯧꯅ ꯄꯔꯤ ꯁꯤꯁꯇꯔ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯄꯥꯔꯤ ꯏꯃꯥ ꯄꯥꯔꯤꯃꯣꯕꯨ ꯅꯪ ꯈꯪꯗ꯭ꯔꯤꯕꯅꯤꯅꯦ ꯀꯁꯥꯔ ꯄꯥꯔꯤꯃꯣꯟꯗꯤ ꯍꯣꯖꯥꯏꯒꯤꯅꯤꯅꯦ ꯏꯆꯦ ꯄꯥꯔꯤꯕꯣꯕꯨ ꯅꯪ ꯈꯪꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯄꯨ ꯏꯆꯦ ꯄꯥꯔꯤꯕꯣ ꯀꯥꯏꯒꯤꯅꯣ ꯑꯩꯅ ꯗꯁꯥꯅꯤꯍꯦ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯈꯔ ꯑꯥꯔꯁꯦ ꯑꯩ ꯑꯣꯟꯗ ꯂꯩꯒꯦ ꯊꯦꯡꯃꯟ ꯊꯦꯡꯉꯃꯤꯅꯤꯅ ꯑꯩ ꯁꯥꯎꯟ ꯑꯣꯐ ꯇꯧꯔꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯄꯨꯡ 11 ꯃꯈꯥꯏ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯁꯥꯔ ꯃꯇꯝꯅ ꯁꯤꯁꯇꯔ ꯑꯦꯁ ꯑꯥꯔ ꯂꯥꯛꯇꯦ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯀꯔꯤꯕ ꯐꯥꯔꯁ ꯂꯥꯏꯛ ꯑꯩꯅꯤꯀꯣ ꯏꯃꯥ ꯐꯥꯁ ꯂꯥꯛꯅꯩ ꯍꯥꯏꯔꯒ ꯂꯥꯁꯇ ꯂꯥꯛꯑꯒ ꯐꯥꯁ ꯂꯥꯏꯛ ꯀꯃꯥꯏꯅꯅꯣ ꯑꯗꯣ ꯄꯥꯔꯤꯃꯣꯏ ꯈꯔꯦ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯍꯥꯏꯅ ꯀꯞꯀꯔꯦ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯈꯔꯦ ꯏꯄꯥ ꯑꯩ ꯄꯣꯊꯥꯔꯒꯦꯀꯣ ꯄꯣꯊꯥꯅꯨ ꯏꯆꯦ ꯄꯣꯊꯥꯕ ꯌꯥꯔꯣꯏ ꯏꯎꯄꯥꯒꯤ ꯈꯔ ꯑꯦꯜꯕꯤꯂꯥꯗ ꯅꯪ ꯄꯣꯊꯥꯒꯦ ꯍꯥꯏꯗꯤ ꯑꯩ ꯅꯦꯛꯁꯇ ꯑꯩ ꯏꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯁꯨ ꯂꯥꯛꯑꯔꯣꯏ ꯑꯩꯗꯤ ꯑꯦꯜꯕꯤ ꯊꯥꯗꯣꯛꯑꯗꯧꯔꯅꯤ ꯉꯁꯤ ꯂꯥꯁ ꯑꯩꯒꯤ ꯑꯦꯜꯕꯤꯅꯤ ꯑꯗꯨꯒ ꯏꯆꯦ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯤ ꯍꯣꯏ ꯏꯆꯦ ꯐꯩꯀꯣ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯁꯨ ꯑꯗꯨ ꯄꯥꯝꯃꯤꯅꯤ ꯏꯆꯦ ꯑꯩꯁꯨ ꯀꯔꯥꯏ ꯉꯁꯤ ꯀꯔꯥꯏ ꯑꯅꯨ ꯏꯆꯦꯅ ꯀꯔꯦ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤꯗꯃꯛꯇ ꯏꯆꯦꯅ ꯀꯔꯥꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯣꯠ ꯊꯥꯔꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤ ꯍꯥꯏ ꯎꯅꯗ꯭ꯔꯁꯨ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯩꯔꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯇꯧꯔꯛꯄ ꯊꯕꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯤꯕꯣ ꯅꯨꯡꯁꯤꯁꯦ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯀꯗꯥ ꯕꯦꯠ ꯕꯥꯠ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯉꯁꯤ ꯀꯗꯥꯏ ꯍꯥꯏ ꯑꯅꯨ ꯏꯆꯦꯅ ꯉꯁꯤ ꯏꯆꯦꯒꯤꯗꯃꯛꯇ ꯉꯁꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯕ꯭ꯔꯥ ꯏꯁꯩꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯥꯔꯛꯄ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯗꯨ ꯄꯣꯠ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯂꯩꯔꯁꯨ ꯐꯪꯉꯣꯏ ꯑꯗꯨꯒꯒꯤ ꯑꯩꯅ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯔꯁꯨ ꯑꯗꯨ ꯄꯣꯠꯇꯣ ꯐꯪꯉꯣꯏꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯇꯣꯡꯉꯥꯜꯂꯦꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯉꯁꯤ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥꯡꯗꯁꯨ ꯏꯆꯦꯟꯅꯈ꯭ꯔꯦ ꯏꯆꯦꯒꯤꯗꯃꯛꯇ ꯑꯅꯨ ꯏꯆꯦꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯕꯦꯛ ꯊꯥꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯑꯕ ꯚꯤꯗꯤꯑꯣꯗꯣ ꯊꯃꯣꯏꯒꯤ ꯍꯥꯔꯠ ꯀꯗꯥꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯗꯥꯏ ꯑꯃꯅꯦꯕ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯒꯗꯅꯤ ꯑꯩꯁꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕ ꯄꯥꯝꯃꯦ ꯑꯩꯗꯤ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩꯗꯤ ꯀꯗꯥꯏ ꯁꯤ ꯀꯗꯥꯏ ꯅꯨꯡꯁꯤꯕꯗ ꯈꯔ ꯈꯟꯅꯕ ꯈꯣꯠꯄ ꯄꯥꯝꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏ ꯉꯁꯤ ꯏꯆꯦꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯄꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯇꯩꯗꯤ ꯀꯔꯤꯝ ꯍꯥꯏꯔꯔꯣꯏ ꯅꯨꯡꯁꯤꯕꯗꯤ ꯀꯗꯥꯏ ꯊꯃꯣꯏꯗꯤ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩ ꯄꯔꯤꯃꯣꯏ ꯀꯔꯦ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯍꯥꯏꯅ ꯈꯔꯦ ꯑꯗꯨꯒ ꯀꯁꯇꯃꯔ ꯃꯌꯥꯝꯊꯦꯟꯅ ꯑꯣ ꯏꯆꯦ ꯃꯦꯝꯇꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯌꯨꯄꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯖꯔꯣꯏ ꯏꯆꯦ ꯂꯩꯗ꯭ꯔꯗꯤ ꯌꯨꯄꯥ ꯇꯠꯂꯦ ꯈꯜꯂꯣ ꯑꯗꯨꯒꯒꯤ ꯄꯔꯤꯃꯩꯁꯤꯅ ꯀꯔꯤꯕ ꯑꯦꯁꯥ ꯂꯧꯔꯝꯕꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯃꯦꯝꯆꯥꯅ ꯈꯔ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯗꯨꯒ ꯀꯁꯇꯃꯔꯗꯅ ꯄꯔꯤ ꯁꯤꯁꯇꯔ ꯀꯔꯤ ꯄꯔꯤ ꯁꯤꯁꯇꯔ ꯑꯩ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯑꯗꯨꯒꯤ ꯑꯦꯁ ꯑꯥꯏ ꯆꯦꯟꯅꯈ꯭ꯔꯕ ꯄ꯭ꯔꯤꯌꯥꯗꯁꯅꯤ ꯅꯪ ꯑꯦꯀꯥꯎꯟ ꯊꯤꯕ ꯐꯪꯗꯦ ꯉꯔꯥꯡ ꯑꯩꯅ ꯀꯣꯃꯦꯟ ꯑꯃꯨꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯀꯔꯥꯏ ꯄ꯭ꯔꯌꯥꯁꯤꯅ ꯀꯔꯥꯏ ꯏꯆꯦ ꯏꯁꯥꯗ ꯀꯔꯥꯏ ꯀꯃꯦꯟ ꯊꯥꯔꯝꯗ꯭ꯔꯣ ꯑꯗꯨꯒ ꯄ꯭ꯔꯌꯥꯁꯤꯅ ꯆꯦ ꯏꯃꯣ ꯃꯥꯏꯅ ꯑꯗꯨꯒ ꯏꯄꯥ ꯏꯆꯦꯅ ꯕꯦꯝꯆꯥ ꯑꯣꯍ ꯅꯣ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯈꯔꯦ ꯏꯕꯥꯏꯅ ꯃꯔꯤꯝ ꯇꯧꯔꯤꯅꯤ ꯏꯕꯥꯏꯅ ꯃꯔꯤꯝ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯏꯆꯥꯅ ꯈꯔ ꯆꯦ ꯁꯣꯅꯤꯌꯥ ꯀꯔꯤ ꯂꯝ ꯀꯔꯤ ꯂꯧꯔꯝꯃꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯈꯔꯦ ꯏꯆꯦ ꯄꯔꯤ ꯗꯁꯥꯅꯤꯍꯦ ꯇꯧꯔꯤꯁꯦ ꯍꯥꯏ ꯀꯩꯅꯣ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯀꯩ ꯗꯁꯥꯅꯣ ꯍꯥꯏꯁꯦ ꯌꯨꯄꯥꯅ ꯀꯔꯤ ꯑꯦꯜꯕꯤ ꯊꯥꯕꯗ ꯀꯔꯤ ꯗꯁꯥ ꯑꯣꯏꯔꯕ ꯍꯥꯏꯁꯦ ꯑꯗꯨ ꯀꯩ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯈꯔꯦꯕ ꯑꯥꯔꯖꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯑꯦꯠ ꯗ ꯃꯣꯅꯤꯇꯔ ꯕ꯭ꯂꯨ ꯂꯥꯛꯑꯕ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩ ꯀꯁꯇꯃꯔꯗꯅ ꯀꯩꯗꯧꯔꯒꯦ ꯑꯦꯜꯕꯤꯕꯨ ꯈꯥꯏꯔꯕꯣ ꯃꯌꯥꯝ ꯇꯧꯅꯕꯁꯦ ꯎꯕꯗꯒ ꯑꯗꯨꯒ ꯀꯁꯇꯃꯔꯗꯅ ꯂꯥꯏꯛꯇꯨꯒ ꯄꯤꯔꯛꯇꯅ ꯑꯣꯟ ꯑꯟꯖꯂꯤ ꯏꯆꯦ ꯑꯟꯖꯂꯤ ꯏꯆꯦ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯑꯔꯖꯦ ꯕ꯭ꯔꯣꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛ ꯕ꯭ꯔꯣ ꯏꯆꯦ ꯑꯟꯖꯂꯤ ꯕꯣꯝ ꯗꯤꯟꯆꯥꯛ
ꯄ꯭ꯔꯦꯁꯁꯤꯅ ꯑꯣꯟ ꯂꯩꯈꯤꯕꯒꯤ ꯄ꯭ꯔꯦꯁꯁꯤꯅ ꯕ꯭ꯂꯨ ꯄꯤꯔꯕꯅꯤ ꯄ꯭ꯔꯦꯁꯁꯤꯅꯤ ꯑꯗꯨꯒ ꯆꯦꯟꯖꯅꯤꯅ ꯀꯔꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯁꯁꯤꯅ ꯄꯤꯔꯣ ꯑꯣ ꯄꯤꯔꯕꯅꯤ ꯑꯗꯨꯒ ꯆꯦꯅꯥ ꯆꯠꯄ꯭ꯔꯣ ꯀꯔꯤ ꯍꯤꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯍꯤꯖꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯥꯛꯇꯪ ꯂꯩꯔ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯏꯆꯦ ꯃꯆꯥꯅ ꯀꯔꯤ ꯏꯕꯥꯏꯅ ꯐꯨꯃꯤ ꯍꯥꯏꯕꯣ ꯐꯨꯔꯅꯤ ꯍꯥꯏꯔꯕꯣ ꯍꯥꯏꯕ ꯏꯕꯥꯏꯅ ꯐꯨꯔꯅꯤ ꯍꯥꯏꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯄ꯭ꯔꯦꯁꯁꯤꯅ ꯑꯣꯟ ꯑꯗꯣ ꯀꯁꯇꯃꯔꯗꯅ ꯁꯤꯁꯇꯔ ꯑꯟꯖꯂꯤ ꯂꯚ ꯌꯨ ꯗ ꯑꯦꯁꯥꯔ ꯆꯦꯅꯦꯜ ꯂꯥꯛꯀꯅꯤꯌꯦ ꯇꯞꯅ ꯅꯦꯠ ꯁ꯭ꯂꯣ ꯑꯣꯏꯔꯦ ꯌꯥꯗꯔꯦ ꯑꯗꯨꯒ ꯖꯦꯅꯤꯆꯟꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯨꯒ ꯀꯁꯇꯃꯔꯗꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯤꯁꯇꯔ ꯑꯟꯖꯂꯤ ꯑꯗꯨꯒ ꯑꯩ ꯃꯣꯃꯤꯇꯩ ꯏꯆꯦꯅ ꯀꯔꯦ ꯃꯌꯥꯝ ꯑꯩꯒ ꯀꯅꯦꯛ ꯂꯩꯗ꯭ꯔꯗꯤ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯥꯛꯑꯦ ꯍꯥꯏ ꯏꯆꯦ ꯃꯣꯃꯤꯇꯥ ꯂꯣꯏ ꯀꯥꯅꯦꯛ ꯂꯩꯔꯝꯒꯅꯤ ꯁꯤꯒ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯂꯣꯏ ꯀꯥꯅꯦꯛ ꯂꯩꯔꯝꯒꯅꯤ ꯏꯆꯦ ꯃꯣꯃꯤꯇꯥꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯨꯔꯥꯅ ꯗꯣꯁꯇꯤꯅꯤ ꯑꯗꯨꯒꯒꯤ ꯏꯆꯦ ꯄꯥꯔꯤꯕꯝꯅ ꯑꯟꯖꯂꯤ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯏꯆꯦ ꯃꯆꯥꯅ ꯏꯄꯥ ꯑꯩꯒꯤ ꯅꯦꯠꯁꯦ ꯌꯥꯗꯔꯦ ꯎꯔꯨꯔꯨ ꯑ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯎꯔꯨꯔꯨ ꯑꯗꯨꯒ ꯀꯗꯥꯏ ꯋꯥꯏ ꯐꯥꯏ ꯄꯥꯜꯂꯒ ꯖꯤꯑꯣ ꯐꯥꯏꯕꯔ ꯄꯥꯜꯂꯒ ꯎꯔꯨ ꯂꯩꯕ꯭ꯔꯣ ꯑꯩꯁꯦ ꯗꯁꯥꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯏꯀꯥꯏꯔꯦꯍꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯍꯥꯏꯔꯤꯁꯦ ꯄꯔꯤꯕꯝꯅ ꯀꯔꯤ ꯃꯩ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯑꯗꯨꯒ ꯏꯆꯦ ꯖꯅꯤꯅ ꯃꯣꯏꯔꯥꯡꯊꯦꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯀꯆꯃꯗꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯁꯤꯁꯇꯔ ꯑꯟꯖꯂꯤ ꯍꯥꯏ ꯑꯗꯨꯒꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯁꯥꯔ ꯀꯣꯃꯦꯟ ꯇꯧꯔꯕꯅꯤ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯆꯅ ꯃꯣꯏꯔꯥꯡꯊꯦꯝ ꯃꯌꯥꯝ ꯆꯥꯏꯌꯦ ꯃꯌꯥꯝ ꯆꯥꯏꯌꯦ ꯁꯤꯁꯇꯔ ꯇꯤ ꯍꯥꯏ ꯁꯤꯁꯇꯔꯗꯤ ꯀꯔꯤ ꯍꯥꯏꯅ ꯆꯥꯒꯦ ꯀꯁꯝ ꯑꯣꯏꯗꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯁꯤꯅ ꯑꯗꯩ ꯀꯁꯝ ꯑꯣꯏꯗꯅ ꯑꯟꯖꯂꯤ ꯑꯩ ꯉꯥ ꯑꯗꯨꯗꯒꯤ ꯑꯦꯁꯥ ꯏꯆꯅ ꯑꯩꯒꯤ ꯀꯣꯅꯦꯛ ꯑꯣꯏꯗꯕ ꯄ꯭ꯂꯤꯖ ꯌꯥꯔꯗꯤ ꯈꯔ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯀꯅꯦꯛ ꯑꯣꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯏꯆꯦ ꯄꯥꯔꯤꯃꯅ ꯀꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯒ ꯆꯦꯅꯦꯜ ꯁꯞ ꯇꯧꯕꯤꯗꯤꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯄꯥꯔꯤꯃꯅ ꯀꯁꯝꯅ ꯑꯟꯖꯂꯤ ꯁꯤꯁꯇꯔ ꯅꯣꯛꯁꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯏꯆꯦ ꯃꯣꯃꯤꯇꯩ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯕꯦꯝꯆꯥꯏ ꯑꯗꯨꯒ ꯑꯦꯁꯥ ꯏꯆꯦꯅ ꯑꯣꯀꯦ ꯄ꯭ꯔꯤꯌꯥ ꯑꯗꯨꯒ ꯏꯆꯦ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯑꯗꯨꯒ ꯑꯟꯖꯂꯤ ꯏꯆꯦꯅ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯑꯩꯗꯤ ꯀꯔꯤꯝ ꯄꯥꯝꯗꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯄꯥꯝꯃꯤ ꯅꯨꯡꯁꯤꯕꯅ ꯉꯁꯤ ꯑꯣꯡꯒꯤꯅꯤ ꯑꯩꯗꯤ ꯀꯔꯦ ꯌꯨꯇꯨꯕ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅ ꯃꯊꯪ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕ ꯑꯩ ꯋꯥꯈꯜꯗ ꯈꯜꯂꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃꯒ ꯀꯔꯤ ꯅꯨꯡꯁꯤꯗꯕ ꯇꯧꯕꯁꯦ ꯄꯥꯝꯗꯦ ꯑꯗꯨꯒ ꯋꯦꯜꯀꯝ ꯃꯣꯃꯤꯇꯥ ꯑꯗꯨꯒ ꯏꯆꯤꯄ ꯑꯩꯉꯣꯟꯗ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯩ ꯈꯪꯗꯦ ꯍꯥꯏꯕꯁꯤꯗꯣ ꯑꯩꯗꯤ ꯃꯥꯜ ꯄꯦꯡꯒꯦ ꯃꯥꯜ ꯄꯇꯥ ꯏꯪꯒꯦ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯃꯥꯜ ꯐꯠꯇ ꯏꯪꯒꯦ ꯑꯗꯨꯒ ꯑꯩ ꯀꯁꯝꯃꯊꯅ ꯈꯔ ꯏꯃꯥ ꯁꯤꯔꯝꯗꯣꯔꯦꯍꯦ ꯑꯩꯈꯣꯏ ꯏꯃꯥ ꯑꯦꯜꯕꯤ ꯊꯥꯕ ꯁꯤꯔꯝꯗꯣꯔꯦꯍꯦ ꯄꯥꯔꯤ ꯁꯤꯁꯇꯔ ꯇꯧꯔꯤꯁꯦ ꯁꯤꯁꯇꯔ ꯅꯟꯗꯤ ꯑꯩꯕꯨ ꯇꯧꯕꯤꯗꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯆꯥꯅ ꯏꯄꯥ ꯄ꯭ꯂꯤꯖ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯒꯦ ꯀꯣ ꯑꯩ ꯄꯣꯊꯥꯕ ꯌꯥꯔꯣꯏ ꯏꯆꯦ ꯃꯆꯥ ꯏꯆꯦ ꯃꯆꯥ ꯄꯣꯊꯥꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯄꯣꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯅꯨ ꯑꯇꯣꯞꯄ ꯑꯦꯜꯕꯤ ꯆꯠꯂꯒ ꯄꯣꯊꯥꯒꯦ ꯍꯥꯏꯔꯗꯤ ꯌꯥꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯄꯣꯊꯥꯕ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯋꯥꯔꯦꯒ ꯍꯥꯏꯔꯛꯀꯅꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯗꯨꯒ ꯏꯆꯦ ꯁꯥꯅ ꯃꯣꯃꯤꯇꯥ ꯑꯩꯒ ꯂꯩꯇꯦꯀꯣ ꯀꯩꯅꯣ ꯏꯆꯦ ꯏꯃꯥ ꯏꯆꯦ ꯁꯥꯔꯒ ꯑꯗꯨꯒ ꯃꯣꯃꯤꯇꯥꯒ ꯀꯔ ꯀꯥꯏꯅꯦꯛ ꯂꯩꯇꯔꯣ ꯑꯩꯁꯦ ꯍꯣꯏ ꯃꯥ ꯁꯨꯛ ꯀꯨꯏꯅ ꯂꯩꯔ ꯃꯣꯃꯤꯇꯩ ꯏꯆꯦꯅ ꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯆꯦꯅꯦꯜ ꯄꯥꯏꯕꯁꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯅ ꯂꯩꯔꯝꯗꯦ ꯁꯥꯔ ꯏꯆꯦꯒ ꯗꯁꯥꯅꯤꯌꯦ ꯑꯗꯨꯒ ꯏꯆꯦ ꯃꯦꯝꯗꯅ ꯀꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯌꯨꯄꯥ ꯆꯠꯂꯣ ꯏꯆꯦ ꯃꯊꯪꯗ ꯑꯩꯁꯨ ꯌꯦꯡꯒꯦ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯑꯣꯟꯗꯨꯒ ꯃꯆꯥ ꯄꯥꯔꯤ ꯁꯤꯁꯇꯔ ꯅꯣꯛꯀꯔꯦ ꯑꯗꯨꯒ ꯃꯃꯤꯇꯩꯇꯅ ꯄ꯭ꯔꯤꯌꯥꯗꯁꯤꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯏꯆꯥ ꯏꯆꯥꯅ ꯀꯁꯥ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯩꯗꯩ ꯑꯩ ꯑꯔꯨꯝ ꯍꯧꯗꯣꯔꯦ ꯍꯥꯏ ꯍꯣꯏꯃ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯁꯤꯅ ꯑꯣꯟ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯤꯌꯥ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯅꯍꯥꯛ ꯐꯥꯒꯤ ꯇꯧꯅꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯔꯨꯁꯤꯀꯣ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯀꯔꯤꯗꯃꯛꯇ ꯀꯔꯤ ꯋꯥꯔꯧꯗꯣꯏꯒꯦ ꯀꯩꯅꯣ ꯑꯔꯦ ꯑꯦꯜꯕꯤꯗ ꯂꯥꯛꯑꯗꯤ ꯈꯔ ꯐꯥꯒꯤ ꯇꯧꯔꯒ ꯈꯔ ꯏꯟꯖꯣꯏ ꯇꯧꯔꯒ ꯂꯩꯒꯗꯅꯤ ꯑꯗꯨꯒꯤ ꯏꯆꯦꯟ ꯏꯆꯦꯜꯅ ꯀꯔꯤꯕ ꯃꯣꯃꯤꯇꯥ ꯍꯥꯏ ꯑꯗꯨꯗꯒꯤ ꯕꯦꯝꯆꯩꯇꯅ ꯇꯧꯗꯣꯏꯔꯣ 2 hours ꯇꯧꯒꯦ ꯏꯆꯦ ꯕꯦꯝꯆꯥ ꯑꯥꯔꯖꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯔꯦ ꯑꯩ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯅꯦꯠꯁꯦ ꯀꯃꯟ ꯅꯦꯠꯅꯣ ꯊꯥꯏ ꯌꯦꯡꯒꯦ ꯑꯩ ꯅꯦꯠꯁꯦ ꯑꯩ ꯅꯦꯠ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯏꯆꯦ ꯉꯁꯤ ꯀꯗꯥꯏ
ꯕꯣꯔꯗꯥꯐꯣꯟꯅꯤ ꯄꯥꯜꯂꯤꯁꯤꯅꯦꯁꯦ ꯑꯥꯔ ꯖꯦ ꯀꯁꯇꯃꯔꯗ ꯀꯔꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯃꯤ ꯍꯥꯏꯕ ꯃꯤꯁꯦ ꯃꯤ ꯑꯃꯒꯤ ꯂꯝꯆꯠ ꯂꯝꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕꯤꯒꯗꯅꯤ ꯑꯁꯤꯅꯤ ꯅꯅꯥꯎꯅ ꯍꯥꯏꯕꯤꯒꯗꯕꯕꯨ ꯀꯁꯥꯔ ꯃꯔꯛꯇ ꯀꯩꯅꯣ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯍꯦ ꯏꯆꯦ ꯕꯦꯝꯇ ꯀꯔꯤꯕ ꯏꯕꯥꯏꯅ ꯋꯥꯏꯐꯥꯏ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯑꯣ ꯄꯦꯜꯂꯦ ꯏꯆꯦ ꯃꯆꯥ ꯊꯣꯛꯈ꯭ꯔꯣ ꯑꯣꯖꯥꯅ ꯏꯁꯅ ꯅꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯗꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯏꯆꯦ ꯁꯥꯔ ꯑꯩ ꯀꯔꯤꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯃꯤ ꯉꯁꯤ ꯈꯔ ꯊꯕꯛ ꯆꯤꯟꯕꯗ ꯂꯥꯛꯇꯕꯅꯤ ꯑꯗꯨꯗꯒꯤ ꯃꯌꯥꯝꯒꯤ ꯂꯥꯛꯇꯕꯗꯤ ꯈꯪꯗꯦꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯈꯪꯗꯦꯀꯣ ꯏꯆꯦ ꯏꯁꯥꯁꯨ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯗ ꯁꯨꯝ ꯆꯪꯉꯣ ꯃꯇꯝ ꯐꯪꯉꯗꯤ ꯆꯪꯉꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯔ ꯃꯌꯥꯝꯁꯦ ꯀꯔꯤ ꯍꯥꯏ ꯑꯃ ꯒꯦꯜꯕꯤ ꯂꯥꯛꯇꯗꯤ ꯑꯃ ꯒꯦꯜꯕꯤ ꯂꯥꯛꯇꯕ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯑꯁꯤꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯪꯗꯦ ꯀꯩꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯉꯁꯤ ꯇꯧꯔꯦ ꯅꯪ ꯉꯁꯤ ꯉꯁꯤ ꯍꯌꯦ ꯏꯆꯦꯒꯤ ꯑꯦꯜꯕꯤ ꯇꯧꯗ ꯑꯩ ꯂꯥꯛꯇ꯭ꯔꯦꯗꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯉꯁꯤ ꯍꯌꯦ ꯂꯥꯛꯑꯣꯏ ꯍꯥꯏꯗꯣ ꯑꯗꯨ ꯋꯥꯈꯜꯗꯣ ꯌꯥꯝ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯑꯩꯗꯤ ꯑꯗꯨ ꯋꯥꯈꯜꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯏꯆꯦ ꯈꯔ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯀꯔꯦ ꯉꯁꯤꯗꯤ ꯌꯨꯄꯥꯒꯤ ꯅꯦꯠꯁꯦ ꯃꯩꯅꯤꯌꯦ ꯀꯣꯏ ꯏꯆꯦ ꯉꯁꯤ ꯕꯣꯔꯗꯥꯐꯣꯟꯒꯤ ꯅꯦꯠ ꯍꯥꯞꯄꯕꯅꯤ ꯃꯁꯤ ꯃꯩ ꯇꯥꯔꯪꯕꯅꯦꯒꯤꯅꯦ ꯁꯤꯗ ꯄꯔꯤꯆꯌꯅ ꯃꯔꯛꯊꯤ ꯃꯤꯅꯥꯎ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯟꯅꯒꯤ ꯀꯣꯃꯦꯟ ꯄꯤꯗꯨꯗꯤ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯍꯣꯏ ꯏꯆꯦ ꯋꯥꯔꯤꯃꯨꯛ ꯏꯆꯦ ꯀꯔ ꯑꯩꯈꯣꯏꯁꯨ ꯀꯔ ꯃꯇꯥꯡ ꯃꯇꯥꯡꯁꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗ ꯀꯔꯤꯝ ꯋꯥꯔꯧꯕ ꯖꯥꯠꯇꯦꯀꯣ ꯈꯔ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯅꯍꯥꯟ ꯉꯔꯥꯡ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯄꯅꯦ ꯑꯗꯨ ꯇꯅꯤꯗ ꯑꯩꯆꯦ ꯑꯇꯩ ꯀꯔꯤꯝ ꯑꯗꯨꯒꯤ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯃꯌꯥꯝ ꯃꯇꯝ ꯐꯪꯉꯗꯤ ꯂꯣꯏ ꯁꯪꯉꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯇꯥꯏ ꯚꯤꯗꯤꯑꯣ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯀꯔꯤꯝ ꯀꯅꯥꯝꯃꯗ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯀꯔꯥꯏ ꯉꯁꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯍꯥꯏꯅ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯍꯥꯏꯗꯣ ꯑꯗꯨ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨ ꯃꯊꯪꯗ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯁꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯣ ꯑꯩꯗꯤ ꯀꯔ ꯏꯆꯦ ꯄꯥꯔꯤꯃꯛꯒꯤꯗꯨꯗꯩꯗꯤ ꯉꯔꯥꯡ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯕꯨ ꯌꯦꯡꯗ꯭ꯔꯤꯅꯦ ꯏꯆꯦ ꯄꯥꯔꯤ ꯃꯅꯥꯉꯗ ꯍꯥꯏꯁꯨ ꯍꯥꯏꯔꯛꯑꯣꯏ ꯀꯔꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯏꯆꯦ ꯄꯥꯔꯤ ꯃꯃꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯁꯨꯃꯥꯏꯅ ꯌꯦꯡꯒꯅꯤ ꯑꯗꯨ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯒꯗꯅꯤ ꯀꯔꯤꯝ ꯐꯠꯇꯕ ꯈꯜꯂꯣꯏꯗꯅꯤ ꯉꯁꯤ ꯏꯆꯦ ꯄꯥꯔꯦꯡꯃꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯗ ꯑꯩ ꯉꯁꯤꯕꯨ ꯌꯦꯡꯗ꯭ꯔꯤ ꯉꯁꯥꯏꯕꯨ ꯌꯦꯡꯗ꯭ꯔꯤ ꯄꯥꯔꯦꯡꯃꯪ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯋꯥꯈꯜ ꯈꯜꯂꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯀꯃꯥꯏꯅ ꯊꯥꯡꯗꯣꯏꯅꯣ ꯃꯌꯥꯝ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯗꯤ ꯀꯃꯥꯏꯅ ꯊꯥꯡꯗꯣꯏꯅꯣꯕ ꯃꯃꯥꯡꯗ ꯑꯩ ꯏꯆꯦ ꯄꯥꯔꯤꯃꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯔꯦ ꯏꯆꯦꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯔꯦ ꯍꯥꯏꯅ ꯑꯩ ꯉꯁꯤ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣꯏ ꯍꯥꯏꯅ ꯑꯗꯨ ꯋꯥꯈꯟꯗꯣ ꯈꯟꯕ ꯌꯥꯗꯦꯕ ꯑꯗꯦ ꯉꯁꯤ ꯑꯩ ꯌꯦꯡꯗ꯭ꯔꯦ ꯃꯊꯪꯗ ꯑꯩ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯌꯦꯡꯒꯦ ꯏꯆꯦꯅ ꯑꯩꯒꯤꯗꯃꯛꯇ ꯁꯨꯝ ꯂꯥꯛꯇꯣꯏꯅꯦꯕꯀꯣꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯈꯜꯂꯒ ꯃꯌꯥꯝ ꯂꯩꯒꯗꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯍꯥꯏꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯄꯥꯝꯗꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯦꯜꯕꯤ ꯆꯪꯉꯤ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯆꯪꯉꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦꯅ ꯑꯩ ꯋꯥꯔꯧꯗꯦ ꯀꯅꯥꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯌꯦꯡꯗꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯜꯂꯒ ꯂꯩ ꯑꯗꯨꯒꯤꯗꯃꯛꯇꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯒꯗꯅꯤ ꯀꯅꯥꯃꯨꯛ ꯋꯥꯔꯧꯕ ꯖꯥꯠꯇꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯌꯨꯄꯥꯒꯤ ꯃꯤꯗꯅꯦꯖꯥ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯗꯉꯦ ꯁꯥꯏ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯐꯖꯃꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩ ꯀꯁꯥꯔ ꯃꯣꯏꯔꯥꯡꯗ ꯄꯥꯔꯤ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯈꯪꯍꯪꯗꯅ ꯇꯧꯔꯤꯅꯤ ꯄ꯭ꯂꯤꯖ ꯁꯥꯎꯅꯨ ꯀꯩ ꯃꯣꯏꯔꯥꯡꯊꯦꯝ ꯀꯩꯗꯧꯅ ꯁꯥꯎꯗꯣꯏꯅꯦ ꯏꯆꯦ ꯄꯥꯔꯤꯅ ꯀꯩꯗꯧꯅ ꯁꯥꯎꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯤꯒ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯦꯜꯕꯤꯗ ꯂꯥꯛꯏꯗꯨꯒ ꯚꯤꯗꯤꯑꯣ ꯀꯔꯤꯝ ꯁꯥꯎꯒꯅꯨꯀꯣ ꯃꯌꯥꯝ ꯀꯅꯥꯃꯨꯛ ꯁꯥꯎꯒꯅꯨ ꯑꯩꯅ ꯈꯪꯉꯤꯀꯣ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯊꯤꯡꯀꯤꯡꯗ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯤꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯤ ꯀꯅꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯁꯤꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯁꯥꯎꯒꯅꯨ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝ ꯐꯪꯉꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯑꯗꯨ ꯇꯈꯠꯂꯨ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯁꯥꯎꯕ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯐꯖꯗꯣꯏꯅꯣ ꯀꯃꯥꯏꯅ ꯀꯔꯤ ꯀꯣꯟꯇꯦꯟ ꯐꯖꯅ ꯁꯦꯝꯗꯣꯏꯅꯣ ꯑꯗꯨꯗ ꯈꯜꯂꯣ ꯁꯤꯒ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯍꯥꯏꯅ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯆꯦ ꯄꯔꯦꯃꯅ ꯑꯩꯕꯨꯗꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯗꯤ ꯃꯇꯝ ꯐꯪꯕꯒ ꯑꯗꯨꯝ ꯂꯥꯛꯄꯤꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯈꯔ ꯀꯟꯖꯩ ꯑꯩꯈꯣꯏꯁꯨ ꯏꯆꯦ ꯀꯟꯖꯩ ꯊꯕꯛꯇꯤ ꯂꯣꯏꯁꯨ ꯊꯕꯛ ꯀꯟꯖꯔꯤꯅꯤ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯪꯕ ꯃꯁꯦꯟ ꯏꯆꯝ ꯃꯌꯥꯝꯗ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯖꯦꯟ ꯀꯔꯤꯕ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯀꯅꯦꯛ ꯇꯧꯕꯤꯔꯝ
ꯀꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯔꯤ ꯃꯆꯅ ꯀꯔꯥꯏꯕꯥꯔꯁꯦ ꯔꯥꯏꯠ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯆꯥꯅ ꯆꯦ ꯄꯔꯤ ꯑꯃꯃꯝ ꯊꯝꯃꯁꯤ ꯂꯥꯛꯑꯣ ꯍꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦꯅ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯅꯣꯏꯅ ꯉꯁꯤ ꯆꯤꯟꯕ ꯌꯥꯏ ꯑꯩꯁꯨ ꯉꯁꯤ ꯐ꯭ꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯦꯜ ꯕꯤ ꯊꯥꯔꯤꯅꯤ ꯁꯤꯒꯁꯨ ꯅꯛꯅꯁꯤ ꯌꯥꯏ ꯉꯁꯥꯏ ꯏꯆꯦꯅ ꯀꯔ ꯍꯥꯏꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯣꯏꯅ ꯉꯁꯤ ꯆꯤꯟꯕ ꯌꯥꯏ ꯑꯩꯁꯨ ꯉꯁꯤ ꯐ꯭ꯔꯤꯅꯤ ꯑꯗꯨ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯑꯦꯜꯕꯤ ꯊꯥꯔꯤ ꯁꯤꯒꯁꯨ ꯂꯥꯛꯀꯤꯟꯅꯁꯤ ꯌꯥꯏ ꯆꯨꯝꯃꯤ ꯁꯥꯔ ꯏꯆꯦꯅ ꯑꯩꯁꯦ ꯃꯌꯥꯝ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯂꯣꯏꯁꯨ ꯈꯔꯦ ꯆꯪꯒꯗꯅꯤ ꯑꯃ ꯑꯃ ꯆꯪꯒꯗ ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯉꯁꯥꯏ ꯍꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯑꯥꯔ ꯖꯦ ꯁꯤꯁꯇꯔ ꯐꯖꯕ ꯖꯥꯔꯥ ꯑꯗꯨꯨꯝ ꯍꯧꯅꯕꯤ ꯍꯥꯏꯁꯦ ꯑꯩꯅ ꯁꯤꯇ ꯈꯪꯖꯔꯤꯅꯤꯌꯦ ꯑꯦꯁ ꯑꯥꯔ ꯍꯥꯏꯗꯅ ꯑꯦꯁ ꯑꯥꯔ ꯁꯤꯁꯇꯔ ꯐꯖꯕ ꯖꯥꯔꯦ ꯑꯔꯨꯝ ꯍꯧꯅꯕꯤ ꯍꯥꯏꯁꯦ ꯉꯁꯤꯇ ꯈꯪꯉꯤꯅꯤ ꯑꯗꯨꯒ ꯑꯩ ꯏꯆꯦꯝ ꯃꯧꯃꯤꯇꯥ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯅ ꯁꯤꯗꯤ ꯑꯦꯜꯕꯤꯁꯦ ꯄꯛꯅ ꯆꯪꯗꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯈꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯦꯜꯕꯤꯁꯦ ꯄꯛꯅ ꯆꯪꯗꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯄꯅꯤ ꯉꯁꯤ ꯏꯆꯦ ꯃꯣꯃꯤꯇꯥꯏꯒꯤꯗꯤ ꯐꯥꯔꯥꯁꯅꯦ ꯑꯦꯜꯕꯤ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯏꯆꯦ ꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯝ ꯅꯨꯡꯁꯤꯍꯦ ꯑꯗꯨꯒ ꯏꯆꯦ ꯃꯆꯥꯟꯅꯕ ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯧ ꯄꯨꯔꯧ ꯌꯥꯝ ꯆꯥꯎꯖꯩꯀꯣ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯧꯕ ꯄꯔꯧꯕ ꯌꯥꯝꯅ ꯆꯍꯨꯝꯖꯥꯏꯀꯣ ꯍꯥꯏꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯔ ꯖꯦꯒꯤ ꯑꯦꯜꯕꯤꯗ ꯑꯩ ꯂꯥꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯥꯛꯈꯤꯁꯤꯅꯤ ꯍꯥꯏ ꯍꯣꯏ ꯑꯕ ꯀꯅꯥꯃꯨꯛ ꯀꯔꯤ ꯍꯥꯏ ꯃꯇꯝꯁꯦ ꯀꯔꯤ ꯍꯥꯏ ꯄꯤꯕ ꯉꯝꯗꯦꯕ ꯑꯩꯁꯨ ꯀꯔꯤ ꯏꯆꯦꯒꯤ ꯀꯔꯤ ꯃꯇꯝꯗ ꯑꯦꯜꯕꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯄꯤꯕ ꯉꯝꯃꯣꯏ ꯃꯕꯨ ꯏꯆꯦꯅ ꯉꯁꯤ ꯑꯦꯜꯕꯤꯗ ꯉꯥꯛꯇꯪ ꯅꯨꯃꯤꯠ ꯃꯉꯥ ꯂꯥꯛꯄꯗꯣ ꯑꯗꯨ ꯀꯅꯥꯃꯨꯛ ꯋꯥꯔꯧꯕ ꯌꯥꯗꯦꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯩꯁꯨ ꯑꯦꯜꯕꯤꯗ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯑꯩꯁꯨ ꯋꯥꯔꯧꯗꯦ ꯃꯇꯝꯅ ꯀꯔꯤ ꯃꯤꯅ ꯃꯌꯥꯝ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯁꯦ ꯑꯗꯨꯇꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯖꯦ ꯑꯩꯗꯤ ꯀꯔꯤꯝ ꯋꯥꯔꯧ ꯁꯨꯔꯧꯗꯦ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯇꯦ ꯈꯣꯠꯇꯦ ꯑꯩ ꯑꯗꯨ ꯋꯥꯔꯧꯗꯦ ꯃꯌꯥꯝꯅ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯁꯦ ꯑꯩ ꯀꯅꯥꯝꯇ ꯃꯇꯝꯁꯨ ꯍꯥꯏꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯦꯜꯕꯤ ꯊꯥꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯀꯔꯤꯝ ꯍꯥꯏꯗꯦ ꯑꯩꯅ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯑꯩ ꯑꯦꯜꯕꯤ ꯊꯥꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄ ꯃꯤꯅ ꯂꯥꯛꯄ ꯂꯥꯛꯇꯔꯦ ꯂꯥꯛꯇꯔꯦ ꯑꯗꯨ ꯀꯔꯤꯝ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯦ ꯑꯗꯨꯒ ꯑꯩ ꯀꯁꯇꯃꯔꯗꯨꯅ ꯀꯔꯤ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯁꯤꯁꯇꯔ ꯑꯩꯅꯗꯤ ꯇꯧꯅꯗꯤ ꯂꯩꯅꯦ ꯁꯤꯁꯇꯔꯅ ꯇꯧꯕꯤꯔꯕꯣ ꯑꯦꯜꯕꯤꯗ ꯂꯥꯛꯂꯝꯕꯣ ꯈꯪꯈꯤꯔꯕꯣ ꯁꯤꯁꯇꯔꯅ ꯇꯧꯕꯤꯔꯕꯣ ꯑꯦꯜꯕꯤꯗ ꯂꯥꯛꯂꯝꯕꯗꯣ ꯀꯥꯎꯈ꯭ꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯏꯆꯦ ꯄꯥꯌꯦꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎ ꯁꯥꯎꯗꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯏꯆꯦ ꯀꯅꯥꯃ ꯁꯥꯎꯅꯨꯀꯣ ꯁꯤꯗ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯀꯅꯥꯃ ꯁꯥꯎꯕꯤꯅꯨ ꯃꯌꯥꯝ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯁꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯃꯠꯇꯅꯤ ꯀꯅꯥ ꯑꯃ ꯑꯩꯈꯣꯏꯁꯤꯒ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯑꯗꯨꯅꯗꯤ ꯑꯗꯣ ꯑꯩꯅ ꯆꯥꯎꯔꯤꯁꯦ ꯑꯩꯅ ꯆꯦꯅꯦꯜ ꯆꯥꯎꯔꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯀꯅꯥꯝ ꯒꯃꯟꯗꯤ ꯇꯧꯅꯨ ꯑꯩ ꯒꯃꯟꯗꯤ ꯄꯥꯝꯗꯦ ꯑꯩꯁꯨ ꯏꯆꯦ ꯁꯥꯅ ꯀꯔꯤꯕ ꯀꯆꯥ ꯀꯔꯤ ꯂꯝꯒꯤꯅꯣ ꯍꯥꯏꯗꯨꯗꯒꯤ ꯏꯆꯦ ꯃꯦꯝꯆꯟꯅ ꯆꯦꯄꯔꯤ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯗꯒꯤ ꯄꯦꯔꯁꯤꯟꯅ ꯃꯣꯃꯤꯇꯥ ꯀꯃꯦꯟ ꯆꯦꯛ ꯄ꯭ꯂꯤꯖ ꯔꯤꯇꯥꯔꯟ ꯍꯥꯏꯗꯨꯒ ꯏꯆꯟꯅ ꯆꯦ ꯉꯁꯤ ꯀꯔꯤ ꯉꯁꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯑꯩ ꯀꯁꯝꯃꯔꯗꯅ ꯁꯥꯔ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕꯤ ꯑꯗꯨꯒ ꯄꯦꯟꯁꯤꯟ ꯑꯣꯀꯦ ꯃꯃꯤꯇꯥ ꯑꯩꯅ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯔꯕꯅꯤ ꯑꯗꯨꯒ ꯀꯁꯇꯃꯔꯗꯨꯅ ꯑꯦꯁ ꯑꯥꯔ ꯁꯤꯁꯇꯔ ꯒꯨꯗ ꯅꯥꯏꯠ ꯁꯤꯁꯇꯔ ꯑꯗꯨꯒ ꯑꯦꯁ ꯑꯥꯔ ꯀꯩꯁꯨ ꯆꯠꯇꯦ ꯇꯨꯝꯃꯨꯔꯦ ꯑꯗꯨꯒ ꯏꯆꯦꯟꯗꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯑꯗꯨꯒ ꯑꯦꯁ ꯑꯥꯔ ꯏꯆꯦꯟꯅ ꯏꯆꯦ ꯕꯦꯝꯆꯥ ꯀꯅꯥꯝ ꯂꯥꯛꯄꯤꯗꯦ ꯑꯩ ꯑꯦꯜꯕꯤ ꯑꯅꯤꯃꯛ ꯑꯩ ꯑꯦꯜꯕꯤ ꯑꯅꯤꯔꯛ ꯊꯥꯏ ꯌꯥꯏ ꯏꯆꯦ ꯏꯁꯥꯅ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯆꯠꯇꯔꯗꯤ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯗꯨꯅꯤ ꯋꯥꯈꯜꯁꯦ ꯈꯪꯗꯔꯦ ꯏꯆꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦ ꯏꯆꯦꯅ ꯂꯥꯛꯇꯦꯅ ꯏꯆꯦꯒꯤ ꯑꯦꯜꯕꯤꯗ ꯑꯩ ꯆꯪꯉꯣꯏ ꯍꯥꯏꯗꯨ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯇꯦ ꯑꯩ ꯑꯗꯨ ꯀꯁꯇꯃꯔꯗꯨꯅ ꯑꯟꯖꯂꯤ ꯁꯤꯁꯇꯔ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯏꯆꯦꯟꯖꯅ ꯃꯣꯏꯔꯥꯡꯊꯦꯝ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯏꯆꯦꯃꯇꯅ ꯅꯪꯒꯤ ꯑꯦꯜꯕꯤ ꯊꯥꯈꯤꯕ꯭ꯔꯣ ꯁꯥꯔ ꯊꯥꯈꯤꯕꯅꯤ ꯉꯁꯥꯏ ꯄꯨꯡ ꯃꯔꯤꯗ ꯊꯥꯈꯤꯕꯅꯤ ꯃꯌꯥꯝ ꯀꯔꯤ ꯀꯣꯃꯦꯟꯗ ꯄꯣꯁ ꯇꯧꯔꯛꯄ ꯃꯌꯥꯝ ꯈꯪꯗ꯭ꯔꯣ ꯃꯦꯝꯆꯥ ꯏꯅꯥꯎ ꯁꯥꯎꯕꯤꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯤꯌꯥꯁꯤꯅ ꯉꯁꯥꯏ ꯑꯣꯜ ꯐ꯭ꯔꯦꯟ ꯑꯗꯨꯒ ꯉꯁꯥꯏ ꯏꯆꯦꯅ ꯑꯩꯁꯨ ꯁꯇꯔꯗꯦ ꯁꯟꯗꯦ ꯇꯅꯤꯗ ꯁꯪꯉꯤꯁꯦ ꯑꯗꯨꯒ ꯗ꯭ꯌꯨꯇꯤꯃꯨꯛ ꯇꯁꯤꯜꯂꯗꯤ ꯁꯪꯗꯔꯦ ꯑꯗꯨꯒ ꯑꯩ ꯃꯣꯃꯤꯇꯩ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯍꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯃꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯄꯥ ꯄꯣꯊꯥꯔꯒꯦꯀꯣ ꯏꯄꯥ ꯒꯨꯗ ꯅꯥꯏꯠꯀ ꯌꯥꯔꯣꯏ ꯂꯩꯒꯗꯕꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯐꯥꯎꯕ
ꯏꯆꯦ ꯄꯔꯦꯡꯅ ꯀꯔꯤ ꯍꯥꯏꯕ ꯍꯔꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯔꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯗꯤ ꯏꯆꯦ ꯑꯦꯅꯤ ꯇꯥꯏꯝ ꯏꯟꯖꯣꯏꯅꯤ ꯑꯩꯗꯤ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥ ꯑꯅꯤꯔꯛ ꯇꯧꯔꯤ ꯑꯗꯨꯒ ꯀꯁꯇꯃꯔ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯁꯤꯁꯇꯔꯁꯨ ꯑꯩꯕꯨ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯆꯦ ꯄꯔꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩꯗꯤ ꯁꯥꯎꯗꯦ ꯑꯗꯨꯒ ꯏꯆꯦ ꯄꯔꯦꯃꯆꯟꯗꯅ ꯀꯔꯤ ꯍꯥꯏꯕ ꯃꯣꯃꯤꯇꯥ ꯀꯣꯃꯦꯟ ꯆꯦꯛ ꯍꯌꯦꯡ ꯑꯣꯏꯅ ꯇꯪꯈꯥꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯄꯩꯆꯨꯅ ꯑꯦꯁꯥꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯗꯨꯒ ꯏꯆꯦ ꯕꯦꯝꯆꯥꯅ ꯕꯥꯏ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯀꯁꯇꯃꯔ ꯑꯣꯜꯔꯦꯗꯤ ꯀꯅꯦꯛ ꯑꯗꯨꯗꯒꯤ ꯀꯁꯇꯃꯔ ꯃꯣꯃꯤꯇꯥ ꯁꯤꯁꯇꯔ ꯊꯦꯡꯀ꯭ꯌꯨ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯀꯅꯦꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯄꯩꯆꯨꯅ ꯃꯣꯃꯤꯇꯥ ꯅꯤꯇꯥ ꯀꯣꯅꯦꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯀꯁꯇꯃꯔ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯑꯣꯀꯦ ꯀꯅꯦꯛ ꯂꯩꯔꯗꯤ ꯌꯥꯗꯦ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯑꯦꯁ ꯑꯥꯏ ꯆꯦꯅ ꯀꯔꯦ ꯑꯗꯨꯅꯤ ꯑꯥꯔꯖꯦ ꯑꯁꯦꯡꯕ ꯃꯇꯝꯗ ꯌꯨꯇꯨꯞ ꯆꯪꯕꯗ ꯑꯦꯜ ꯕꯤ ꯂꯩꯔꯝꯕꯗꯣ ꯑꯗꯨꯒ ꯆꯦꯟꯖ ꯑꯗꯨꯒ ꯆꯪꯒꯦ ꯑꯐꯪꯕ ꯑꯐꯪꯕ ꯑꯗꯨꯗꯒꯤ ꯄꯔꯦꯡꯁꯤꯅ ꯌꯥꯔꯣꯏ ꯕꯦꯝꯆꯥ ꯑꯥꯔꯖꯦ ꯏꯆꯦ ꯃꯣꯃꯤꯇꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯁꯦ ꯑꯩꯒꯤ ꯂꯥꯂꯥ ꯌꯥꯝꯅ ꯐꯖꯩꯌꯦ ꯏꯆꯦ ꯃꯣꯃꯤꯇꯥꯗꯤ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯈꯨꯟꯒꯤ ꯃꯤꯅꯤꯌꯦ ꯃꯣꯃꯤꯇꯥꯁꯤꯗꯤ ꯂꯥꯂꯥꯒꯤꯅꯤ ꯁꯤꯁꯦ ꯏꯆꯦ ꯃꯣꯃꯤꯇꯥꯒ ꯌꯨꯝ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯥꯂꯥꯗ ꯆꯠꯂꯒ ꯎꯅꯔꯨꯗꯣꯏꯅꯤ ꯖꯤꯔꯤꯕꯥꯝꯗ ꯑꯗꯨꯒ ꯄꯔꯃꯤꯆꯟ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯆꯦꯛ ꯀꯔꯤ ꯀꯣꯃꯦꯟꯅꯣ ꯌꯥꯔꯣꯏ ꯕꯦꯝꯆꯥ ꯑꯥꯔꯖꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯁꯥꯟꯅ ꯀꯔꯤꯕ ꯑꯗꯨꯅꯤ ꯑꯥꯔꯖꯦ ꯑꯁꯦꯡꯕ ꯃꯇꯝꯗ ꯌꯨꯇꯨꯞ ꯆꯪꯕꯗ ꯑꯦꯜ ꯕꯤ ꯂꯩꯔꯝꯗꯣ ꯑꯗꯨꯒ ꯆꯪꯒꯦ ꯑꯐꯪꯕ ꯑꯗꯨꯒ ꯏꯆꯦ ꯄꯔꯦꯃꯅ ꯀꯃꯦꯟ ꯆꯦꯛ ꯆꯦ ꯁꯣꯅꯤꯌꯥ ꯑꯗꯨꯒꯤ ꯄ꯭ꯔꯦꯖꯦꯟ ꯑꯣꯟ ꯑꯗꯨꯒ ꯀꯁꯇꯃꯔ ꯃꯇꯝꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯃꯌꯥꯝꯒꯤ ꯑꯦꯜ ꯕꯤ ꯖꯣꯏꯟ ꯑꯩꯒꯤꯗꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯌꯨ ꯁꯪꯅꯗ꯭ꯔꯕꯗꯤ ꯑꯩ ꯑꯦꯜ ꯕꯤ ꯊꯥꯖꯒꯦ ꯀꯁꯇꯃꯔ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯅꯪ ꯌꯦꯡꯗꯦꯀꯣ ꯀꯁꯇꯃꯔ ꯃꯊꯪꯒꯤ ꯑꯦꯜ ꯕꯤ ꯅꯪ ꯑꯩꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯅꯪ ꯌꯦꯡꯕ꯭ꯔꯣꯕ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯒꯨꯒꯜ ꯄꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯅꯪ ꯌꯦꯡꯗ ꯃꯥꯟꯅꯩꯅꯦ ꯑꯩꯒꯤ ꯄꯤꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯁꯇꯃꯔ ꯅꯊꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨ ꯀꯗꯥꯏ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯅ ꯀꯗꯥꯏ ꯍꯥꯏꯔꯝꯗꯦ ꯏꯕꯣ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯦꯍꯦ ꯀꯁꯇꯃꯔ ꯃꯣꯏꯔꯥꯡꯊꯦꯝ ꯑꯥꯔꯖꯦ ꯏꯁꯩ ꯁꯛꯀꯣ ꯑꯗꯨꯒ ꯀꯁꯇꯃꯔꯗꯅ ꯑꯣ ꯂꯥꯂꯥ ꯑꯣꯀꯦ ꯑꯗꯨꯒ ꯑꯦꯁ ꯑꯥꯔ ꯆꯦꯅ ꯄ꯭ꯔꯤꯌꯥ ꯂꯥꯂꯥ ꯑꯩꯁꯨ ꯈꯪꯗꯦꯕꯣ ꯏꯆꯦ ꯂꯥꯂꯥꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯃꯅꯥꯛꯇꯅꯤ ꯖꯤꯔꯤꯕꯥꯝ ꯍꯩꯂꯥꯛꯀꯥꯟꯗꯤ ꯑꯩꯗꯣ ꯁꯤꯗ ꯂꯩꯔꯒ ꯍꯥꯏꯂꯥꯛꯀꯥꯟꯗꯤ ꯈꯪꯗ꯭ꯔꯗꯤ ꯀꯔꯤ ꯗꯁꯥꯅꯤ ꯑꯩꯒꯤꯔ ꯑꯥꯔꯖꯦ ꯒꯤꯔꯅꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯅꯪꯒꯤꯅꯤꯅꯦ ꯖꯥꯇꯤꯁꯦ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯑꯣꯟꯗ ꯀꯩꯒꯤ ꯕ꯭ꯂꯨ ꯄꯤꯌꯨꯌꯦ ꯂꯣꯏꯅ ꯄꯤꯔꯣꯏ ꯀꯅꯥꯝꯇ ꯕ꯭ꯂꯨ ꯄꯤꯔꯣꯏ ꯀꯅꯥꯒ ꯖꯣꯏꯟ ꯇꯧꯗꯣꯏꯒꯦ ꯏꯆꯦ ꯁꯥꯔ ꯕꯨꯂꯨꯒ ꯄꯤꯔꯣꯏ ꯉꯁꯤꯗꯤ ꯀ꯭ꯋꯥ ꯈꯔ ꯄꯤꯔꯛꯑꯣ ꯄꯤꯗꯦ ꯀ꯭ꯋꯥ ꯈꯔ ꯆꯥꯒꯦ ꯃꯆꯥ ꯊꯣꯏꯕꯤꯗ ꯏꯁꯩ ꯇꯧꯍꯜꯂꯛꯑꯣ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯍꯥꯏꯅ ꯏꯆꯦ ꯏꯁꯩ ꯅꯠꯇꯦ ꯃꯥ ꯖꯒꯣꯏꯅꯤꯅꯦ ꯏꯁꯩꯒ ꯅꯠꯇꯦꯅꯦ ꯖꯒꯣꯏ ꯁꯥꯏꯅꯤꯅꯦ ꯑꯩꯁꯦ ꯖꯒꯣꯏ ꯁꯥꯗꯒꯤꯁꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯅꯤ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯍꯝꯇꯣ ꯃꯥꯜ ꯄꯤꯌꯦꯡꯒꯦ ꯗꯥꯔꯨ ꯄꯤꯌꯦꯡꯒꯦ ꯑꯗꯨꯒ ꯉꯥꯛꯇ ꯂꯩ ꯕꯤꯔꯤ ꯄꯤꯌꯦꯡꯒꯦ ꯍꯥꯏꯔ ꯇꯧ ꯂꯩꯕ ꯏꯁꯩꯗꯣ ꯑꯩ ꯄꯦꯜꯂꯦꯍꯦ ꯂꯥꯂꯥ ꯍꯥꯏꯗꯣ ꯈꯪꯗꯦ ꯂꯂꯥꯡ ꯍꯥꯏꯗꯤ ꯈꯪꯉꯤ ꯂꯥꯂꯥ ꯍꯥꯏꯕꯨ ꯈꯪꯗꯦ ꯏꯆꯦ ꯂꯥꯂꯥ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯍꯥꯏꯂꯥꯛꯀꯥꯟꯗꯤ ꯈꯪꯗ꯭ꯔꯣ ꯁꯤꯜꯗ ꯂꯩꯔꯒ ꯍꯥꯏꯂꯥꯛꯀꯥꯟꯗꯤ ꯈꯪꯗ꯭ꯔꯣ ꯑꯥꯔꯖꯦ ꯃꯆꯥꯊꯣꯏꯕꯤꯗꯣ ꯗꯦꯟꯁ ꯑꯦꯀꯥꯗꯃꯤꯗ ꯊꯥꯎ ꯊꯥꯗꯣꯏꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯇꯥꯖꯣꯁꯨ ꯀꯔꯤ ꯖꯒꯣꯏ ꯇꯥꯛꯄꯤ ꯌꯥꯕ ꯃꯥꯒ ꯂꯣꯏꯅ ꯊꯥꯗꯣꯔꯅꯤ ꯃꯊꯪ ꯊꯥꯗꯒꯤ ꯃꯥꯒ ꯁꯨꯝ ꯆꯠꯂꯅꯤ ꯖꯒꯣꯏ ꯇꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯗꯣ ꯃꯥꯁꯨ ꯖꯒꯣꯏ ꯇꯥꯛꯄꯤ ꯌꯥꯕ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅ ꯊꯥꯔꯅꯤ ꯑꯗꯨꯒ ꯑꯩ ꯀꯔꯤ ꯍꯥꯏꯕ ꯀꯅꯥ ꯀꯔꯤ ꯍꯥꯏ ꯑꯗꯨꯒ ꯀꯁꯇꯃꯔꯗꯅ ꯑꯥꯔꯖꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯇꯕ ꯀꯨꯏꯔꯦꯗ ꯃꯣꯏꯔꯥꯡꯊꯦꯝ ꯍꯞꯇꯥ ꯑꯃ ꯍꯦꯜꯂꯝꯃꯅꯤ ꯑꯩꯅ 10 ꯗꯦꯖ ꯐꯥꯔꯝꯃꯅꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯦ ꯑꯗꯨꯒ ꯑꯦꯁ ꯑꯥꯔ ꯆꯦꯅ ꯑꯥꯔꯖꯦ ꯃꯆꯥꯊꯣꯏꯕꯤꯗꯣ ꯗꯦꯟꯁ ꯑꯦꯀꯥꯗꯃꯤꯗ ꯊꯥꯍꯜꯂꯣ ꯑꯗꯨꯒ ꯀꯁꯇꯃꯔ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯌꯥꯔꯣꯏ
ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯕ꯭ꯔꯣ ꯁꯥꯎꯅꯨ ꯕ꯭ꯔꯣ ꯄ꯭ꯂꯤꯖ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯦ ꯀꯔ ꯀꯁꯥ ꯃꯔꯛꯇ ꯑꯩ ꯃꯃꯥꯡꯗ ꯀꯔꯤ ꯍꯥꯏ 10 days ꯃꯃꯥꯡꯗ ꯊꯥꯡꯅꯕ ꯚꯤꯗꯤꯑꯣꯅꯤꯗ ꯑꯩꯒꯤ ꯒꯨꯒꯜ ꯄꯤꯟꯒꯤ ꯂꯥꯛꯄ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨ ꯅꯪ ꯐꯪꯗ꯭ꯔꯣ ꯑꯩꯁꯦ ꯑꯗꯨꯒꯤ ꯉꯁꯥꯏ ꯏꯆꯦ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯂꯥꯛꯀꯥꯟꯗꯤ ꯈꯪꯉꯤ ꯂꯥꯂꯥ ꯍꯥꯏꯕ ꯇꯥꯗ꯭ꯔꯤ ꯏꯆꯦ ꯍꯥꯏꯂꯛꯀꯥꯟꯗꯤꯁꯦ ꯀꯗꯥꯏ ꯗꯤꯁꯇ꯭ꯔꯤꯛꯅꯦꯕ ꯍꯥꯏꯂ ꯒꯥꯟꯙꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯂꯥꯅꯦꯕ ꯍꯥꯏꯂꯥ ꯒꯥꯟꯙꯤꯅꯤꯗꯤ ꯀꯔꯤ ꯂꯥꯂꯥ ꯍꯥꯏꯁꯦ ꯍꯥꯏꯂꯥ ꯗꯤꯁꯇ꯭ꯔꯤꯛ ꯇꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯒꯤ ꯀꯣꯃꯦꯟ ꯅꯣꯡꯐꯥꯎꯕ ꯂꯥꯛꯇꯦꯀꯣ ꯍꯥꯏ ꯑꯗꯨꯒ ꯄꯔꯤꯃꯆꯅ ꯂꯥ ꯂꯩꯔꯤ ꯁꯣꯞ ꯑꯦꯗꯚꯥꯟꯁꯇꯦꯖ ꯕꯥꯏ ꯄ꯭ꯔꯤꯇꯤ ꯖꯤꯟꯇꯥ ꯂꯥꯛꯂꯦ ꯌꯥꯏ ꯑꯗꯨꯒꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯏꯃꯣꯝ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯗꯨꯒ ꯄꯦꯠꯁꯤꯅ ꯑꯩ ꯈꯪꯉꯤ ꯌꯥꯖꯩ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯈꯪꯉꯤ ꯄꯦꯠꯁꯤꯅ ꯂꯥꯂꯥ ꯑꯩꯁꯦ ꯂꯥꯂꯥꯗꯤ ꯑꯩꯁꯨ ꯃꯅꯥꯛꯇꯅꯤꯌꯦ ꯑꯗꯨꯒꯩ ꯎꯁꯥ ꯂꯩꯃ ꯕ꯭ꯂꯣꯛ ꯑꯃ ꯏꯆꯦ ꯎꯁꯥ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣꯅꯦ ꯄꯨꯡ ꯁꯨꯛ ꯊꯦꯡꯕꯁꯤꯒ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯙꯦ ꯒꯣꯕꯤꯟꯗ ꯑꯖꯤ ꯑꯩ ꯃꯀꯥꯞ ꯊꯣꯛꯂꯛꯈ꯭ꯔꯦ ꯃꯤꯀꯞ ꯊꯣꯛꯂꯤꯅꯤ ꯑꯣ ꯉꯁꯥꯏꯗꯤ ꯀꯥꯏ ꯂꯩꯔꯨꯒꯦ ꯇꯨꯝꯃꯨꯔꯕꯣ ꯍꯥꯏꯁꯦ ꯗꯁꯥꯅꯤꯍꯦ ꯏꯆꯦ ꯎꯁꯥ ꯉꯁꯤ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯑꯩꯗꯤ ꯀꯔꯤ ꯃꯪꯒꯅꯤ ꯉꯁꯤ ꯏꯆꯦ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯣꯀꯦ ꯐꯥꯒꯤꯁꯨ ꯈꯔ ꯇꯧꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯗꯔꯁꯤ ꯈꯟꯅꯕ ꯍꯣꯏ ꯏꯆꯦ ꯄꯔꯤꯃꯣꯝ ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯁꯤꯅ ꯆꯦ ꯎꯁꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯀꯖꯥꯃꯇꯝꯅ ꯄ꯭ꯔꯤꯌꯥꯗꯅꯤ ꯁꯤꯁꯇꯔ ꯑꯩꯗꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯃꯤꯅꯦ ꯅꯣꯡꯃ ꯀꯥꯎꯈꯤꯔꯕꯣ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯁꯨ ꯑꯩꯅ ꯑꯦꯜꯕꯤꯗꯗꯤ ꯃꯇꯝ ꯄꯤꯗꯨꯗꯤ ꯌꯥꯏ ꯏꯆꯦ ꯎꯁꯥꯅ ꯀꯔꯤꯕ ꯔꯙꯦ ꯔꯙꯦ ꯑꯗꯨꯒ ꯏꯆꯦ ꯀꯔꯤ ꯄꯔꯤꯕꯨꯗ ꯀꯔꯤꯕ ꯉꯥ ꯃꯔꯨꯝ ꯏꯅꯥꯎ ꯄ꯭ꯔꯤꯌꯥ ꯑꯗꯨꯒꯒꯤ ꯏꯆꯦ ꯃꯣꯃꯤꯇꯅ ꯑꯣꯟ ꯍꯥꯏꯗꯨꯒꯤ ꯏꯆꯦ ꯄꯥꯏꯅ ꯀꯔꯦ ꯎꯁꯥ ꯂꯩꯃ ꯑꯗꯨꯒ ꯏꯆꯦ ꯁꯥꯅ ꯎꯁꯥ ꯑꯩꯈꯣꯏꯗꯤ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯌꯦ ꯄꯨꯡ 2ꯗ ꯂꯥꯛꯇꯣꯏꯅꯤ ꯄꯨꯡ 2ꯗ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯅ ꯉꯥꯏꯔꯤꯅꯤ ꯏꯆꯦ ꯑꯁꯥ ꯉꯥꯏ ꯂꯩꯔꯣ ꯍꯤꯔꯣ ꯉꯥꯏ ꯂꯩꯔꯣ ꯄꯨꯡ 5 ꯄꯨꯡ 3ꯗ ꯇꯨꯝꯃꯣ ꯑꯗꯨꯒ ꯄꯨꯡ 10ꯗ ꯍꯧꯒꯠꯂꯨ ꯑꯩꯈꯣꯏ ꯏꯆꯦ ꯁꯥꯅ ꯀꯔꯤꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯇꯨꯝ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗꯒꯤ ꯎꯁꯥ ꯏꯆꯟ ꯍꯥꯏꯕ ꯑꯩ ꯅꯦꯠ ꯅꯨꯡꯉꯥꯏꯔꯝꯗꯦꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯗꯁꯥꯅꯤꯍꯦ ꯑꯗꯨꯒ ꯀꯁꯥꯔ ꯅꯣꯡ ꯀꯔꯤ ꯀꯁꯥꯔ ꯅꯣꯡ ꯃꯁꯥ ꯃꯔꯥꯡ ꯀꯔꯤ ꯀꯁꯥꯔ ꯅꯣꯡꯃ ꯈꯥꯏꯒꯠꯂꯛꯏ ꯀꯥꯎꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯀꯁꯥꯔ ꯃꯔꯛꯇ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯑꯗꯨꯗꯒꯤ ꯏꯆꯦ ꯏꯁꯥꯅ ꯀꯔꯤꯕ ꯆꯦ ꯏꯃꯣꯝ ꯑꯗꯨꯒ ꯏꯆꯥ ꯏꯆꯟꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯥꯏꯁꯇꯨꯒ ꯄꯔꯦꯡꯆꯝꯅ ꯑꯩꯁꯨ ꯎꯁꯥꯒꯤ ꯀꯣꯃꯦꯟ ꯐꯪꯗꯦ ꯏꯆꯦ ꯎꯁꯥ ꯈꯪꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯈꯪꯗꯦ ꯀꯩꯗꯧꯕꯗ ꯂꯥꯛꯇꯣꯏꯅꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯑꯩꯅ ꯀꯔꯤ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯍꯞꯇꯥ ꯑꯃ ꯄꯥꯔ ꯊꯥꯡꯒꯠꯄ ꯚꯤꯗꯤꯑꯣꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯑꯩꯗꯤ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯂꯣꯏ ꯆꯪ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯒꯨꯔꯗꯤꯞꯅ ꯑꯣꯟ ꯍꯥꯏꯗꯨꯒ ꯄꯔꯦꯡꯕꯝꯅ ꯒꯨꯔꯗꯤꯞ ꯍꯥꯏꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯄꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯧꯋꯣ ꯑꯗꯨꯒ ꯏꯆꯥ ꯏꯆꯟ ꯁꯤꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯐꯪꯉꯔꯣꯏ ꯅꯣꯡꯉꯥꯜꯂꯒ ꯇꯨꯝꯗꯣꯏꯅꯦ ꯑꯗꯨꯒꯤ ꯄ꯭ꯔꯤꯌꯥꯁꯤꯅ ꯑꯣ ꯀꯔꯤꯅꯣ ꯈꯔ ꯑꯗꯨꯒ ꯏꯁꯥꯅ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯏꯆꯦꯅ ꯀꯔꯤ ꯍꯥꯏ ꯏꯆꯦ ꯎꯁꯥꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯗꯦ ꯀꯃꯥꯏꯅ ꯀꯩ ꯇꯧꯔꯤꯅꯣꯕ ꯑꯗꯨꯅꯤ ꯈꯜꯂꯤꯁꯦ ꯏꯆꯦ ꯎꯁꯥꯒꯤꯁꯨ ꯈꯔ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯆꯪꯉꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯍꯞꯇꯥ 2 ꯐꯥꯔꯝꯃꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯍꯥꯟꯅ ꯍꯥꯏꯔꯕꯅꯤ ꯂꯥꯛꯇꯦ ꯑꯗꯨ ꯋꯥꯈꯜꯗꯨꯗ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦꯗꯀꯣ ꯑꯩꯁꯨ ꯑꯗꯨꯒ ꯅꯦꯠ ꯌꯥꯝ ꯑꯥꯔꯖꯦ ꯄꯨꯡ ꯀꯌꯥꯐꯥꯎ ꯇꯧꯗꯣꯏꯅꯣ ꯄꯨꯡ 12ꯐꯥꯎ ꯇꯧꯒꯦ ꯀꯁꯥꯔ ꯃꯔꯛꯇꯅ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯅꯣꯡꯃꯥꯇ ꯅꯦꯠ 4-5 ꯂꯛꯅꯤ ꯂꯥꯛꯏꯗꯣ ꯏꯆꯦ ꯎꯁꯥ ꯃꯤ ꯌꯦꯡꯉꯒ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣꯗ ꯆꯪꯒꯅꯨ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯨ ꯆꯪꯉꯨ ꯂꯩꯔꯗꯤ ꯀꯥꯏꯅ ꯂꯩꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯆꯪꯉꯨ ꯈꯪꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯔ ꯖꯦ ꯑꯣꯟꯗ ꯂꯩꯒꯦ ꯀꯣꯐꯤ ꯊꯛꯈꯤ ꯎꯏꯃ ꯏꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯣꯐꯤ ꯊꯛꯇꯣꯏꯁꯦ ꯗꯁꯥꯅꯤꯍꯦ ꯏꯆꯦꯁꯦ ꯒꯨꯔꯗꯤꯠꯁꯤꯡꯅ ꯑꯣꯟ ꯒꯨꯔꯗꯤꯠꯅ ꯑꯣꯟ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯁꯤꯅ ꯑꯣꯀꯦ ꯀꯅꯥꯎꯅ ꯇꯧ ꯈꯔꯦ ꯀꯥꯎꯅ
ꯇꯧꯔꯤꯅꯤ ꯁꯥꯎꯅꯨꯀꯣ ꯀꯁꯥ ꯑꯗꯨꯒ ꯑꯣ ꯑꯥꯔꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯣꯏ ꯏꯕꯥꯏꯒꯤ ꯅꯣꯏ ꯅꯣꯏ ꯏꯕꯥꯏꯗꯒꯤ ꯌꯦꯡꯈꯤꯕ꯭ꯔꯅꯤ ꯑꯩꯒꯤꯗꯁꯨ ꯌꯦꯡꯈꯤꯕꯤꯔ ꯀꯔꯦ ꯌꯦꯡꯈꯔꯕꯅꯤ ꯀꯣꯃꯦꯟ ꯇꯧꯈꯤꯕꯅꯤꯅꯦ ꯀꯥꯏꯗ ꯀꯣꯃꯦꯟ ꯇꯧꯁꯥ ꯀꯣꯃꯦꯟꯒ ꯂꯥꯛꯇꯦ ꯑꯥꯔꯖꯦ ꯕ꯭ꯂꯨ ꯑꯃꯇꯪ ꯄꯤꯔꯛꯑꯣ ꯏꯆꯦ ꯎꯁꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯪꯒꯤ ꯀꯔꯥꯏ ꯑꯦꯀꯥꯎꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯆꯪꯉꯛꯄ꯭ꯔꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯥꯏ ꯀꯣꯃꯦꯟꯁꯨ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝꯗꯗꯤ ꯀꯅꯥꯗꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯑꯣꯏꯕꯅꯤ ꯑꯗꯨꯗꯒꯤ ꯒꯨꯔꯗꯤꯞꯅ ꯁꯤꯡꯉꯅ ꯑꯩꯅ ꯑꯩꯅꯗ ꯐꯩꯖꯅ ꯀꯁꯝ ꯁꯥꯎꯅꯨꯀꯣ ꯈꯨꯔꯨꯝꯖꯔꯤ ꯄꯔꯦꯝꯖꯅ ꯒꯨꯔꯗꯤ ꯄꯥꯏ ꯑꯗꯨꯗꯒꯤ ꯃ ꯀꯣꯃꯦꯟ ꯀꯅꯥ ꯀꯛꯈ꯭ꯔꯦ ꯈꯪꯗꯦ ꯑꯥꯔꯖꯦ ꯇꯣꯜꯗ ꯍꯦꯜꯂꯦ ꯍꯣꯏ ꯏꯃꯥ ꯇꯨꯌꯦꯜꯞ ꯂꯩꯔꯝꯃꯤꯅꯤ ꯗꯁꯥꯅꯤ ꯄꯨꯡ ꯕꯥꯔꯣ ꯍꯦꯜꯂꯝꯃꯤ ꯁꯤꯇ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯩ ꯄꯨꯡ ꯀꯌꯥ ꯐꯔꯦꯒꯤ ꯄꯨꯡ ꯑꯃ ꯐꯥꯗ꯭ꯔꯤꯅꯦ ꯀꯔ ꯄꯤꯔꯥꯗ ꯁꯤꯅꯦ ꯑꯩꯒꯤ ꯀꯔ ꯑꯦꯜꯕꯤꯁꯦ ꯁꯥꯅꯤ ꯄꯨꯡ ꯃꯥꯄꯟ ꯋꯥꯠꯂꯤꯌꯦ ꯑꯩ ꯄꯨꯡ ꯑꯃ ꯐꯥꯕꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯆꯠꯈ꯭ꯔꯦ ꯀꯛꯂꯤꯁꯦ ꯃꯦꯁꯦꯖ ꯆꯠꯈ꯭ꯔꯦ ꯀꯛ ꯂꯩꯔꯦ ꯃꯣꯔꯅꯤꯡ ꯃꯣꯔꯅꯤꯡ ꯑꯩꯒꯤ ꯄꯨꯡ ꯅꯤꯄꯥꯟ ꯄꯨꯡ ꯅꯤꯄꯥꯟ ꯋꯥꯠꯂꯤ ꯑꯩ ꯀꯔ 1 hour ꯐꯥꯗꯣꯏꯁꯦ ꯑꯩ ꯃꯃꯤ ꯇꯩꯆꯅ ꯀꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯒꯨꯗꯤꯖꯅ ꯒꯨꯗꯤꯝꯅ ꯀꯔꯤ ꯍꯥꯏꯕ ꯃꯦꯀꯞꯂꯣ ꯅꯪꯕꯨ ꯀꯔꯦ ꯔꯥꯖꯋꯥꯗꯅ ꯀꯔꯦꯕ ꯃꯦꯀꯞꯂꯣ ꯅꯪꯕꯨ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯦꯜꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒꯤ ꯄꯔꯤ ꯄꯦꯔꯗꯁꯤꯅ ꯀꯔꯤꯕ ꯀꯁꯥ ꯃꯔꯡꯊꯦꯝ ꯚꯤꯗꯤꯑꯣꯗꯁꯨ ꯈꯔ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒꯤ ꯔꯥꯖꯕꯥꯗꯅ ꯀꯔꯤꯕ ꯑꯗꯨꯒ ꯎꯁꯥ ꯂꯩꯃꯩꯖꯅ ꯀꯩꯅꯣ ꯑꯥꯔꯖꯦ ꯗꯁꯥꯅꯤꯌꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯆꯦ ꯎꯁꯥꯒꯤ ꯀꯔꯥꯏ ꯀꯣꯃꯦꯟ ꯂꯥꯛꯇꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯚꯤꯗꯤꯑꯣꯗ ꯍꯞꯇꯥ ꯑꯃ ꯐꯥꯔꯝꯃꯅꯤ ꯍꯞꯇꯥ ꯑꯅꯤ ꯁꯨꯔꯝꯃꯅꯤ ꯏꯆꯦ ꯎꯁꯥꯒꯤ ꯚꯤꯗꯤꯑꯣ ꯏꯆꯦ ꯎꯁꯥꯒꯤ ꯀꯔ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯑꯗꯨꯒꯤ ꯄ꯭ꯔꯖꯤꯅ ꯅꯣꯛꯑꯒ ꯗꯁꯥꯅꯤꯗ ꯑꯗꯨꯒ ꯒꯨꯔꯗꯦꯕ ꯍꯥꯏ ꯑꯗꯨꯒ ꯃꯃꯤꯇꯥ ꯏꯆꯦꯅ ꯒꯨꯔꯗꯦꯕ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯔꯤ ꯃꯃꯤꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯃꯤꯠꯇ ꯏꯇꯥ ꯕꯥꯏ ꯑꯗꯨꯒ ꯑꯔꯖꯦꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯄꯦꯔꯗꯁꯤꯅ ꯑꯩꯅ ꯌꯥꯏꯐꯔꯦ ꯀ꯭ꯋꯥ ꯈꯔ ꯄꯤꯔꯨꯅꯦ ꯀ꯭ꯋꯥ ꯈꯔ ꯆꯥꯈꯤꯒꯦ ꯉꯥꯏꯈꯣ ꯑꯗꯨꯒꯒꯤ ꯄꯔꯤꯡ ꯃꯃꯜꯒꯤꯆꯅ ꯀꯥꯏ ꯎꯁꯥ ꯏꯅꯥꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯍꯣꯏ ꯏꯆꯦ ꯆꯨꯝꯃꯤ ꯏꯆꯦꯕ ꯂꯥꯛꯇꯦꯕ ꯀꯣꯃꯦꯟ ꯀꯅꯥꯃꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯏꯆꯦ ꯎꯁꯥꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇꯦ ꯑꯩꯒꯤ ꯀꯣꯃꯦꯟꯗꯁꯨ ꯁꯣꯔꯤ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣꯗꯁꯨ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯏꯆꯦꯒꯤ ꯀꯣꯃꯦꯟꯗꯁꯨ ꯂꯥꯛꯇꯦ ꯈꯪꯗꯦꯀꯣ ꯑꯩꯒꯤꯁꯨ ꯀꯣꯃꯦꯟꯗꯁꯨ ꯂꯥꯛꯇꯦ ꯏꯆꯦ ꯀꯔꯤ ꯍꯥꯏ ꯎꯁꯥꯒꯤ ꯀ꯭ꯋꯥ ꯈꯔ ꯄꯤꯔꯛꯑꯣ ꯎꯁꯥ ꯏꯅꯥꯎ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯑꯗꯨꯒ ꯀꯁꯥꯔ ꯃꯔꯝꯗꯅ ꯀ꯭ꯔꯥꯏꯄꯦꯔꯗꯁꯤꯅꯤ ꯁꯤꯁꯇꯔ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯑꯣ ꯑꯩꯁꯨ ꯇꯧꯖꯔꯛꯀꯦ ꯑꯗꯨ ꯀꯩ ꯒꯨꯔꯗꯦꯕ ꯑꯥꯔꯖꯦ ꯕ꯭ꯔꯥꯏꯠ ꯀꯔꯦ ꯔꯥꯖꯕꯅ ꯀꯔꯤ ꯍꯥꯏꯕ ꯀꯥꯏ ꯄꯤꯔꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯇꯣꯔꯤ ꯀꯩꯅꯣ ꯍꯪꯒꯦ ꯅꯪꯒꯤ ꯅ꯭ꯌꯨ ꯑꯞꯂꯣꯗ ꯇꯧꯔꯕꯣ ꯑꯗꯨꯒ ꯒꯨꯔꯗꯤꯞꯅ ꯀꯔꯤꯕ ꯀ꯭ꯔꯤꯁꯇꯥꯏ ꯑꯗꯨꯒ ꯒꯨꯔꯗꯤꯞ ꯏꯅꯥꯎ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯁꯨꯅꯦ ꯗꯁꯥꯇꯒꯤ ꯀꯣꯃꯦꯟ ꯂꯥꯛꯇꯕ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯑꯩꯁꯨꯅꯤ ꯗꯁꯦꯠꯇꯒꯤ ꯀꯣꯃꯦꯟꯁꯦ ꯂꯥꯛꯇꯕ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯗꯁꯥꯅꯤꯍꯦ ꯑꯗꯨꯒ ꯔꯥꯖꯕꯗꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯄꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯒꯨꯔꯗꯤꯞ ꯕ꯭ꯔꯥꯗꯔꯅ ꯀꯔꯤ ꯍꯥꯏꯕ ꯑꯦꯁ ꯂꯣ ꯀꯔꯤ ꯆꯦ ꯎꯁꯥ ꯀꯣꯐꯤ ꯆꯥꯎ ꯍꯥꯏ ꯏꯆꯦ ꯎꯁꯥꯒꯤ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯑꯩꯒꯤꯁꯨ ꯂꯥꯛꯇꯦ ꯄꯥꯔꯤꯃꯣꯒꯤ ꯚꯤꯗꯤꯑꯣꯁꯨ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯑꯩꯈꯣꯏ ꯀꯅꯥꯃꯨꯛ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯚꯥꯏꯗꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯔꯣ ꯏꯀꯥꯏ ꯀꯣ ꯌꯥꯏ ꯗꯁꯥꯅꯤꯍꯦ ꯏꯆꯦ ꯄꯥꯔꯤꯃꯣ
ꯑꯥ ꯑꯗꯨꯗꯒꯤ ꯀꯔꯤ ꯄ꯭ꯔꯤꯌꯥꯗꯁꯤꯅ ꯀꯔꯤꯕ ꯆꯦ ꯏꯃꯣꯝ ꯑꯩꯅ ꯕꯥꯏꯛ ꯄꯥꯏ ꯑꯗꯨꯒ ꯀꯁꯥꯔꯃꯊꯝꯅ ꯀꯦꯟꯗꯜ ꯊꯥꯜꯂꯦ ꯑꯗꯨꯒ ꯒꯨꯔꯗꯤꯞꯅ ꯀꯩꯅꯣ ꯀꯣꯃꯦꯟ ꯇꯧꯔꯤꯁꯤꯕꯨ ꯑꯦꯁ ꯀꯦ ꯏ ꯋꯥꯏ ꯏ ꯀꯨꯀꯤꯔꯣ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯔꯥꯖ ꯕ꯭ꯔꯗꯔ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯩꯗꯤ ꯑꯗꯨꯒ ꯄꯔꯤꯃꯠꯇ ꯀꯔꯤꯕ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯚꯥꯏꯗꯤ ꯃꯌꯥꯝ ꯍꯩꯔ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯗꯣ ꯂꯞꯇꯦ ꯍꯥꯏꯕ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯈꯪꯗꯦ ꯃꯤ ꯃꯔꯤ ꯂꯩꯌꯦ ꯑꯩꯁꯦ ꯁꯩꯇꯥ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯕꯥꯏ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯀꯣꯃꯦꯟ ꯄꯤꯕꯗꯣ ꯂꯦꯞꯇꯦ ꯍꯥꯏꯕ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯏꯁꯩ ꯄꯥꯏꯌꯦ ꯑꯃꯅ ꯁꯩꯇꯥꯅ ꯄ꯭ꯔꯤꯌꯣꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯏꯃꯣꯝ ꯆꯠꯂꯁꯤ ꯕꯥꯏꯛ ꯄꯨ ꯂꯥꯛꯑꯦ ꯄꯛꯆꯗꯦꯍꯦ ꯅꯪꯒꯤ ꯕꯥꯏꯛꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯄꯨꯕ ꯕꯥꯏꯛꯁꯤꯕꯨ ꯄꯛꯆꯗꯦꯍꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅ ꯆꯠꯂꯒ ꯁꯤ ꯕꯥꯏꯛꯁꯦ ꯄꯛꯆꯕꯅꯤ ꯑꯗꯨꯗꯩ ꯔꯥꯖꯕꯅ ꯀꯔꯤ ꯍꯥꯏꯕ ꯄ꯭ꯔꯤꯌꯥ ꯅꯥꯏꯈꯣ ꯍꯥꯏ ꯇꯨꯝꯃꯒꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯂꯣꯏ ꯃꯥꯡꯈꯔꯣ इसे पारियों में कराया बाय तो बहुत बार बोला है लेकिन अभी तक बाय नहीं हुआ शर्म की बात है शर्म करो वाली मोम है ꯑꯗꯨꯒ ꯏꯆꯦ ꯁꯥꯅ ꯀꯅꯥ ꯀꯅꯥ ꯇꯨꯝꯕ ꯆꯠꯈ꯭ꯔꯒꯦ ꯄ꯭ꯔꯤꯌꯣꯅ ꯀꯔꯤ ꯍꯥꯏꯕ ꯃꯤ ꯑꯍꯨꯝꯇ ꯂꯩꯌꯦ ꯑꯗ ꯃꯣꯏ ꯑꯥꯔꯖꯦ ꯅꯆꯦ ꯆꯠꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯑꯣꯀꯦ ꯏꯆꯦ ꯀꯔꯤ ꯃꯣꯃꯤꯇ ꯆꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯏꯃꯣꯝ ꯆꯦ ꯏꯃꯣꯝ ꯕꯥꯔꯗꯦ ꯐꯪꯗꯕꯒꯤꯅꯤ ꯋꯥꯔꯧꯕꯤꯅꯨ ꯌꯦꯡꯖꯔꯛꯀꯦ ꯍꯧꯖꯤꯛꯃꯛ ꯏꯆꯦ ꯏꯆꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯥ ꯅꯪ ꯅꯥꯈꯣ ꯅꯪ ꯑꯩ ꯏꯆꯦ ꯎꯁꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯅꯤꯅ ꯅꯪ ꯅꯥꯈꯣ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯏꯃꯣꯝ ꯚꯤꯗꯤꯑꯣ ꯐꯪꯗꯕꯒꯤꯅꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯐꯪꯗꯕ ꯚꯤꯗꯤꯑꯣꯗ ꯀꯗꯥꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇ꯭ꯔꯣ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣ ꯐꯪꯗꯕꯒꯤꯅꯤ ꯋꯥꯔꯧꯕꯤꯅꯨ ꯌꯦꯡꯖꯔꯛꯀꯦ ꯍꯥꯏꯖꯔꯝꯃꯨꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯩꯇ꯭ꯔꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯗ꯭ꯔꯕꯣ ꯏꯆꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯗ꯭ꯔꯣ ꯗꯁꯥꯅꯤꯌꯦ ꯏꯆꯦ ꯑꯗꯨ ꯋꯥꯔꯤꯗꯨꯗꯤ ꯑꯗꯨꯒ ꯏꯆꯦ ꯄꯦꯅ ꯑꯣ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯀꯁꯥꯔꯃꯥꯏꯗꯝꯅ ꯔꯥꯖꯕ꯭ꯔꯣ ꯑꯩꯗꯤ ꯆꯠꯂꯒꯦ ꯏꯅꯦꯝꯃꯒꯤ ꯑꯦꯜꯕꯤꯃꯨꯛ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯒꯦ ꯃꯅꯃꯛ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯃꯨꯛ ꯅꯨꯡꯉꯥꯏꯔꯣ ꯑꯦꯜ ꯕꯤ ꯁꯤꯅ ꯂꯣꯏꯅ ꯃꯥꯟꯅꯕ ꯊꯥꯖꯤꯜꯂꯕꯅꯤꯅ ꯀꯣꯛꯁꯦ ꯁꯥꯏ ꯀꯟꯒꯅꯣ ꯀꯅꯥꯗꯅ ꯆꯪꯗꯣꯏꯅꯣ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯗꯥꯏ ꯀꯁꯥꯔ ꯃꯔꯛꯇ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯩꯗꯃꯛꯇ ꯀꯔꯤꯝ ꯋꯥꯔꯧ ꯀꯔꯤꯝ ꯊꯦꯡꯀ꯭ꯌꯨꯀꯣ ꯀꯔꯤꯝ ꯈꯟꯗꯦꯀꯣ ꯀꯁꯥꯔ ꯃꯔꯛꯇ ꯀꯔꯤꯝ ꯈꯟꯗꯦ ꯀꯔꯤꯝ ꯈꯟꯗꯦ ꯀꯔꯤꯝ ꯋꯥꯔꯧꯅꯨ ꯋꯥꯔꯧꯗꯦ ꯑꯩꯁꯨ ꯑꯗꯨꯒ ꯏꯆꯦ ꯄꯔꯤꯅ ꯀꯔꯤ ꯃꯤ ꯑꯍꯨꯝꯇ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯤꯁꯤꯔꯣ ꯏꯆꯦ ꯄꯔꯤꯃꯣꯝ ꯂꯣꯏꯁꯜꯂꯒꯦꯍꯦ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯄ꯭ꯔꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯄꯤꯊꯛꯄꯒꯤ ꯏꯆꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟꯒ ꯇꯧꯗ꯭ꯔꯣ ꯍꯥꯏꯁꯦ ꯁꯥꯎꯔꯛꯇꯧꯔꯤꯗ ꯏꯆꯦ ꯎꯆꯥ ꯑꯩꯗꯤꯕꯣ ꯅꯪꯒꯤꯗꯃꯛꯇꯁꯨ ꯅꯪꯅ ꯋꯥꯔꯒ ꯂꯩꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤꯁꯤꯗꯤꯕꯣ ꯁꯥꯎꯅꯤꯡꯗꯣꯔꯦ
ꯑꯁꯤꯅ ꯃꯃꯤꯇꯥ ꯀꯥꯎꯅꯤꯀꯣ ꯑꯗꯨꯗꯒꯤ ꯀꯁꯇꯃꯔꯗꯨꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯗꯔꯦ ꯀꯅꯥꯗꯁꯨ ꯑꯩꯇꯩꯗꯤ ꯑꯦꯜꯕꯤꯒ ꯊꯥꯖꯔꯔꯣꯏ ꯃꯊꯪ ꯃꯔꯝ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯔꯤꯝ ꯈꯟꯒꯅꯨ ꯐꯣꯜ ꯁꯄꯣꯔꯠ ꯇꯧꯔ ꯉꯥꯛꯇꯪ ꯂꯥꯛꯄꯗꯨꯁꯨ ꯑꯩꯗꯤ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯑꯦꯁ ꯑꯥꯔ ꯂꯥꯏꯐ ꯇꯧꯔꯣ ꯑꯣ ꯑꯥꯔ ꯖꯦ ꯂꯣꯏꯔꯒ ꯀꯩꯅꯣ ꯏꯆꯦ ꯏꯁꯥꯅ ꯉꯁꯥꯏ ꯄꯨꯡ 4 ꯇꯧꯕꯗꯣ ꯅꯪ ꯈꯪꯗꯔꯣ ꯑꯥꯔ ꯖꯦ ꯑꯦꯝꯕꯨꯂꯦꯟꯁ ꯄꯨ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯅꯤꯡꯕꯅ ꯀꯔꯤꯕ ꯎꯁꯥ ꯏꯅꯥꯎ ꯀꯞꯄꯦ ꯑꯗꯨꯒ ꯏꯆꯝ ꯃꯃꯤꯇꯅ ꯀꯥꯎꯔꯣꯏ ꯄꯁꯅꯤ ꯑꯗꯨꯒ ꯏꯆꯥ ꯏꯆꯥꯅ ꯎꯁꯥ ꯉꯁꯥꯏꯒꯤ ꯑꯅꯤꯔꯛ ꯇꯧꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯗꯁꯥꯅꯤ ꯏꯆꯦ ꯎꯁꯥ ꯅꯪꯕꯨ ꯉꯥꯡꯉꯤꯁꯤꯕꯨ ꯏꯀꯥꯏꯕꯣ ꯏꯕꯦꯝꯃ ꯒꯨꯇꯤꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯁꯤꯅ ꯀꯁꯇꯃꯔꯗꯅ ꯃꯗꯥ ꯌꯥꯎꯗꯔꯦ ꯌꯥꯎꯅꯤꯡꯉꯤ ꯑꯗꯨꯝ ꯑꯃꯗꯨ ꯌꯥꯎꯗꯦ ꯑꯃꯅ ꯌꯥꯎꯔꯅꯤ ꯑꯖꯦꯒꯤ ꯄꯤꯟꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯂꯥꯛꯄ꯭ꯔꯣ ꯑꯩꯒꯤ ꯄꯤꯟꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯏꯆꯦ ꯎꯁꯥꯅ ꯀꯣꯃꯦꯟ ꯂꯥꯛꯇꯦꯍꯦ ꯏꯆꯦ ꯎꯁꯥꯅꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯅ ꯇꯧꯔꯛꯄꯁꯨ ꯑꯩꯒꯤ ꯊꯝꯃꯣꯏꯁꯤ ꯌꯥꯝ ꯍꯔꯥꯎꯔꯝꯃꯣꯏꯗ ꯑꯗꯨꯕꯨ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯛꯇꯕꯗꯨ ꯀꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯄꯦꯟ ꯂꯥꯛꯄ ꯕꯤꯔꯣꯁꯨꯕꯨ ꯏꯆꯦꯟꯅ ꯑꯩꯒꯤꯗꯃꯛꯇ ꯋꯤꯁ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯏꯆꯦ ꯏꯁꯥꯅ ꯑꯃꯨꯛ ꯇꯧꯔꯛꯎ ꯍꯥꯏꯔꯣ ꯑꯩꯗꯤ ꯔꯦꯗꯤꯅꯤ ꯏꯆꯦ ꯎꯁꯥ ꯏꯆꯦ ꯏꯁꯥ ꯇꯧꯔꯅꯨ ꯕꯨꯠ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯁꯇ ꯑꯗꯨꯒ ꯄꯥꯔꯤꯃꯨꯁꯤꯅ ꯀꯣꯏ ꯃꯨझे मारो आरजे ये क्या हो रहा है ये तो दिमाग की बत्ती जल रहा है ये तारे ꯆꯦ ꯃꯑꯣꯡ ꯑꯃ ꯑꯗꯨꯒ ꯎꯁꯥꯗꯅ ꯅꯣꯇꯤ ꯑꯣꯟ ꯇꯧꯔꯤꯅꯤ ꯄꯨꯝꯅꯃꯛꯀꯤ ꯑꯗꯨ ꯅꯣꯇꯤꯗꯣ ꯌꯥꯝ ꯈꯤꯅ ꯏꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯔꯥꯖꯕꯥꯗ ꯀꯔꯤ ꯆꯦ ꯎꯁꯥ ꯈꯔꯨꯝꯖꯔꯤ ꯑꯥꯔꯖꯦ ꯂꯣꯏꯈꯤꯅꯨ ꯍꯥꯏ ꯑꯗꯨꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯥꯗꯔ ꯕ꯭ꯔꯥꯗꯔꯒꯤꯗꯃꯛꯇ ꯉꯥꯏꯒꯦ ꯉꯥꯛꯇꯪ ꯑꯗꯨꯒꯤ ꯁꯥꯔ ꯏꯆꯦꯅ ꯑꯩ ꯁꯣꯅꯤꯌꯥ ꯀꯣ ꯀꯌꯥ ꯍꯣꯒ ꯀꯔꯤ सिस्टर सोनिया को क्या होगा आज कुछ खा लिया क्या है ꯑꯗꯨꯒ ꯑꯥꯔꯖꯦ 1 hour ꯐꯥꯔꯦ ꯑꯗꯨꯒ ꯒꯨꯔꯗꯤꯅ ꯄ꯭ꯔꯤꯌꯥ ꯑꯗꯨꯒ ꯄ꯭ꯔꯤꯌꯥ ꯁꯩꯇꯥ ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯁꯤ ꯑꯩꯅ ꯏꯅꯥꯎ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯒꯅꯨꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯦ ꯑꯩ ꯁꯥꯎꯗꯦꯍꯦ ꯏꯆꯦ ꯑꯩꯗꯤ ꯀꯅꯥꯃꯨꯛ ꯁꯥꯎꯗꯦ ꯉꯁꯤ ꯐꯥꯎꯕ ꯏꯆꯦ ꯄꯥꯔꯤ ꯃꯣꯝ ꯀꯅꯥꯃꯨꯛ ꯑꯩꯒꯤ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯂꯩꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯀꯅꯥꯃꯨꯛ ꯁꯥꯎꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯤꯡꯀꯤꯡꯗ ꯁꯨꯃꯥꯏꯅ ꯀꯔꯤꯃꯨꯛ ꯈꯜꯂꯨꯗꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨꯗꯦ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯣꯟꯇꯦꯟ ꯊꯥꯡꯒꯠꯂꯒ ꯏꯁꯥꯅ ꯇꯧꯕꯁꯦ ꯀꯅꯥꯃꯨꯛ ꯁꯥꯎꯗꯦ ꯏꯆꯦ ꯑꯗꯨ ꯀꯅꯥꯝꯇ ꯁꯥꯎꯕꯃꯛꯀꯤ ꯁꯥꯎꯕꯗꯤ ꯈꯟꯗꯦꯀꯣ ꯑꯩꯗꯤ ꯁꯥꯎꯗꯦ ꯑꯩ ꯀꯅꯥꯃꯨꯛ ꯁꯥꯎꯗꯦ ꯑꯗꯨꯒ ꯇꯧꯔꯤꯅꯦ ꯑꯥꯔꯖꯦ ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯏꯆꯦ ꯎꯁꯥ ꯇꯧꯔꯛꯇꯦ ꯈꯪꯉꯨ ꯅꯪ ꯏꯆꯦ ꯎꯁꯥ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯅꯪ ꯀꯣꯃꯦꯟ ꯂꯥꯛꯇꯦꯀꯣ ꯌꯥꯝ ꯁꯥꯎꯔꯤꯀꯣ ꯏꯆꯦ ꯌꯥꯝ ꯍꯥꯏꯅꯤꯡꯗꯔꯦ ꯑꯦꯜꯕꯤꯗ ꯏꯇꯥꯎ ꯂꯥꯛꯑꯦꯍꯦ ꯀꯅꯥꯅꯣ ꯑꯦꯜꯕꯤ ꯇꯥꯔꯤꯁꯦ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯏ ꯑꯥꯔꯖꯦ ꯃꯩ ꯍꯧꯔꯦ ꯉꯁꯤ ꯎꯁꯥ ꯈꯔ ꯃꯩ ꯆꯥꯍꯜꯂꯕꯅꯤꯅ ꯑꯗꯨꯗꯣ ꯈꯔ ꯍꯧ ꯇꯥꯕꯅꯤ ꯏꯆꯦ ꯄꯥꯔꯤꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯞ ꯇꯧꯕꯤꯗꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦ ꯍꯥꯏꯗꯨꯗꯤ ꯂꯥꯛꯇꯦ ꯍꯥꯏꯔꯤꯗꯣꯗꯤ ꯇꯨꯠ ꯒꯌꯥ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦ ꯑꯩꯗꯤ ꯀꯣꯃꯦꯟ ꯆꯠꯊꯔꯤꯃꯤꯀꯣ ꯑꯩꯒꯤ ꯀꯣꯃꯦꯟ ꯆꯤꯊꯗꯃꯤꯀꯣ ꯑꯗꯨ ꯅꯤꯡꯊꯧꯅ ꯂꯥꯛꯂꯦ ꯑꯗ ꯑꯩꯒꯤ ꯏꯪꯂꯤꯁꯃꯦꯟ ꯂꯥꯛꯂꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯏꯠ ꯆꯠꯈ꯭ꯔꯕꯣ ꯑꯗꯨꯒ ꯏꯆꯦ ꯄꯥꯔꯤ ꯑꯃꯅ ꯃꯨझे मजा आ गया जो भी हुआ लेकिन ईमानदारी से सच बोला है ꯑꯗꯨꯒ ꯏꯇꯥꯎꯅ ꯊꯦꯡꯉꯦ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯠꯇꯣꯛꯎꯔꯣ ꯍꯨꯏꯠ ꯍꯥꯠ ꯏꯆꯦ ꯎꯁꯥꯅ ꯄꯤꯟꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯂꯪꯕ ꯍꯩꯗꯨꯒꯤ ꯀꯣꯃꯦꯟ ꯊꯥꯈꯤꯕꯅꯤ
support from Cheusa. Cái này Cheusa pin cái video ta cái này video đó comment lạc thì Cheusa. Cheusa comment lạc thì look again in Thona Karaba. See same time say well. I am sorry but I am late. Comment over here you. Everyone read English. Pam din ng English to ina. Panimam na usa inaw support to minasiya. Iche usa lo comment lakte ko. Waro binu ko ko comment lakte do waro binu iche na usa to me ya waro binu comment lakte. Ache bye bye ora ge do gai gurdina ta pro ai de katham ta na sar chatle sister do ge pyasina mathang yamna thingi ko matam se yana thingle ko do ge pyasina tai ne do ge iche na ka yahoo chahi yahoo मुझे कोई जंगली कहे प्रिंस की कमिंग वेलकम अदुगगी साइचना लेसाबी तुमदरसु याय तुंगनिंगबा मतमदा तुम्बा या भाग तुम्बा फंगी याय दुगई तावगा इतेमा इताव से जैथरो तुमलो हायु सेंगे निंथौना करेबा चे इमो माय दुगई कसमा समना सारी सिस्टर हम दुगई साइचन मौ ओइरदी तुम्बा फंगदबनी को लेसाबिसा या यानिंगाय तुमौरोय यानिंगाय तुमौरोय मौ नुपि कराय yung पादिङै ममाङदा थिबावरो लेसाबिसा नोय तुमौरोय yung पालादि कराय तुमबो यारोय दुगै तावना कराय मोरांथे माय दुगै प्यादसिना चे उसाय दुगै कचमा थाना सारी सिस्टर दुगै दुलुना ए ओ तेमा इताउसे हातो ओसी हातो ओसिंग di kuning ga jet tharoy dugai moyang sena no ka dugai prasina dulu saksara boy dugai iche na kreba sa gi video na punamak tagi phai gyan taba khoi gi gyan ta da ba sar gi video yengu iche sar gi video di kariya aina short jam nungsire thangde 이제 살 비디오 되게 살기 그래 채널에 비디오 타갈락대 너가 가사만 타나 아이바 둘루 브로 아이 두기 둘루나 체 프라드스니 차날 오이레 콩 하미 학 그리 콩 하미닝 함닝에 나 두기 이체 디 차라보 두기 코멘트 나 라이브 로이로 생래 두기 하드 루로 난 코멘팅 도 nang kai lai noi gi lai ta dulu sare dugai sarchena che sonia ino ko dugai tanu channel like dana dugai ki kasama kana pari sister ti lb tha bro sister tha de ise pari lb tha de ayu tha de re ayu mana tha re tha rak re ai mathang da lb tha ro lo re lb dugai lakanu hairo da je lakanu dugai itaw no kreba uraba natau di lb lagi si nang tani natau masak khang di do itaw duma hera kanu ko itaw gi lb lak thro ai se tanuna priyan la dugai pe jem na short video gi wari ni sa short video ma tanu chen src aina kai da ba kaino khang di te che tanu गुजरात लाए सिगा दुgai प्याज सिने करे बा चे तनु आए दुgai प्याज ना तनु चे परी है दुgai कुमन दना दुलु नेशलो दार जे दा नेशन बा यारो सिगा अंदा दुgai चे साना करे बा होइने चे नुसिबी है दुgai gi दुलु ना करे बा ताव ना करे बा हातो ओरो नंग लाक तिरि दो नंग हजिक ahing siga dugai che sana bai maya bai priya chathara kri chathara boy dugai gi prajna bai dugai duluna mama tanu tumdiri ya dugai tanu chenna gwati na kwari nang na khumanda haido hatok ni che khumani do che sitte ngang che प्याजना कमेंट ऑफ दुगी कमेंट जलना चेउसा दुगा तनगा दुलु आ दुगी माय कमेंट मया मखा मया ले रेमन बय सीरे है कम एलबी कमेंट पावे
ꯃꯤ ꯇꯔꯥ ꯂꯩꯔꯤꯅꯦ ꯍꯧꯖꯤꯛꯄꯨ ꯍꯣꯏꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯦꯜꯕꯤ ꯄꯦꯜꯂꯕꯣ ꯍꯥ ꯍꯥ ꯇꯧ ꯃꯤꯉꯣꯟꯗ ꯁꯞꯄꯣꯔꯠ ꯃꯤꯅꯗꯤ ꯂꯥꯛꯄꯤꯗ꯭ꯔꯕꯣ ꯕꯣꯔꯣꯒꯤ ꯑꯦꯜꯕꯤꯗ ꯀꯅꯥꯅꯣ ꯄ꯭ꯔꯤꯌꯥ ꯀꯁꯥꯔꯊꯦꯝ ꯑꯩꯒꯤꯒ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯄꯔꯦꯡꯅ ꯑꯣꯔꯤꯖꯤꯅꯦꯜ ꯕꯥꯏ ꯃꯌꯥꯝꯗꯨꯒ ꯑꯩꯈꯣꯏꯗꯅ ꯆꯦꯠꯇꯅꯨ ꯑꯗꯨꯒ ꯑꯩ ꯀꯁꯥ ꯃꯔꯅꯥꯛꯇꯅ ꯀꯔꯥꯏꯕ ꯂꯥꯏꯛꯄꯨ ꯑꯦꯂꯤꯚꯦꯟꯇ ꯂꯩꯅꯦ ꯂꯣꯏꯔꯦꯅꯦꯍꯦ ꯂꯣꯏꯔꯦꯅꯦꯍꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯀꯆꯔ ꯃꯔꯥꯡꯊꯦꯝ ꯑꯩꯒꯤ ꯅꯨꯡꯁꯤꯅꯗꯦ ꯑꯩꯒꯤ ꯂꯩꯗ ꯂꯥꯛꯄ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯏꯁꯦ ꯑꯩꯗꯃꯛꯇ ꯅꯨꯡꯁꯤꯕ ꯑꯃꯇꯅꯤ ꯑꯗꯨꯒ ꯆꯦ ꯄꯔꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯑꯩꯗꯨꯂꯨꯅ ꯂꯥꯛꯇꯦꯍꯦ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯨꯒ ꯇꯅꯨꯆꯦꯅ ꯈꯨꯃꯟ ꯑꯩ ꯑꯣꯟꯂꯥꯏꯟ ꯂꯩ ꯍꯥꯏꯅ ꯅꯍꯥꯛ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯩꯅꯣ ꯍꯥꯏꯅ ꯄꯔꯩ ꯁꯤꯁꯇꯔ ꯕꯥꯏ ꯑꯗꯨꯒ ꯏꯆꯦ ꯄꯥꯏꯅ ꯀꯔꯤꯕ ꯅꯤꯡꯊꯧꯗꯣ ꯍꯤꯗꯥꯛ ꯃꯅꯥ ꯅꯤꯕꯒꯨꯝ ꯅꯩꯔꯣ ꯑꯥꯔꯖꯦ ꯅꯩꯊꯔꯒꯦ ꯏꯆꯦ ꯍꯥꯠꯇꯣꯛꯇꯣꯏꯅꯤ ꯏꯆꯦ ꯃꯥꯁꯦ ꯑꯩꯅ ꯆꯥꯛꯀꯨ ꯄꯥꯏꯔ ꯀꯗꯥꯏ ꯆꯥꯛꯀꯨ ꯅꯠꯇꯦ ꯊꯥꯡꯖꯧ ꯄꯥꯏꯔ ꯍꯥꯠꯇꯣꯏꯅꯤ ꯃꯥꯁꯦ ꯑꯩꯅ ꯇꯅ ꯃꯣꯏꯔꯥꯡ ꯊꯦꯝꯅ ꯅꯣꯛꯀ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯀꯔꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯅꯪꯕꯨ ꯏꯇꯥꯎ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯇꯥꯎ ꯀꯃꯥꯏꯅ ꯇꯅ ꯈꯔ ꯃꯌꯥꯝ ꯕꯦꯁꯇꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦꯁꯥꯅ ꯑꯥꯔꯖꯦ ꯅꯪꯒꯤ ꯄꯤꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯈꯤꯅꯤꯀꯣ ꯅꯨꯃꯤꯠꯇ ꯊꯝꯃꯟ ꯆꯅꯥ ꯁꯈꯤ ꯀꯔꯤ ꯊꯧꯋꯥꯟ ꯃꯤ ꯆꯛꯅ ꯁꯛꯈꯤ ꯀꯣꯃꯦꯟ ꯆꯠꯈꯤꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯆꯦ ꯏꯆꯥ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯑꯗꯨꯒ ꯏꯆꯦ ꯑꯁꯥꯅ ꯀꯔꯤꯕ ꯆꯦ ꯁꯣꯅꯤꯌꯥ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯨꯗꯒꯤ ꯄꯥꯔꯤꯃꯨꯠꯇꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯗꯤ ꯁꯞ ꯇꯧꯈꯤꯕꯅꯤ ꯅꯍꯥꯟꯅ ꯑꯗꯨꯒ ꯇꯅꯨꯆꯅ ꯊꯥꯡꯖꯧ ꯍꯥꯏꯔꯦ ꯀꯁꯥ ꯃꯇꯝꯅ ꯍꯣꯏ ꯏꯀꯥꯏꯗꯕꯕꯨꯗꯤ ꯀꯔꯤ ꯑꯩꯈꯣꯏꯕꯨꯗꯤ ꯑꯥꯔꯖꯦ ꯕꯣꯔꯕꯨꯗꯤ ꯅꯨꯡꯁꯤꯕ ꯂꯥꯛꯂꯤꯅꯤ ꯆꯨꯝꯃꯤ ꯀꯁꯥ ꯃꯔꯥꯡꯊꯦꯝ ꯉꯁꯥꯏꯂꯃꯤꯅ ꯑꯦꯂꯤꯚꯦꯟ ꯂꯥꯏꯛ ꯑꯗꯨꯒ ꯇꯅꯨꯆꯅ ꯆꯦ ꯎꯁꯥꯏ ꯑꯗꯨꯒ ꯎꯖꯥꯗꯅ ꯇꯅꯨ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯗꯨꯒ ꯗꯨꯂꯨꯅ ꯁꯂꯥꯔꯤ ꯄꯥꯏꯁꯤꯅꯤꯔꯦ ꯏꯗꯥꯎ ꯅꯥꯔꯦ ꯁꯦꯂꯔꯤ ꯄꯥꯏꯁꯤꯅ ꯑꯩ ꯕꯤꯈꯥꯔꯤ ꯑꯣꯏꯔꯦ ꯏꯇꯥꯎ ꯈꯔ ꯄꯩꯁꯥ ꯊꯥꯔꯛꯑꯣ ꯀꯁꯇꯃꯔꯗꯨꯅ ꯄꯥꯔꯤ ꯁꯤꯁꯇꯔ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯀꯃꯥꯏꯅ ꯆꯦ ꯎꯁꯥ ꯑꯗꯨꯒ ꯏꯆꯅ ꯈꯨꯃꯟꯗꯨꯒ ꯈꯨꯃꯟꯗꯨꯅ ꯕꯦꯁꯇꯤ ꯑꯗꯨꯒ ꯇꯅꯨꯖꯅ ꯆꯦ ꯎꯁꯥ ꯇꯨꯝꯗ꯭ꯔꯤꯌꯦ ꯆꯦꯗꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯥꯔꯤꯅ ꯀꯔꯤꯕ ꯑꯥꯔꯁꯦ ꯑꯩꯉꯣꯟꯗ ꯊꯥꯡ ꯂꯩ ꯄ꯭ꯔꯤꯟꯁ ꯀꯛꯅꯕꯒꯤ ꯀꯦꯛ ꯀꯛꯄ ꯊꯪꯗꯣ ꯏꯆꯦ ꯄꯥꯔꯤꯒꯤꯗꯤ ꯊꯥꯡꯖꯧꯅꯤ ꯂꯩꯁꯦ ꯑꯁꯥꯡꯕꯅꯤ ꯂꯩꯁꯦ ꯃꯥ ꯑꯩꯅ ꯁꯤꯜꯚꯔꯗ ꯐꯪꯕ ꯅꯨꯃꯤꯠꯇ ꯒꯖꯣꯛ ꯂꯥꯎ ꯀꯛꯇꯣꯏꯅꯤ ꯃꯥꯗ ꯑꯩꯅ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯃꯟꯊꯅ ꯀ ꯆꯦ ꯎꯁꯥ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯊꯦꯡꯂꯦ ꯑꯗꯨꯗꯒꯤ ꯇꯨꯂꯨꯅ ꯀꯔꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯗꯤ ꯉꯁꯤꯗꯤ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯃꯤ ꯀꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯩꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯃꯤ ꯏꯆꯦ ꯆꯥꯟꯅꯈ꯭ꯔꯦ ꯎꯁꯥ ꯃꯥꯡꯉꯕꯣ ꯃꯥꯜꯂꯤꯀꯣ ꯑꯗꯨꯒ ꯑꯦ ꯀꯁꯥꯏꯅꯗꯤ ꯂꯥꯛꯑꯃꯤꯅꯦ ꯀꯅꯥꯅꯣ ꯉꯁꯤꯁꯦ ꯇꯧꯔꯤꯁꯦꯕꯨ ꯍꯥꯏ ꯑꯥꯔꯖꯦꯅꯤꯍꯦ ꯅꯟꯗꯤ ꯇꯨꯝꯃꯨꯔꯣꯍꯦ ꯍꯥꯠꯂꯨꯔꯣ ꯑꯗꯨꯒ ꯏꯆꯦ ꯄꯥꯏꯅ ꯀꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯑꯗꯨꯗꯒꯤ ꯕꯦꯁꯇꯤ ꯇꯨꯝꯃꯨꯔꯣ ꯑꯗꯨꯗꯒꯤ ꯗꯨꯂꯨꯅ ꯕꯤꯈꯥꯔꯤ ꯑꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯤ ꯗꯁꯥꯅꯤ ꯎꯁꯥ ꯂꯩꯃꯅ ꯈ꯭ꯔꯦꯕ ꯑꯩ ꯇꯨꯝꯃꯨꯔꯦ ꯃꯤꯀꯞ ꯊꯣꯛꯄꯅꯤ ꯇꯧꯅꯨ ꯇꯅꯨ ꯏꯆꯤꯟ ꯑꯥꯔꯁꯤ ꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯣꯏꯈꯔꯣ ꯏꯆꯦ ꯇꯅꯨ ꯆꯥꯅ ꯑꯣꯏꯈꯔꯣ ꯀꯩꯁꯥꯝ ꯇꯨꯂꯨ ꯕ꯭ꯔꯣ ꯑꯗꯨꯒ ꯏꯆꯦ ꯇꯅꯨꯅ ꯀꯔꯤ ꯍꯥꯏꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯏꯆꯝꯅ ꯀꯨꯀꯤ ꯍꯥꯠꯄ ꯑꯗꯨꯃꯥꯏꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯆꯦ ꯇꯅꯨ ꯇꯨꯝꯃꯨꯔꯣ ꯇꯅꯨ ꯏꯆꯤꯟꯅꯒ ꯅꯟꯗꯤ ꯌꯥꯏ ꯑꯗꯨꯒꯤ ꯊꯝꯅꯒ ꯆꯦ ꯅꯟꯗꯤ ꯇꯨꯝꯃꯨꯔꯣ ꯂꯥꯏꯐꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯍꯥꯠꯂꯨꯔꯣ ꯀꯩꯒꯤ ꯂꯝꯗ ꯂꯥꯛꯏꯅꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯗꯤ ꯀꯩꯗꯧꯃꯇ ꯂꯥꯛꯏꯅꯣ ꯍꯥ ꯑꯗꯨꯒ ꯇꯅꯨꯆꯅ ꯀꯤꯉꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯁꯥꯅꯗꯤꯅ ꯇꯅꯨꯒ ꯑꯥꯔꯖꯦꯒ ꯅꯨꯡꯉꯥꯏꯔꯨꯔꯦ ꯉꯁꯤ ꯍꯥꯏ ꯑꯗꯨꯒ ꯇꯦꯁꯇꯤ ꯀꯩꯅꯣ ꯍꯥꯏ ꯈꯨꯃꯟꯊꯅ ꯆꯦꯠꯇꯅꯨ ꯍꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏ ꯑꯗꯨꯒꯤ ꯇꯅꯨꯖꯅ ꯑꯥꯔꯖꯦ ꯑꯩꯅ ꯅꯤꯡꯊꯧꯅ ꯀꯔꯤ ꯆꯦ ꯅꯟꯗꯤ ꯂꯥꯏꯐ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯉꯁꯥꯏ ꯏꯆꯦꯅ ꯅꯟꯗꯤꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯝꯃꯒ ꯀꯣꯃꯦꯟ ꯐꯪꯗꯔꯨꯔꯦ ꯑꯃ ꯗ꯭ꯌꯨꯇꯤ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯅ ꯑꯠꯆꯥ ꯑꯣ ꯃꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯗꯁꯥꯅꯤꯍꯦ ꯅꯨꯄꯤ ꯃꯌꯥꯝꯅ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯔꯤꯁꯦ ꯗꯁꯥꯅꯤꯍꯦ ꯀꯣꯃꯦꯟ ꯄꯤꯕ ꯃꯇꯝ ꯐꯪꯗꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯥꯔꯖꯦ ꯅꯟꯗꯤꯁꯦ ꯀꯣꯟꯁꯦ ꯗꯨꯅꯤꯌꯥ ꯁꯦ ꯑꯌꯥ ꯍꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯥꯛꯏꯅꯦ ꯃꯥꯁꯦ
Dulu, my egg is the wing, but my itaw is like calling, so I am waiting. That's thank you, itaw, thank you. No matter how good any. Kasama na sana hindi na kaya ba esa kang ganyan sa din nito na che esa si tanugi LB the joint to be bani dai duga dulu na ma tano tum diri ay duga ninja na eh tumme khor ay na che pani na nga sai tumme bye hai na kum no LB sum la komen re mine bo ta sa ni he che nang bo duga nandi na kare ba komen ning mai te he no ka duga no ira no copy da komen da na che nandi live nungai bro ai mà cái tôi này phải cho comment bu ai phida loisan ba haurage itaw ai phida loisan ba haurage itaw ai pung ani bu tha ge li bise kana lang lei bro jenge ning thong na kare ba che nandi tumuro tudi kasa ma thena kare ba ma boro arje sathi na pen de he tawri se migi dadi arje boro na wai chai re arje boro ge libida akoi katan nang sini je lore wari chatlu yamna akoi khatta nang ngang siri ni lore wari chatlu yamna aje ngau nang ngang ai mới thấy không thế kata mantan sih dia lagi kerja lagi tabak ni sih dia ada nang sure kare ngau sure kare do pe mala कल तो संडे है सुबह तक लगे रहो है कल तो संडे है सुबह तक लगे रहो Tasani large hunter belly view the way you are when large hunter belly view the way you are when duluna nama tanu and the kadam dan che parigi comment doni jana dulu de mana da arjabro nang yam na phai adubu mina phai da uthai nang khang nang support to nate ko kaya ba katama na kaya ba mai gi comment sa jam na nuksiba comment ma le arje bro nang yam na phai adubu mina phaida uthai nang khangu nang sanapot nate ko right kasama tam chumi nang na ye chumi kasama lang them ai sanapot ba na use to le mayam se chumi kasama lang them nang na ai kasama ai gi kariya aina tabang aina chali khundang se kare ai ga phaba tamada chali ni mayami phaba tan tale ai gi kanamu da nungai taba khoba to dai di kare ngam gi jama chali ni khangde kasama tam kare ai ni ngasi wa kanamu da aina kare nu ngasi wa aina youtube pai ri ngasi wa kanamu da nungai to mayam no pinja bai se to kai ning thona kara mara te no kara to kai comment dona besti nang star ko ai to kai pani mo chena arje akhoi su inau gi lb se thakpa namde kana atopa gi lb da adumaina leite iche pari onki ni je ai di kara onki ni macha masu oisunu achobo oisunu loi gi lb da che ai le rangmani maram di kai mayam da nungsiba se ai gi nungsiba je mayamna phangsoну mayamna mamang thangsoनु दुमाइना दु खलगा ngasi दुमाइना लेरि ngasi वाइगी इसागी करे प्रॉफिट जंगा इसमाइना YouTube तो बनते दुमाइना प्रॉफिट चाहिँ इसागी प्रॉफिट जंगा ngasi YouTube चैनल पाइ बनते ai ngasi aina चावरे ना मथंग द मासु चाव लगे अदु खलगा ngasi मथंग द mayam सु माइ चावसनु आइना दु खलगा ai YouTube पाइ नि कनामुगी दमक त फत्ता मदि करिम खंदे ai lei ko ai lei roi
ꯍꯌꯦꯡ ꯀꯣꯏꯕ ꯆꯠꯀꯅꯤ ꯆꯠꯈꯔꯣ ꯑꯗꯨ ꯀꯩ ꯅꯟꯗꯤꯅ ꯀꯌꯥ ꯇꯅꯨ ꯉꯥꯎꯕ ꯂꯚꯂꯤ ꯕꯦꯁꯇꯤ ꯑꯗꯨꯒ ꯅꯅꯣ ꯀꯩ ꯆꯦ ꯐꯔꯤ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒ ꯇꯅꯨꯖꯅ ꯅꯟꯗꯤ ꯅꯪꯗꯤ ꯅꯨꯡꯗꯥꯡꯁꯤꯒ ꯅꯟꯗꯤꯅ ꯀꯔꯥꯏꯕ ꯑꯗꯨꯅꯤ ꯇꯅꯨ ꯍꯥꯏ ꯅꯣ ꯀ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯕꯨꯠ ꯑꯥꯔꯖꯦ ꯀꯂꯥ ꯀꯂꯥ ꯀꯣꯟ ꯍꯦ ꯀꯂꯥꯒꯁꯤꯒ ꯂꯩꯇꯦ ꯂꯣꯏ ꯍꯥꯠ ꯀꯦꯛ ꯅꯒ ꯅꯟꯗꯤ ꯅꯪ ꯃꯣꯔꯅꯤꯡ ꯃꯣꯔꯅꯤꯡꯗꯒꯤ ꯋꯥꯁ ꯇꯧꯈ꯭ꯔꯕ ꯕꯤꯖꯤ ꯇꯅꯨ কি খবৰ ভাল আছে না ꯑꯩ ꯀꯣꯏꯅ ꯂꯩꯔꯣꯏ ꯍꯌꯦꯡ ꯇꯟꯨꯆꯤꯅ ꯀꯔꯤꯕ ꯅꯟꯗꯤ ꯌꯥꯍꯦ ꯅꯪ ꯀꯔꯤ ꯃꯔꯥꯁꯤ ꯂꯥꯏ ꯑꯩꯗꯤ ꯀꯔꯤ ꯃꯌꯥꯝꯒꯤ ꯀꯔꯦ ꯉꯁꯤ ꯐꯥꯎꯕ ꯐꯠꯇꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯇꯅꯨꯆꯅ ꯀꯔꯤ ꯑꯣꯏꯣꯏꯗꯤ ꯃꯥꯏ ꯕꯦꯁꯇꯤ ꯍꯥꯏꯅ ꯊꯧꯅ ꯍꯣꯏ ꯅꯗꯤꯅ ꯇꯅꯨ ꯇꯧꯔꯦ ꯍꯥꯏ ꯀꯗꯥꯏ ꯗ꯭ꯌꯨꯇꯤꯗ ꯗꯥꯁꯦ ꯅꯪ ꯃꯅꯤꯡꯗ ꯅꯍꯤ ꯄꯗꯦꯒ ꯀꯔꯤ ꯕꯨꯔꯥꯏ ꯀꯣ ꯍꯔ ꯐꯇꯅ ꯆꯦ ꯀꯩ ꯀꯨꯁ ꯒꯤꯇꯥ ꯍꯣ ꯀꯩꯅꯣ ꯀꯊ ꯐꯗꯅ ꯇꯅꯨ ꯏꯅꯦꯝꯃ ꯂꯕꯤꯌꯨꯗꯒꯤ ꯈꯨꯃꯦꯟ ꯂꯕꯤꯌꯨ ꯇꯅꯨꯖꯅ ꯃꯩꯅꯥꯁꯦꯟ ꯂꯕꯤꯌꯨ ꯈꯨꯃꯇꯅ ꯆꯦ ꯇꯅꯨ ꯗ꯭ꯌꯨꯇꯤꯗꯅꯤꯀꯣ ꯑꯗꯨꯒ ꯅꯟꯗꯤ ꯑꯗꯨꯒ ꯏꯗꯥꯎꯅ ꯃꯩꯇꯩ ꯃꯁꯨ ꯇꯨꯝꯗ꯭ꯔꯤ ꯑꯣ ꯏꯇꯩ ꯏꯇꯥꯎꯁꯦ ꯇꯈꯤꯇꯥ ꯇꯧꯔꯣ ꯉꯁꯤꯗꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯕꯦꯁꯇꯤ ꯍꯥꯏꯔꯦ ꯅꯟꯗꯤꯅ ꯀꯁꯥꯔ ꯍꯥꯏ ꯑꯗꯨꯒ ꯇꯅꯨꯁꯤꯅ ꯆꯦ ꯄꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜꯕꯤ ꯊꯥꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯣꯠ ꯑꯣꯏꯗ꯭ꯔꯤ ꯏꯆꯦ ꯍꯌꯦꯡ ꯑꯣꯏꯔꯛꯀꯅꯤ ꯆꯤꯟꯇꯥ ꯅꯣ ꯆꯤꯟꯇꯥ ꯇꯧꯔꯛꯀꯅꯨ ꯍꯌꯦꯡ ꯑꯣꯏꯔꯛꯀꯅꯤ ꯁꯨꯝ ꯀꯔꯤꯝ ꯈꯟꯒꯅꯨ ꯇꯅꯨꯆꯦꯅ ꯑꯥꯔꯖꯦ ꯌꯣꯔ ꯔꯥꯏꯠ ꯍꯥꯏ ꯀꯩꯅꯣ ꯏꯆꯦ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝꯗ ꯀꯩꯅꯣ ꯑꯩꯅ ꯀꯔꯤ ꯁꯖꯦꯁꯟ ꯄꯤꯔꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯔꯥꯏꯠ ꯍꯥꯏꯔꯛꯒꯦ ꯑꯩꯉꯣꯟꯗꯁꯦ ꯑꯩ ꯈꯪꯗꯦꯀꯣ ꯏꯆꯦ ꯑꯩꯒꯤ ꯀꯔꯤ ꯂꯝꯕꯤꯗꯩ ꯆꯠꯄꯅꯤꯗꯣ ꯀꯅꯥꯝꯇ ꯀꯔꯤ ꯐꯠꯇꯕ ꯈꯣꯠꯇꯕ ꯍꯥꯏꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯂꯝꯕꯤꯗꯩ ꯆꯠꯄꯅꯤ ꯀꯅꯥꯝꯇ ꯋꯥꯔꯧꯕ ꯂꯩꯇꯦ ꯑꯩ ꯀꯔꯤ ꯆꯨꯝꯈ꯭ꯔꯒꯦ ꯈꯪꯗꯦ ꯏꯆꯦꯅ ꯑꯥꯔ ꯖꯦ ꯌꯨ ꯑꯥꯔ ꯔꯥꯏꯠ ꯍꯥꯏ ꯑꯗꯨꯒ ꯏꯆꯟ ꯑꯩꯒꯤ ꯅꯦꯠ ꯎꯔꯨ ꯀꯔꯇꯥ ꯍꯦ ꯑꯗꯨꯒ ꯀꯁꯥ ꯅꯟꯗꯤ ꯑꯗꯨꯒ ꯅꯟꯗꯤꯅ ꯑꯣꯟ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯅꯨꯅ ꯀꯔꯤꯆꯦ ꯄꯔꯤ ꯎꯔꯨ ꯑꯗꯒꯤ ꯀꯊ ꯅꯟꯗꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤꯅ ꯆꯠꯂꯤ ꯂꯩ ꯑꯗꯨ ꯀꯅꯥ ꯑꯃꯇꯪ ꯅꯝꯕꯗ ꯂꯥꯛꯄꯤꯗꯦ ꯃꯤ ꯈꯔ ꯇꯛ ꯂꯥꯛꯏ ꯏꯇꯥꯎ ꯀꯔꯤꯝ ꯈꯟꯒꯅꯨ ꯏꯇꯥꯎ ꯃꯃꯥꯡ ꯊꯥꯡꯕ ꯈꯜꯂꯣ ꯉꯁꯤ ꯅꯪꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯑꯣ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯡꯒꯠꯂꯛꯑꯣ ꯏꯇꯥꯎ ꯅꯣꯡꯃꯗꯤ ꯅꯪꯒꯤꯗꯃꯛꯇ ꯃꯌꯥꯝꯁꯨ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨ ꯈꯜꯂꯣ ꯑꯦꯜꯕꯤꯗ ꯂꯥꯛꯇꯦꯅ ꯁꯥꯎꯕ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯐꯣꯀꯁ ꯇꯧꯔꯣ ꯑꯦꯜꯕꯤ ꯅꯪ ꯊꯥꯒꯠꯅꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯦꯜꯕꯤꯅ ꯅꯪꯒꯤ ꯀꯔꯤ ꯍꯥꯏ ꯐꯣꯀꯁ ꯅꯠꯇꯦ ꯅꯪꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗꯅꯤ ꯅꯪꯒꯤ ꯐꯣꯀꯁ ꯇꯧꯗꯣꯏꯁꯦ ꯃꯌꯥꯝꯅ ꯑꯥꯔꯖꯦ ꯑꯉꯟꯃꯪꯗꯨꯒ ꯅꯈꯨꯠ ꯅꯁꯥꯒ ꯍꯟꯗꯣꯔꯛꯀꯅꯨ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯆꯥꯅ ꯀꯔꯤꯅꯣ ꯏꯆꯦ ꯆꯥꯅ ꯀꯔꯤ ꯑꯥꯔ ꯖꯦ ꯈꯪꯍꯟ ꯃꯪꯗꯨꯒ ꯅꯈꯨꯠ ꯅꯁꯥꯒ ꯐꯥꯎꯗꯣꯔꯛꯀꯅꯨ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯏꯆꯦꯖꯥ ꯑꯗꯨꯒ ꯅꯟꯗꯤꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯌꯥꯔꯁꯦ ꯀꯩꯅꯣ ꯆꯨꯝꯃꯤꯁꯦ ꯑꯩ ꯇꯜꯂꯦ ꯀꯩꯅꯣ ꯃꯌꯥꯝꯅꯉꯣꯟꯗ ꯆꯨꯝꯃꯤ ꯆꯨꯝꯃꯤꯗ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯀꯩꯅ ꯍꯥꯏꯔꯨꯔꯒꯦ ꯃꯌꯥꯝꯗ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤꯗ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯇꯅꯨ ꯍꯥꯏꯗꯨꯒ ꯀꯔꯝ ꯍꯥꯏꯅꯗꯅ ꯍꯧꯖꯤꯛꯇ ꯕ꯭ꯔꯣ ꯑꯐꯥꯎꯕ ꯃꯤꯁꯦ ꯚꯦꯂꯨ ꯂꯩꯇꯕꯅꯤ ꯀꯔꯤ ꯍꯧꯖꯤꯛꯇ ꯍꯧꯖꯤꯛꯇ ꯑꯥꯔ ꯖꯦ ꯕ꯭ꯔꯣ ꯑꯐꯥꯎꯕ ꯃꯤꯁꯦ ꯚꯦꯂꯨ ꯂꯩꯇꯕꯅꯤ
ꯂꯩꯔꯛꯀꯅꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯀꯗꯥꯏ ꯀꯆꯥꯏ ꯃꯔꯛꯇ ꯃꯇꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯀꯔꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯣꯗꯣ ꯈꯠꯇꯣꯛꯎꯔꯣ ꯅꯪ ꯑꯍꯤꯡꯁꯤꯒ ꯑꯩꯅ ꯇꯥꯟꯅꯔꯤꯗꯣ ꯑꯗꯨꯒ ꯀꯁꯥ ꯃꯔꯛꯇꯅ ꯃꯤꯁꯤꯡꯁꯦ ꯇꯧꯕꯤꯃꯟ ꯈꯪꯗꯕꯅꯤ ꯏꯌꯥꯝꯕ ꯃꯤꯅ ꯈꯟꯅꯕ ꯂꯧꯊꯣꯛꯂꯒ ꯀꯥꯟꯅꯕ ꯄꯤꯗꯕꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯄꯔꯤꯝꯅ ꯀꯔꯤꯕ ꯑꯩ ꯌꯥꯗꯔꯦꯍꯦ ꯀꯣ ꯃꯤꯁꯨ ꯅꯦꯠꯁꯨ ꯏꯆꯦ ꯄꯔꯦ ꯒꯨꯗ ꯅꯥꯏꯠ ꯇꯅꯨꯏꯆꯦꯅ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯣꯜ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯇꯅꯨ ꯏꯆꯦ ꯑꯃꯤ ꯖꯦ ꯇꯨꯝꯃ ꯒꯪꯒꯨꯔꯨ ꯄꯍꯟ ꯀꯦ ꯖꯔꯤꯡ ꯀꯔꯤ ꯏꯆꯦ ꯁꯥ ꯀꯩꯅꯣ ꯍꯥꯏꯁꯦꯕꯣ ꯑꯩ ꯃꯀꯣꯛ ꯁꯥꯔꯦꯕꯣ ꯏꯆꯦ ꯏꯁꯥꯅ ꯍꯥꯏꯁꯦ ꯑꯃꯤ ꯖꯦ ꯇꯨꯃꯥ ꯒꯟꯒꯨꯔꯣ ꯄꯍꯟꯒꯦ ꯒꯪꯒꯨꯔꯨ ꯄꯍꯟꯀꯦ ꯖꯨꯔꯤꯡ ꯍꯥꯏꯔ ꯏꯇꯥꯎꯅ ꯀꯩꯕ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯑꯦꯟ ꯚꯤꯗꯤꯑꯣꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯗꯨꯒꯥꯏꯒꯤ ꯗꯅ ꯃꯨꯁꯅꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯏꯇꯥꯎ ꯑꯩꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯤ ꯑꯦꯜꯕꯤꯁꯨ ꯌꯦꯡꯉꯤ ꯅꯪꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯥꯛꯇꯦ ꯍꯥꯠꯂꯨꯔꯣ ꯉꯁꯥꯏ ꯅꯟꯗꯤ ꯁꯤꯁꯇꯔ ꯍꯧꯖꯤꯛꯐꯥꯎ ꯁꯥꯟꯅꯕ ꯃꯇꯝ ꯅꯠꯇꯦ ꯁꯤꯁꯇꯔ ꯑꯗꯨꯒꯤ ꯗꯨꯂꯨꯅ ꯀꯔꯤꯕ ꯑꯩꯒꯤ ꯅꯦꯠꯁꯦ ꯏꯇꯥꯎꯒꯤ ꯅꯦꯠꯔꯣ ꯅꯪꯒꯤ ꯅꯦꯠꯅꯤꯌꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯩꯅꯣꯗ ꯂꯩꯕꯅꯦ ꯍꯥꯏ ꯚꯣꯜꯇꯦꯖꯇ ꯂꯩꯌꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯀꯁꯥꯔ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯀꯔꯤ ꯑꯦꯁꯥꯔꯁꯦ ꯕꯣꯝ ꯍꯥꯜꯂꯒꯦ ꯕꯣꯝꯅ ꯊꯥꯔꯒꯦ ꯑꯗꯨꯒ ꯗꯥꯔꯁꯦꯒꯤ ꯅꯦꯠ ꯆꯞꯄꯦ ꯍꯣꯏ ꯑꯩꯒꯤ ꯅꯦꯠ ꯆꯞꯇꯦ ꯕꯣꯔꯗꯥꯐꯣꯟꯅꯤꯅ ꯄꯥꯏꯔꯤꯁꯦ ꯉꯁꯤ ꯕꯣꯔꯗꯥꯐꯣꯟꯒꯤ ꯅꯦꯠꯅꯤ ꯍꯥꯏꯇꯥꯔꯦ ꯎꯔꯨ ꯂꯩꯔꯝꯒꯅꯤ ꯑꯥꯔꯖꯦ 12:30 ꯇꯥꯔꯝꯃꯦ ꯊꯦꯡꯉꯦ ꯑꯩ ꯇꯨꯝꯃꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯑꯩ ꯅꯤꯡꯊꯧꯅ ꯏꯆꯦ ꯎꯁꯥ ꯇꯨꯝꯃꯣ ꯑꯗꯨꯒ ꯏꯆꯦ ꯑꯩꯉꯣꯟꯗ ꯑꯃ ꯐꯪꯈꯤ ꯕꯣꯝ ꯑꯃꯅ ꯐꯪꯉꯤ ꯕꯣꯝ इच्चे नंदी ओके दुगा इच्चे पारी नारजे सच्ची की जीत होती सच्चा के जीत होती है बुराई को हार नहीं बुराई का हार नहीं पड़ता है हाइबा अच्छा आरजे सच्चाई की जीत होता है बुराई को हार नहीं पड़ता है हाइबा चुम्मी सच्चाई का जीत तो हमेशा रहता है जिसकी राह पे चलने वाला उसको वीर कहे उसको वीर कहे सीमा लेबनी सचकी राहों में चलने वाला उसको वीर कहे है भाई सीमा लेबनी कसा मैं तुम्हें ऐसो तुम मेरे को मैं मगना दोनों नमा दोनों ऐसो मैं कसा मैं ये चला लगलो तो गई ꯅꯤꯡꯊꯧꯅ ꯀꯔꯦꯕ ꯅꯤꯡꯊꯧꯅ ꯀꯔꯦꯕ ꯆꯦ ꯅꯟꯗꯤ ꯆꯠꯂꯁꯤ ꯑꯗꯨꯒ ꯏꯆꯦꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗꯁꯨ ꯈꯔ ꯂꯥꯛꯄꯤꯌꯨ ꯆꯟꯕꯤꯗꯨꯅ ꯏꯆꯦꯒꯤ ꯏꯁꯥꯒꯤ ꯃꯌꯥꯝ ꯀꯅꯥꯃꯨꯛ ꯂꯥꯛꯄꯤꯗꯦ ꯑꯦꯜꯕꯤꯗ ꯀꯩꯗꯧꯔ ꯂꯥꯛꯄꯤꯌꯨ ꯈꯔ ꯏꯆꯦ ꯏꯁꯥꯒꯤꯁꯨ ꯀꯩꯅꯣꯅꯦ ꯃꯌꯥꯝꯅ ꯃꯇꯝ ꯐꯪꯗ꯭ꯔꯤꯔꯥ ꯀꯩꯗꯧꯅꯣ ꯈꯔ ꯏꯆꯦ ꯏꯁꯥꯒꯤ ꯑꯦꯜꯕꯤꯁꯨ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤ ꯉꯁꯥꯏ ꯄꯨꯡ ꯃꯔꯤ ꯊꯥꯕ ꯑꯦꯜꯕꯤꯁꯨ ꯀꯅꯥꯃꯨꯛ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯔꯤꯕ ꯀꯤꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒꯗꯨꯅ ꯑꯩ ꯑꯣꯏ ꯃꯦꯁꯦꯖ ꯁꯠ ꯄꯥꯔꯛꯎ ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯑꯍꯤꯡꯁꯤꯒꯥꯏ ꯑꯗꯨꯒ ꯏꯆꯦ ꯁꯥ ꯅꯟꯗꯤ ꯑꯩ ꯅꯪꯒ ꯆꯠꯂꯣꯏ ꯑꯗꯨꯗꯒꯤ ꯈꯨꯃꯟꯊꯧꯅ ꯀꯔꯤꯕ ꯆꯦ ꯅꯟꯗꯤ ꯆꯠꯂꯁꯤ ꯃꯈꯣꯟꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯅꯟꯗꯤꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯏꯆꯦꯃꯅ ꯕꯨ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦꯁꯦ ꯉꯁꯤ ꯀꯔꯤꯅꯣꯝꯃ ꯇꯧꯔꯦ ꯀꯔꯤꯝ ꯇꯧꯗꯦꯗ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯑꯩ ꯀꯔꯤ ꯉꯝꯗꯔꯦ ꯑꯗꯨꯒ ꯏꯆꯦꯅ ꯅꯟꯗꯤ ꯅꯪ ꯕꯣꯝ ꯌꯥꯝ ꯊꯥꯏ ꯍꯥꯏ ꯑꯗꯨꯒꯤ ꯅꯟꯗꯤ ꯏꯆꯦꯅ ꯇꯟꯃꯤ ꯏꯆꯦꯅ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯗꯨꯒ ꯁꯥꯔ ꯅꯪꯒꯤ ꯑꯦꯜꯕꯤꯁꯦ ꯑꯦꯜꯕꯤꯒ ꯌꯥꯔꯔꯣꯏ ꯀꯔꯤ ꯁꯥꯔ ꯅꯪꯒꯤ ꯑꯦꯜꯕꯤꯒ ꯌꯥꯎꯔꯔꯣꯏ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯏꯆꯦꯅ ꯀꯔꯤꯕ ꯀꯔꯝꯕ ꯕꯣꯝꯅꯣ ꯍꯥꯏꯔꯛꯎ ꯍꯥꯏ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯀꯔꯤꯕ ꯆꯦ ꯁꯥꯔ ꯇꯨꯃꯤꯟꯅ ꯆꯠꯂꯣ ꯍꯥꯏ ꯑꯗꯨꯒꯤ ꯅꯟꯗꯨꯅ ꯏꯇꯥꯎ ꯄꯦꯛ ꯑꯃ ꯄꯥꯏꯁꯜꯂꯨꯔꯕꯣ ꯑꯍꯤꯡꯁꯤꯒ ꯉꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯅꯟꯗꯤꯅ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯒꯗꯥ ꯅꯟꯗꯤꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯗꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯑꯗꯨꯒ ꯄꯤꯖꯩ ꯅꯚꯥꯏ ꯉꯥꯏꯔꯤꯅꯤ ꯍꯥꯏ ꯏꯕꯥꯏ ꯉꯥꯏꯔꯤꯅꯤ ꯍꯥꯏ ꯏꯕꯥꯏ ꯂꯥꯛꯇ꯭ꯔꯤ ꯏꯆꯦꯒꯤ ꯏꯁꯥꯒꯤ ꯉꯔꯥꯡ ꯂꯥꯛꯄꯗꯨꯒꯤ ꯏꯆꯦꯅ ꯏꯁꯥ ꯅꯥꯈ꯭ꯔꯦ ꯍꯥꯏꯕ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯩꯅ ꯏꯕꯥꯏ ꯍꯪꯕꯗꯨꯒ ꯏꯆꯦ ꯀꯔꯤ
ꯑꯥꯔꯖꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏ ꯗꯁꯥꯅꯤ ꯑꯗꯨꯒ ꯏꯕꯥꯏ ꯂꯥꯛꯄꯗꯣ ꯍꯨꯠ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯏꯆꯦꯅ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔ ꯇꯨꯃꯤꯟ ꯂꯣꯏꯁꯟꯈꯔꯦ ꯑꯗꯨꯒꯤ ꯏꯇꯥꯎꯅ ꯀ ꯑꯩ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯔꯛꯏꯗꯨꯗꯤ ꯅꯃꯤꯠ ꯈꯣꯠꯇꯣꯛꯂꯨꯔꯥ ꯅꯪ ꯍꯥ ꯑꯩ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯔꯛꯏꯗꯣ ꯅꯃꯤꯠ ꯈꯨꯠꯇꯣꯛꯎꯔꯣ ꯍꯥ ꯑꯗꯨꯒꯤ ꯀꯠꯊꯅꯗꯤꯅ ꯅꯣꯛ ꯑꯗꯨꯒ ꯇꯅꯤꯇꯅ ꯅꯟꯗꯤ ꯑꯗꯨꯒ ꯏꯆꯦ ꯄꯔꯦꯝꯅ ꯐꯥꯏ ꯐꯥꯏꯅꯤ ꯑꯥꯔꯖꯦꯒꯤ ꯅꯦꯠ ꯐꯥꯏ ꯐꯥꯏꯅꯤ ꯋꯥꯏ ꯐꯥꯏꯅꯤ ꯅꯟꯗꯤꯅ ꯇꯅꯨ ꯍꯥꯏ ꯑꯗꯨꯒ ꯉꯁꯥꯏꯇꯅ ꯄ꯭ꯂꯤꯖ ꯍꯣꯔꯦꯟ ꯊꯣꯡ ꯍꯧꯗꯣꯛꯅꯤꯕ ꯂꯩꯇꯦ ꯊꯣꯡ ꯍꯥꯡꯗꯣꯛꯅꯤꯕ ꯃꯤ ꯂꯩꯇꯦ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗꯦ ꯌꯥꯏ ꯊꯣꯡꯉ ꯊꯨꯒꯥꯏꯗꯅꯤ ꯏꯕꯥꯏꯅꯗꯤ ꯑꯃꯨꯛ ꯇꯅꯨꯁꯤꯅ ꯀꯔꯤ ꯇꯧꯔꯒꯦ ꯗꯨꯗꯨ ꯀꯣꯏꯔꯦ ꯗꯅꯤꯊꯣꯏꯅ ꯆꯦ ꯇꯅꯨ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯁꯤꯗ ꯀꯔꯤ ꯐꯥꯏꯗ ꯍꯧꯒꯠꯇꯣꯔꯦ ꯍꯥꯏ ꯑꯗꯨꯒꯗꯨꯅ ꯃꯦꯁꯦꯖ ꯁꯠ ꯁꯠ ꯄꯥꯔꯧ ꯏꯇꯥꯎ ꯅꯪ ꯂꯣꯏꯁꯤꯜꯂꯨꯔ ꯅꯍꯤꯡ ꯁꯤꯒꯥꯏ ꯑꯗꯨꯒꯗꯪꯆꯅ ꯀꯤꯉꯥꯏ ꯑꯗꯨꯒ ꯁꯃꯥꯏꯗ ꯅꯥꯖꯕ꯭ꯔꯣ ꯅꯪ ꯆꯥꯛꯀ ꯆꯥꯔꯨꯅꯨ ꯅꯨꯡꯁꯜꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯣ ꯑꯣꯏꯅ ꯆꯥꯔꯣ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ ꯇꯧꯔꯣ ꯍꯥꯏ ꯑꯁ ꯒꯣꯠ ꯉꯁꯥꯏꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯥꯙꯦ ꯔꯥꯙꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤꯅ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯗꯨꯒ ꯇꯅꯨꯖꯅ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯀꯣꯃꯦꯟꯁꯦ ꯃꯌꯥꯝ ꯃꯈꯥꯗ ꯂꯩꯔꯝꯃꯕ ꯅꯟꯗꯤ ꯗꯦꯈꯣ ꯄꯤꯆꯦ ꯄꯤꯆꯦ ꯑꯗꯨꯒ ꯃꯩꯗꯨꯅ ꯍꯍꯦ ꯑꯥꯔꯖꯦ ꯒꯨꯗ ꯅꯥꯏꯠ ꯑꯥꯔꯖꯦ ꯕꯟ ꯀꯔꯣ ꯕꯁ ꯈꯔꯣ ꯕꯁ ꯀꯔꯣ ꯑꯦꯜ ꯕꯤ ꯃꯨझे सोना है नींद आ रहा है ꯏꯆꯦ ꯄꯔꯤ ꯃꯣꯝ ꯒꯨꯗ ꯅꯥꯏꯠ ꯅꯤꯡꯊꯧꯅ ꯑꯣ ꯆꯦ ꯁꯥ ꯑꯗꯨꯒ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯥ ꯑꯗꯨꯒ ꯑꯗꯨꯅ ꯆꯦ ꯁꯥ ꯑꯦꯜꯕꯤꯗ ꯑꯩ ꯀꯣꯏꯔꯧ ꯉꯁꯥꯏ ꯀꯣꯏꯔꯨꯔꯦ ꯉꯁꯥꯏ ꯀꯣꯏꯔꯝꯒꯅꯤ ꯀꯣꯃꯦꯟꯁꯨ ꯎꯔꯝꯗꯅ ꯋꯥꯊꯤꯗꯧ ꯂꯩꯗꯅ ꯍꯥꯠꯂꯨꯔ ꯏꯇꯥꯎ ꯅꯪ ꯏꯆꯦ ꯑꯁꯥ ꯉꯁꯥꯏ ꯑꯦꯜꯕꯤ ꯊꯥꯕ ꯄꯨꯡ ꯑꯃꯃꯥꯎ ꯊꯥꯕ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯅꯪ ꯍꯥꯠꯂꯨꯔꯣ ꯇꯅꯨ ꯅꯟꯗꯤ ꯄꯥꯏ ꯑꯗꯨꯒ ꯇꯅꯨꯖꯅ ꯒꯣꯒꯣ ꯏꯁꯥꯏꯗꯅ ꯑꯃꯨꯛ ꯀꯧꯔꯒꯦ ꯑꯗꯨꯗꯒꯤ ꯀꯁꯝ ꯍꯥꯏꯗꯅ ꯇꯅꯨ ꯕꯥꯏ ꯑꯗꯨꯗꯒꯤ ꯑꯩ ꯃꯣꯏ ꯊꯣꯛꯂꯒꯦ ꯃꯌꯥꯝꯁꯨ ꯆꯠꯅꯕ ꯀꯔꯦ ꯆꯠꯈꯤꯅꯕ ꯍꯣꯏ ꯃꯥ ꯖꯣꯟꯆꯥꯛ ꯆꯥꯔꯒ ꯑꯃꯨꯛ ꯊꯣꯛꯇꯣꯔꯦ ꯏꯆꯦ ꯄꯔꯤ ꯃꯣꯝꯗ ꯀꯊꯃꯗꯅ ꯁꯥꯔ ꯄꯥꯏ ꯕꯣꯝꯕꯦ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯒꯗꯨꯅ ꯍꯣꯏ ꯍꯣꯏ ꯇꯧꯔꯒꯣ ꯀꯅꯨ ꯍꯌꯦꯡꯁꯤꯒ ꯑꯗꯨꯗꯒꯤ ꯇꯅꯨ ꯕꯥꯏ ꯑꯗꯨꯒ ꯅꯪ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯗꯨꯂꯨꯒꯤ ꯃꯤꯡꯗ ꯑꯣꯏꯈꯔꯦ ꯊꯦꯡꯀ꯭ꯌꯨ ꯗꯨꯂꯨ ꯚꯥꯏ ꯍꯣꯏ ꯗꯨꯂꯨ ꯂꯥꯛꯄ꯭ꯔꯥ ꯉꯁꯥꯏ ꯑꯦꯜꯕꯤꯗ ꯗꯁꯥꯅꯤꯌꯦ ꯉꯁꯥꯏ ꯑꯦꯜꯕꯤꯗ ꯌꯦꯡꯉꯝꯃꯤ ꯀꯅꯥꯃꯨꯛ ꯂꯥꯛꯉꯝꯗꯦ कसम जो मेरा सपोर्ट करेगा उसको सपोर्ट बैक मिलेगा और किसको सपोर्ट ना देखे सपोर्ट चाहिए होता है ना उसको लात मारो ꯍꯣꯏ ꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯁꯥ ꯃꯔꯛꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯗꯨꯂꯨꯅ ꯀꯔꯤꯕ ꯑꯉꯛꯄꯅꯤ ꯁꯥꯔꯤꯁꯦ ꯑꯗꯨꯒ ꯗꯨꯂꯨ ꯚꯥꯏ ꯑꯗꯨꯒ ꯚꯥꯏ ꯇꯧꯔꯣ ꯑꯗꯨꯒ ꯀꯞꯈ꯭ꯔꯦ ꯀꯆꯥꯃꯗ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯒꯤ ꯀꯣꯃꯦꯟꯁꯦ ꯃꯈꯥ ꯂꯩꯔꯝꯃꯤꯅ ꯁꯤꯔꯦ ꯃꯌꯥꯝ ꯂꯣꯏ ꯉꯥ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯉꯁꯥꯏꯗꯅ ꯑꯥꯔꯖꯦ ꯉꯔꯥꯡ ꯑꯩ ꯑꯦꯜꯕꯤ ꯊꯥꯏ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯗ꯭ꯌꯨꯇꯤꯗ ꯍꯜꯂꯛꯄꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯥꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯑꯗꯨꯃꯥꯏꯅ ꯈꯪꯗꯦꯔꯤꯁꯦ ꯉꯔꯥꯡ ꯏꯕꯥꯏꯅ ꯍꯨꯏ ꯇꯧꯔ ꯂꯥꯛꯄꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯨ ꯏꯆꯦꯅ ꯀ ꯏꯄꯥꯥꯏꯗꯨꯃ ꯌꯦꯡꯉꯒ ꯂꯥꯛꯑꯕꯣ ꯑꯩ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯗ ꯑꯩꯗꯣ ꯇꯨꯃꯤꯟꯅꯩꯁꯨ ꯏꯕꯥꯏꯔꯣ ꯍꯥꯏꯕꯗꯣ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯜ ꯏꯆꯦ ꯂꯣꯏꯁꯤꯜꯂꯣ ꯇꯨꯃꯤꯟꯅ ꯂꯣꯏꯁꯪꯉ ꯏꯆꯦꯅꯁꯨ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯦ ꯄꯔꯤ ꯌꯥꯔꯁꯤꯅ ꯊꯥꯗ꯭ꯔꯦ ꯍꯥꯏꯗꯨꯒ ꯅꯟꯗꯤꯅ ꯀꯔꯦ ꯃꯌꯥ ꯑꯩ ꯏꯀꯨꯕꯣꯛꯀꯤ ꯆꯥ ꯄꯤꯔꯨꯒꯦ ꯍꯣꯏ ꯀꯩꯅꯣꯅꯦ ꯑꯍꯤꯡꯁꯤꯒ ꯆꯥꯒ ꯊꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯏꯀꯨꯕꯣꯛꯇꯣ ꯏꯇꯥꯎꯅ ꯑꯩꯁꯦ ꯁꯥꯔꯅ ꯍꯌꯦꯡ ꯑꯣ ꯑꯩ ꯂꯥꯛꯇꯥꯔꯦ ꯑꯗꯨꯒꯤ ꯍꯩꯅ ꯍꯥꯠꯇꯣꯛꯎꯔꯣ ꯃꯤꯠ ꯈꯨꯠꯇꯣꯛꯎꯔꯣ ꯍꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯀꯔꯦ ꯄꯥꯔꯤ ꯁꯤꯁꯇꯔ ꯄꯔꯤꯃꯅ ꯇꯅꯨ ꯑꯗꯨꯒ ꯇꯅꯨꯗꯅ ꯅꯟꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯅꯨ ꯑꯗꯨꯒ ꯀꯁꯥꯔ ꯅꯟꯗꯤ ꯁꯤꯁꯇꯔ ꯂꯣꯏꯔꯦꯍꯦ ꯑꯗꯨꯒꯤ ꯀꯩꯊꯃꯗꯅ ꯅꯣꯛ ꯑꯗꯨꯒ ꯉꯁꯥꯏꯁꯤꯅ ꯗꯨꯜꯂꯨ ꯄꯨꯡ ꯃꯔꯤꯒꯤꯗꯣ ꯂꯥꯛꯇꯦ ꯑꯗꯩ ꯃꯣꯏꯔꯥꯡꯊꯦꯝ ꯅꯟꯗꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯒ ꯄꯔꯤꯃꯇꯅꯔꯁꯦ ꯀꯞꯄ ꯂꯣꯏꯈꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯏꯆꯦ ꯂꯣꯏꯈ꯭ꯔꯦ ꯆꯠꯂꯣ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ ꯕꯥꯔꯣ ꯍꯦꯜꯂꯦ ꯄꯨꯡ ꯕꯥꯔꯣ ꯃꯈꯥꯏ ꯍꯦꯜꯂꯦ ꯑꯩ ꯃꯥꯏꯒꯤ ꯀꯣꯃꯩꯁꯦ ꯃꯌꯥꯝ ꯃꯈꯥꯗ ꯂꯩꯔꯝꯃꯦ ꯀꯗꯧ ꯍꯥꯏꯗꯅ ꯅꯃꯥ ꯇꯅꯨ ꯁꯤꯁꯇꯔ ꯅꯅꯤꯇꯥ ꯁꯤꯁ ꯂꯧꯔꯦꯍꯦ ꯀꯤꯔꯤꯕꯅꯤ ꯁꯥꯔꯁꯦ ꯇꯅꯨꯖꯅ
ꯆꯦ ꯄꯔꯤ ꯅꯪꯒꯤ ꯂꯣꯏꯔꯦꯍꯦ ꯗꯁꯥꯅꯤꯀꯣ ꯑꯗꯨꯒ ꯀꯁꯥꯅ ꯅꯟꯗꯤ ꯁꯤꯁꯇꯔ ꯇꯨꯝꯃꯨꯔꯅꯨ ꯆꯥꯗꯣ ꯊꯛꯂꯣ ꯁꯤꯀꯦ ꯑꯣꯏꯅ ꯁꯤꯀꯦ ꯑꯣꯏꯅ ꯊꯣꯡꯗꯣꯏꯔꯣ ꯍꯥꯏ ꯆꯤꯀꯦꯟ ꯑꯣꯏꯅ ꯊꯣꯡꯗꯣꯏꯔꯣ ꯑꯗꯨꯒ ꯀꯔꯤ ꯗꯨꯂꯨ ꯅꯆꯦ ꯑꯩ ꯅꯆꯦ ꯂꯩ ꯋꯥꯔꯧꯅꯨ ꯖꯤꯇꯥ ꯖꯤꯛꯇꯥ ꯁꯕꯨꯠ ꯖꯤꯇꯥ ꯖꯤꯛꯇꯥ ꯁꯕꯨꯠ ꯇꯅꯨꯖꯅ ꯃꯣꯏꯔꯥꯡꯊꯦꯝ ꯕꯨꯠꯅ ꯁꯥꯎꯇꯔꯦ ꯑꯥꯔꯖꯦꯟ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯇꯝꯗ ꯗꯤꯁꯇꯔꯕ ꯇꯧꯕꯤꯒꯅꯨ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯑꯩ ꯖꯒꯣꯏ ꯇꯛꯄ ꯆꯠꯂꯤ ꯑꯗꯨꯅ ꯁꯪꯗꯦ ꯄꯨꯡ ꯑꯃꯗ ꯑꯗꯨꯒꯤꯗꯃꯛꯇ ꯄꯨꯡ ꯑꯃꯗ ꯑꯦꯜꯕꯤ ꯊꯥ ꯂꯩꯔꯦꯕ ꯏꯇꯥꯎ ꯍꯥꯠꯇꯣꯔꯣ ꯑꯣꯀꯦ ꯆꯥꯛ ꯆꯦ ꯍꯥꯏꯔꯅꯤ ꯑꯩ ꯆꯥꯛ ꯍꯥꯏꯔꯤꯅꯤ ꯁꯤꯀꯦ ꯍꯥꯏꯗꯤ ꯑꯣ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯗꯣ ꯑꯆꯥ ꯏꯆꯦ ꯆꯟꯅ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯁꯦ ꯗꯁꯥꯅꯤꯍꯦ ꯆꯤꯁ ꯁ꯭ꯋꯥꯃꯤ ꯅꯔꯥꯌꯟ ꯑꯣꯜ ꯐ꯭ꯔꯦꯟ ꯍꯥꯏ ꯍꯨꯁ ꯄꯨꯡ ꯑꯃꯕꯨ ꯑꯦꯜꯕꯤ ꯊꯥꯒꯦ ꯃꯌꯥꯝ ꯂꯩꯔꯝꯃꯨ ꯏꯆꯦ ꯄꯨꯡ ꯑꯃꯕꯨ ꯑꯦꯜꯕꯤ ꯊꯥꯒꯦ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯥꯏꯅ ꯀꯔꯤꯕ ꯔꯥꯠ ꯀꯣ ꯚꯨꯠ ꯀ ꯋꯥꯀꯠ ꯍꯣꯇꯥ ꯍꯦ ꯑꯥꯔꯖꯦ ꯚꯨꯠ ꯀꯣ ꯗꯤꯁꯇꯔꯕ ꯃꯠ ꯀꯔꯣ ꯀꯅꯥꯅꯣ ꯚꯨꯠ ꯍꯥꯏꯁꯦ ꯏꯆꯦ ꯄꯥꯔꯤ ꯔꯥꯠ ꯀꯣ ꯚꯨꯠ ꯀꯥ ꯋꯥꯀꯠ ꯍꯣꯇꯥ ꯍꯦ ꯋꯥꯀꯠ ꯍꯣꯇꯥ ꯍꯦ ꯑꯥꯔꯖꯦ ꯚꯨꯠ ꯀꯣ ꯗꯤꯁꯇꯔꯕ ꯃꯠ ꯀꯔꯣ ꯗꯨꯜꯅ ꯐꯤꯗ ꯍꯧꯒꯠꯂꯒꯦ ꯃꯌꯥꯝ ꯆꯠꯄꯤꯈꯔꯣ ꯍꯣꯏ ꯄꯨꯡ ꯑꯃꯕꯨ ꯊꯥꯗꯣꯏꯅꯤ ꯏꯇꯥꯎ ꯐꯨꯔꯣ ꯅꯪ ꯍꯧꯖꯤꯛꯀꯤꯅ ꯑꯥꯔ ꯖꯦ ꯑꯦꯜꯕꯤ ꯂꯣꯏꯔꯣ ꯑꯩ ꯐꯛ ꯊꯨꯞꯆꯜꯂꯒꯦ ꯀꯣ ꯄꯨꯡ ꯑꯃꯗ ꯑꯗꯨꯒ ꯑꯩ ꯏꯆꯦ ꯇꯅꯨꯅ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯀꯁꯥ ꯅꯟꯗꯤ ꯁꯤꯁꯇꯔ ꯀꯅꯥꯗꯦ ꯅꯣꯡꯉꯥꯜꯂꯒꯦ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯅꯪꯅꯕ ꯍꯧꯖꯤꯛꯇꯒꯤ ꯆꯥꯛ ꯍꯧꯖꯤꯛꯇꯒꯤ ꯆꯥꯛ ꯊꯣꯡꯗꯣꯔꯣ ꯑꯗꯨꯅ ꯕꯖꯥꯔ ꯂꯣꯏꯔꯦ ꯗꯨꯀꯥꯟ ꯕꯟ ꯑꯣꯏꯗꯣꯔꯦ ꯃꯌꯥꯝ ꯆꯠꯄꯤꯈꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯖꯦ ꯇꯨꯝꯍꯥꯔꯥ ꯄꯤꯆꯦ ꯀꯤꯁꯀ ꯁꯥꯌꯥ ꯍꯦ ꯃꯦꯔꯥ ꯄꯤꯆꯦ ꯃꯦꯔꯥ ꯕꯤꯕꯤ ꯀꯥ ꯁꯥꯌꯥ ꯍꯦ ꯑꯗꯨꯒ ꯀꯁꯥꯔ ꯅꯟꯗꯤꯅ ꯀꯔꯦ ꯍꯣꯏ ꯀꯁꯥꯔ ꯑꯗꯨꯗꯒꯤ ꯀꯁꯥꯔ ꯅꯟꯗꯤ ꯇꯨꯝꯅꯕ ꯇꯨꯝꯕ ꯀꯔꯤ ꯇꯝꯅꯕꯖꯥ ꯀꯔꯤ ꯇꯝꯅꯖꯕ ꯅꯍꯥꯕꯨꯗꯤ ꯍꯥꯏꯗꯣ ꯕꯣꯙꯅꯤ ꯍꯥꯏꯔꯛꯑꯅꯤ ꯏꯆꯦ ꯃꯌꯥꯝ ꯆꯠꯄꯤꯈꯔꯣ ꯍꯥꯏꯗꯨ ꯀꯔꯤ ꯏꯆꯦꯅ ꯀꯔꯤ ꯍꯥꯏꯕ ꯇꯝꯅꯕꯖꯥ ꯅꯪ ꯎꯗꯤ ꯀꯔꯤ ꯅꯪꯍꯧꯗꯦ ꯍꯥꯏꯗꯣ ꯕꯨꯠꯅ ꯍꯥꯏꯔꯛꯑꯅꯤ ꯌꯥꯏ ꯑꯗꯨꯒ ꯗꯨꯂꯨꯅ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯃꯌꯥꯝ ꯆꯠꯄꯤꯈ꯭ꯔꯣ ꯅꯪꯁꯨ ꯆꯠꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯀꯁꯥ ꯅꯟꯗꯤ ꯁꯤꯁꯇꯔ ꯂꯣꯏꯔꯦꯍꯦ ꯍꯥ ꯍꯥ ꯇꯅꯨꯖꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯑꯥꯔꯖꯦ ꯒꯥꯏ ꯎꯏꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯥꯔꯖꯦ ꯁꯣꯖꯥ ꯂꯥꯂꯥ ꯁꯣꯖꯥ ꯑꯗꯨꯅꯤ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤ ꯇꯨꯃꯦ ꯀꯣꯊ ꯃꯦ ꯒꯨꯋꯥꯍꯥꯇꯤ ꯃꯦ ꯍꯨ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯅꯃꯥ ꯇꯅꯨ ꯍꯥꯏꯗꯨꯒ ꯇꯅꯨꯖꯅ ꯃꯣꯏꯔꯥꯡꯊꯦꯝ ꯂꯚ ꯌꯨ ꯍꯥꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯔꯥꯃ 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 ꯍꯔꯦ ꯍꯔꯦ ꯇꯟꯋꯤ ꯏꯆꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ 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 ꯍꯔꯦ 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 ꯔꯥꯃ 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 ꯍꯔꯦ ꯍꯔꯦ ꯏꯇꯥꯎꯅ ꯀꯔꯤ ꯆꯠꯂꯣꯏ ꯑꯦ ꯅꯇꯧ ꯂꯩꯕ꯭ꯔꯣ ꯆꯠꯂꯣꯏ ꯍꯣꯏ ꯅꯪ ꯆꯠꯂꯨ ꯍꯥꯏꯔꯗꯤ ꯆꯠꯂꯣ ꯌꯥꯏ ꯏꯆꯦ ꯄꯥꯔꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯕꯤ ꯑꯦꯜꯕꯤ ꯂꯣꯏꯁꯜꯂꯣ ꯁꯥꯎꯈꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯟꯅꯨꯖꯦ ꯀꯣ ꯑꯩ ꯀꯔꯤ ꯀꯣ ꯑꯩ ꯑꯟꯖꯜ ꯄ꯭ꯔꯆꯤꯟ ꯃꯠ ꯑꯦꯛ ꯄ꯭ꯔꯀꯥꯔ ꯁꯪꯀ꯭ꯔꯥꯃꯛ कोई यही अंचल में प्राचीन मत हो अच्छे एक प्रकारों संचालक संचाक्रमक है कसा मारता तनु इनेमा ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯀꯁꯥꯔ ꯃꯌꯥꯝꯗꯣ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯅꯨꯖꯅ
গছজোপা বাৰীত থাকোঁতে নিজৰ ইচ্ছামতে মাইকী নিগনিৰ এনেকুৱা এজনী মানে গছজোপা বাঢ়ি থাকোঁতে নিজৰ ইচ্ছামতে মাইকী নিগনিৰ এলেকাত এজনী অশ্ৰু অঁ মই নিজে য'ত থাকোঁ তেতিয়া মোৰ মাইকীৰ লগত থাকিব ন ক'ত থাকিব कसम है करना दुबई पे आरजे बेटा बंद करो मेरा अच्छा भाई है एलबी ख़त्म करो कब কব ডিৰেক্টলি অহা যোৱাকালিৰ বহুতো তেওঁৰ অভিনয়ৰ পাতনি মেলে দুনিয়াজনো আৰু ইয়াৰ Hoi ma. No, dole na hono lebih dole na kana no message arje bro loi he ha ha pugli na re ta sa ni he na sa mo to egel bi da ko na pugli na bo dulu na sak kang logo anu hing siga itao ai ul masak ulo we ऐसा ही जना करे उस व्यक्ति से बड़ा भाग्यशाली कोई नहीं है जो हर रात सुकून भरी नींद लेता है सुबह रात्रि आए चे परी মই কি লিখি আছোঁ চোৱাচোন चे पारि মই কি লিখি আছোঁ চোৱাচোন আৰে नों अखमिया लिखि আছে মইতো চোৱাচোন আৰে এইটো অসমীয়া খাঙিয়ে ইছে তো কালसा माने तमना ऐ सोइदरे टक 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 उइरे दुगो पैजन आरजे नसी एलबी लोरो यावरोइको आरजे ngasiगी एलबी लोरो यावरोइको आय सावरेनि चेना होइमा हरे कृष्ण हरे राम 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 हरे हरे kasama yang jangan pari sister nongkar itu tadi jangan arti ini nongkar ini kan pari cen nanti iba ini se kasama itu na arti borona kuah kini Bruna kuah caba yang ba nungai bani ya oi makira kasama yang teh sekitar ini cina sukun aru ইয়াৰ পাছত কিহই জন্মগ্ৰহণ কৰিছিলোঁ সুখ আৰু ইয়াৰ পাছত কিয় জন্মগ্ৰহণ কৰিছিলোঁ ঐ মা ইছে নাকি মখনচেদি না কি কৰে অসমীয়া আছে এইটো খাঙিহে ইছে মই মই না জানো ইমান কি হাই কৰি আছোঁ আই লগে পাৰিছে না এই মাই তাৰুৰে আজি এলবি হৌৰ ꯏꯇꯥꯎꯅ ꯀꯔꯤꯕ ꯁꯤꯔꯅꯤ ꯑꯍꯤꯡꯁꯤꯒ এলবি লৈꯁꯜꯂꯣ ইতাও ꯑꯗꯨꯒ ꯏꯇꯅ সপোনত কৰে আৰু দুনিয়া ইংৰাজী সুৰেৰে সজাইছিলোঁ হয় খঙত কৰে আৰু দুনিয়া ইংৰাজী সুৰেৰে সজাইছিলোঁ হয় মানে ধৰণে আজি ব্ৰ थेंलाबासु थेंना एलबि यावनासि ब्र कावबिगनु ओइमा मोरां थेमै जाऊं मोय पुंगानि याव मोय एलबि जाऊं मोय नगय मोरां थेमना आइसु मोरां थेना এই বস্তু কবিগনো ক তুমি ক'ত তোমাৰ আজি কালি নাইকিয়া হোৱা দেখা যায় তেওঁৰ অভিনয় বহুত ভাল লাগে তেওঁৰ অভিনয় বহুত ভাল লাগে মই এতিয়া যতীন বৰা হৈ যাম এতিয়া যতীন বৰা নতুন ফিল্ম আহিব মায়াম জেংবিৰো ক যতীন বৰা কি ফিল্ম আনব ফিল্ম লাখনে মায়াম জেংবিৰো দুগা কাঁচা মাংতেনা দিলো ব্ৰ এনা কমাই বাই নন্দী বাই গুৱাহাটী আহি আজি অসমীয়া ভাষা কোৱাচোন আজি অসমীয়া ভাষা কোৱাচোন কি পাৰিম না एलबी बन नहीं होना चाहिए आरजे सुबह तक मैं जागते रहूँगी जागते रहो दुग कसा मानते ना होय दुग दुलुना ऐसु यावरिसे उदरो को बिगनु को मोरang थेमाय दं फै मोनतन आरजे सावरिनि के परिना कथा मोरang थाम दुलो ब्रो गाय दो परिना तनो मोरang थेन न मोर चक दुटी गो नाय परिसे इताव करे बा
मोर चोक ड्यूटी गो नाई गो करी मोर चोक ड्यूटी गो नाई गो नाई पारिसे हाꯏꯅ ꯇꯅꯨꯖꯅ ꯅꯣꯛꯒꯗꯨꯅ ꯃꯣꯏꯔꯥꯡꯊꯦꯝ ꯇꯅꯨꯖꯅ महाभारत रामायण खरमजरी पारितन माल पियेंगे माल पताएंगे माल पियेंगे बीड़ी पियेंगे ꯀꯁꯥꯏ ꯑꯩ ꯑꯦꯜꯕꯤꯗ ꯑꯩ ꯑꯦꯜꯕꯤꯒꯤ ꯋꯥ ꯅꯠꯇꯦ ꯑꯥꯔꯖꯕ꯭ꯔꯣ ꯅꯪꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯃꯌꯥꯝꯗꯣ ꯑꯩ ꯅꯠꯇꯦ ꯇꯧꯕꯤꯃꯩ ꯈꯪꯖꯩ ꯑꯩꯈꯣꯏꯗꯤ ꯆꯥꯔꯒ ꯀꯧꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯑꯦꯜꯕꯤꯒꯤ ꯋꯥ ꯅꯠꯇꯦ ꯑꯥꯔꯖꯕ꯭ꯔꯣ ꯅꯪꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯃꯌꯥꯝꯗꯣ ꯑꯩ ꯅꯠꯇꯦ ꯑꯩꯒꯤ ꯃꯌꯥꯝ ꯅꯪꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯃꯌꯥꯝꯗꯣ ꯑꯩ ꯅꯠꯇꯦ ꯑꯗꯨꯒꯩ ꯇꯧꯕꯤꯔꯃꯜ ꯈꯪꯖꯜꯂꯤ ꯑꯩꯈꯣꯏꯗꯤ ꯆꯥꯔꯒ ꯀꯧꯕ ꯃꯤ ꯅꯠꯇꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯀꯁꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯐꯖꯅ ꯍꯥꯏꯔꯛꯑꯣꯁꯦ ꯄꯨꯡ ꯑꯃ ꯇꯥꯔꯦꯅꯦ ꯑꯥꯔꯖꯦ ꯅꯪ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯍꯥꯏ पुष्पाराज मैं झुकेगा नहीं साला मैं झुकेगा नहीं अर्जब्रो मी मसक ꯌꯦꯡꯂꯒ ꯊꯕꯛ ꯇꯧ ꯃꯌꯥꯝꯒꯤꯁꯨ ꯃꯇꯝ ꯃꯥꯡꯂꯤꯅꯤ ꯕꯤꯜꯀꯨꯜ ꯃꯌꯥꯝꯒꯤꯁꯨ ꯃꯇꯝ ꯃꯥꯡꯂꯤꯅꯤ ꯕꯤꯜꯀꯨꯜ ꯇꯧꯕꯤꯌꯣ ꯑꯥꯔꯖꯦ ꯕ꯭ꯔꯣꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯍꯣꯏ ꯀꯁꯇꯃꯔ ꯃꯔꯛꯇ ꯑꯩꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯪ ꯑꯩꯕꯨ ꯉꯁꯤ ꯅꯪꯅ ꯑꯦꯜ ꯕꯤ ꯆꯪꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯀꯅꯥꯝꯒꯤ ꯑꯦꯜ ꯕꯤ ꯆꯪꯗꯦ ꯍꯥꯏꯅ ꯌꯦꯡꯉꯨ ꯑꯩ ꯑꯦꯜ ꯕꯤ ꯆꯪꯕ꯭ꯔꯥ ꯆꯪꯗ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯑꯦꯜ ꯕꯤ ꯆꯪꯉꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯝꯇ ꯋꯥꯔꯧꯗꯦ ꯑꯩꯒꯤ ꯑꯦꯜ ꯕꯤꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯀꯅꯥꯝꯇ ꯋꯥꯔꯧꯗꯦ ꯃꯥꯏ ꯃꯁꯥꯅ ꯏꯀꯥꯏꯗꯣꯏꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯩ ꯀꯅꯥꯝꯕꯗ ꯍꯥꯏꯗꯦ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯎ ꯂꯥꯛꯀꯅꯨ ꯀꯅꯥꯝꯕꯗ ꯍꯥꯏꯗꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯔꯤ ꯍꯥꯏ ꯊꯤꯡꯀꯤꯡ ꯃꯁꯥ ꯃꯁꯥꯅ ꯆꯥꯔꯤꯕꯅꯤ ꯃꯁꯥ ꯃꯁꯥꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯃꯁꯥꯅ ꯈꯪ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯃꯨꯗ ꯑꯗꯨ ꯍꯥꯏꯗꯦ ꯀꯅꯥꯃꯨꯗ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕꯁꯨ ꯑꯩꯒꯤ ꯀꯔꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯗꯨꯗꯣ ꯃꯁꯥ ꯃꯁꯥꯅ ꯂꯥꯛꯅꯤꯡꯉꯗꯤ ꯂꯥꯛꯑꯣ ꯃꯁꯥ ꯃꯁꯥꯅ ꯈꯪꯉꯒ ꯂꯥꯛꯎ ꯂꯥꯛꯑꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯃꯌꯥꯝꯅ ꯑꯩꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯃꯥ ꯇꯧꯕ꯭ꯔꯥ ꯇꯧꯗ꯭ꯔꯕ ꯑꯗꯨꯗꯤ ꯃꯁꯥꯅ ꯈꯪꯉꯒ ꯑꯩ ꯑꯗꯨꯗꯤ ꯁꯨꯝ ꯃꯁꯥꯅ ꯈꯪꯕꯅꯦꯕ माल पियेंगे हम तो माल पियेंगे मंगरी का बाती में माल पियेंगे बीड़ी पियेंगे ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯟꯃꯨꯆꯦꯅ ꯆꯟꯗꯔꯛꯇꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯑꯦꯜꯕꯤ ꯑꯇꯩ ꯊꯥꯕꯤꯔꯛꯑꯅꯨ ꯍꯣꯏꯃ ꯀꯣꯜꯀꯇꯥ ꯋꯦꯗꯔ ꯅꯣꯡ ꯆꯨꯔꯦ ꯑꯗꯨꯒꯤ ꯃꯤꯈꯜ ꯈꯔ ꯇꯅꯨꯔꯁꯦ ꯑꯗꯨꯒ ꯅꯖꯕ꯭ꯔꯣ ꯈꯪꯉꯤ ꯌꯥꯏ ꯑꯗꯨꯒ ꯇꯨꯅꯤꯆꯅ ꯀꯣꯜꯀꯇꯥ ꯔꯦꯜꯋꯦ ꯏꯁꯇꯦꯁꯟ ꯀꯩꯗꯧꯔꯒꯦ ꯇꯃꯤꯆꯅ ꯍꯣꯖꯥꯏ ꯇꯃꯤꯆꯅ ꯀꯥꯂꯤꯅꯒꯔ ꯑꯗꯨꯒ ꯇꯃꯤꯆꯅ ꯁꯤꯜꯆꯔ ꯑꯗꯨꯒ ꯅꯃ ꯇꯅꯨ ꯑꯗꯨꯅ ꯑꯣꯏ ꯃꯁꯦꯁ ꯐꯔꯛꯑꯣ ꯃꯍꯥꯚꯥꯔꯠ ꯂꯤꯂꯥ ꯂꯩꯔꯤꯗꯣ ꯅꯪ ꯃꯍꯥꯚꯥꯔꯠ ꯂꯤꯂꯥ ꯃꯍꯥꯚꯥꯔꯠ ꯂꯩꯅ ꯂꯩꯔꯤꯗꯣ ꯅꯪ टीजे डीजे आरजे सब जी बस बंद करो वन हल्ले अदुगा तनुचना गुजरात त्रिपुरा मयाथना उमा अनुजे ꯍꯨꯏ ꯃꯥꯏ ꯍꯣꯏ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯨ ꯄꯨꯡ ꯊꯦꯡꯒ ꯑꯗꯨꯃꯥꯏꯅ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯪ ꯄꯨꯡ ꯑꯃꯕꯨ ꯑꯣꯏꯒꯔꯦ ꯄꯨꯡ ꯑꯃ ꯇꯥꯔꯦ ꯅꯪꯅꯦ ꯄꯨꯡ ꯅꯨꯡꯗꯥꯡꯁꯤꯒ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯥꯛꯏꯁꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯣꯏꯁꯦ ꯑꯥꯔꯖꯦꯒ ꯎ ꯍꯥꯏꯅ ꯑꯗꯨꯒ ꯇꯟꯃꯤꯆꯅ ꯂꯈꯤꯝꯄꯨꯔ ꯑꯗꯨꯒ ꯑꯗꯨꯅ ꯕꯕꯣꯛ ꯀꯔꯝꯗꯩꯅꯣꯅ ꯑꯃꯨꯛ ꯈꯪꯗꯦ ꯀꯔꯝꯍꯥꯏꯅ ꯂꯥꯛꯏꯅꯣ ꯁꯤꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯨꯡ ꯑꯍꯤꯡꯁꯤꯒ ꯂꯥꯛꯏꯁꯦ ꯑꯦꯜꯕꯤꯗ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯅꯨꯏꯁꯦ ꯇꯅꯨꯆꯅ ꯑꯅꯨ ꯅꯪ ꯑꯃ ꯀꯃꯥꯏꯅ ꯑꯥꯔꯖꯤ ꯕ꯭ꯔꯣ ꯂꯣꯏꯁꯤꯜꯂꯛꯑꯣ ꯍꯥꯏ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯣ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯕ ꯂꯣꯏꯁꯤꯜꯂꯒꯦ ꯀꯁꯝꯕ ꯂꯣꯏꯁꯤꯜꯂꯒꯅꯨ ꯂꯥꯏꯛ ꯇꯅꯨꯖꯅ ꯑꯅꯨ ꯅꯪ ꯅꯣꯛꯀꯔꯦ ꯏꯃꯣꯖꯤ ꯑꯅꯨ ꯀꯩꯁꯝ ꯑꯥꯔꯖꯦ ꯅꯪꯅ ꯏꯁꯧ ꯂꯥꯡꯕꯗꯣ ꯇꯨꯝꯕ ꯀ ꯌꯥꯗ꯭ꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯪꯅꯒꯔ ꯌꯨꯇꯨꯕꯗ ꯐꯥꯛꯇꯣꯛꯑꯒ ꯑꯩꯅ ꯏꯁꯧ ꯂꯥꯜꯂꯤ ꯍꯥꯏꯔꯣ ꯍꯥ ꯎꯝ
ꯅꯪꯅ ꯌꯨꯇꯨꯕꯇꯣ ꯀꯔꯥꯏ ꯉꯥꯛꯇꯪ ꯂꯩꯔ ꯌꯨꯇꯨꯕꯇ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯉꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤ ꯚ꯭ꯌꯨ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯉ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯎꯔꯒ ꯅꯪ ꯂꯥꯛꯑꯕ ꯍꯥ ꯑꯅꯨ ꯏꯆꯦ ꯇꯧꯔꯛꯀꯅꯨꯀꯣ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯑꯩꯒ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯌꯨꯇꯨꯕꯁꯦ ꯀꯩ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥꯝ ꯂꯥꯛꯑꯒꯦ ꯀꯌꯥꯝ ꯂꯥꯛꯑꯒꯦꯅ ꯌꯦꯡ ꯂꯩꯔꯒ ꯅꯪꯅ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯅꯪꯅ ꯀꯔꯤ ꯕꯗꯅꯥꯝ ꯇꯧꯔꯤꯕ ꯂꯥꯛꯎꯔꯣ ꯅꯃ ꯇꯅꯨ ꯀꯩꯒꯤꯗꯨꯅ ꯑꯍꯤꯡꯁꯤꯒ ꯄꯨꯄꯨꯅ ꯐꯔꯛꯑꯅꯤ ꯀꯔꯝꯗꯩ ꯐꯔꯛꯏꯅꯣ ꯕꯕꯣꯛ ꯑꯗꯨꯒ ꯑꯥꯔꯖꯦ ꯇꯅꯨ ꯖꯤꯟꯗꯥ ꯍꯦ ꯑꯗꯨꯒ ꯕꯥꯏ ꯆꯦꯇꯅꯨ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯁꯤ ꯀꯔꯦ ꯌꯨꯇꯨꯕ ꯆꯠꯂꯒ ꯌꯦꯡꯉꯤꯅꯤꯅ ꯀꯅꯥꯒꯤ ꯀꯔꯤ ꯍꯥꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯑꯕꯣ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯀꯣꯃꯦꯟ ꯀꯌꯥꯝ ꯂꯥꯛꯑꯒꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥꯝ ꯂꯥꯛꯒꯦꯅ ꯌꯦꯡ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨꯒ ꯂꯥꯛꯄꯗ ꯑꯥꯔꯖꯦꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯏꯅꯤꯅꯦ ꯇꯅꯨ ꯏꯆꯦ ꯀꯔꯤ ꯑꯅꯨ ꯏꯆꯦ ꯃꯦꯠꯂꯨꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯥꯔꯖꯦ ꯆꯥꯛ ꯆꯥꯔꯨꯔꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯑꯩ ꯑꯩ ꯊꯤ ꯐꯥꯏꯅꯤꯡ ꯑꯗꯨꯗꯒꯤ ꯀꯁꯝꯃꯇꯅ ꯕꯗꯅꯥꯝ ꯕꯗꯅꯥꯝ ꯀꯨꯁ ꯕꯗꯅꯥꯝ ꯑꯌꯦ ꯑꯅꯨ ꯒꯨꯗ ꯅꯥꯏꯠ ꯇꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯨ ꯈꯪꯗꯦ ꯑꯥꯔꯖꯦ ꯇꯧꯕꯤꯁꯦ ꯑꯥꯔꯖꯦ ꯇꯧꯕꯤꯁꯦ ꯍꯥꯏ ꯑꯗꯨꯒꯒꯤ ꯏꯇꯥꯎꯅ ꯀꯔꯤꯕ ꯇꯨꯝ ꯍꯧꯔꯒ ꯑꯍꯤꯡꯁꯤꯒ ꯊꯤ ꯐꯥꯏꯅꯤꯡꯉꯦꯍꯦ ꯊꯤ ꯉꯥꯏꯍꯥꯛ ꯁꯤꯒ ꯊꯤ ꯀꯔꯤ ꯇꯅꯨ ꯍꯧꯔꯒ ꯑꯍꯤꯡꯁꯤꯒ ꯊꯤ ꯐꯥꯏꯅꯤꯡꯉꯦ ꯉꯥꯛꯊꯤ ꯀꯔꯤ ꯉꯥꯏꯍꯥꯛ ꯀꯔꯤꯉꯥꯏꯁꯤꯒ ꯗꯨꯂꯨꯕ꯭ꯔꯣ ꯍꯧꯗꯣꯡ ꯑꯗꯨ ꯃꯤ ꯑꯅꯤꯇ ꯉꯥꯏꯔꯦ ꯃꯤ ꯃꯔꯤꯅꯤ ꯑꯩ ꯍꯦꯜꯄꯤꯗ ꯃꯤ ꯃꯔꯤ ꯂꯩꯔꯤ ꯑꯗꯨꯒ ꯏꯆꯦ ꯏꯃꯣ ꯃꯥꯏꯗꯨꯒꯗꯨꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯨꯒ ꯅꯅ ꯃꯁꯛ ꯕꯣꯕꯣꯛ ꯃꯤꯀꯨꯞ ꯊꯣꯛꯂꯛꯑꯦ ꯄꯨꯁ ꯋꯥꯔꯦ ꯄꯨꯡ ꯑꯃ ꯇꯥꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯤ ꯃꯉꯥ ꯁꯨꯔꯝꯃꯤꯅꯦ ꯃꯤ ꯃꯔꯤꯗꯤ ꯄꯨꯡ ꯃꯉꯥ ꯁꯨꯔꯝꯃꯦ ꯑꯈꯣ ꯄꯥꯄꯥ ꯍꯦ ꯀꯔꯤ ꯕꯣꯕꯣꯛ ꯆꯦ ꯂꯧꯊꯛꯄꯤꯅꯁꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯀꯁꯥꯃꯇꯅ ꯇꯨꯂꯨ ꯁꯤꯁꯇꯔ ꯑꯩ ꯉꯁꯤ ꯃꯪꯒꯣꯜ ꯂꯩꯔꯔꯣꯏ ꯍꯧꯗꯣꯡ ꯑꯣꯛꯅꯔꯦꯀꯣ ꯉꯥꯎ ꯀꯔꯤꯃꯅ ꯑꯩꯒꯤ ꯃꯤꯠꯁꯦ ꯃꯔꯪ ꯃꯔꯪ ꯑꯩ ꯃꯤꯠꯁꯦ ꯀꯔꯤ ꯃꯔꯪ ꯃꯔꯪ ꯍꯥꯏ ꯃꯥꯅꯦ ꯑꯗꯨꯒ ꯏꯇꯥꯎ ꯕꯥꯏ ꯕꯥꯏ ꯀꯩꯅꯣꯆꯤꯅ ꯃꯔꯛꯊꯦꯝ ꯂꯣꯏꯔꯦ ꯑꯦꯜꯕꯤ ꯌꯥꯏ ꯑꯗꯨꯒ ꯅꯣꯏꯆꯤꯅ ꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯌꯥꯏ ꯃꯁꯨ ꯍꯣꯏ ꯍꯣꯏ ꯀꯆꯥ ꯃꯖꯥ ꯅꯣꯏ ꯑꯗꯨꯒ ꯄꯔꯤꯃꯗ ꯀꯔꯤꯒꯤ ꯚꯥꯏꯅꯣ ꯏꯃ ꯑꯨꯝ ꯇꯧ ꯍꯥꯏꯔꯛ ꯏꯆꯦ ꯄꯔꯤ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯐꯝꯃꯒꯦ ꯑꯗꯨꯗꯤ ꯐꯖꯅ ꯐꯝꯃꯒꯦ ꯅꯀꯣ ꯐꯝꯈꯤꯒꯦ ꯅꯀꯣ ꯀꯔꯤꯒꯤ ꯕꯥꯏ ꯕꯥꯏꯅꯣ ꯐꯝꯃꯒꯦ ꯐꯝꯃꯦ ꯐꯝꯃꯦ ꯉꯁꯤꯗꯤ ꯄꯨꯡ ꯑꯅꯤꯕꯨ ꯇꯧꯒꯦꯅꯀꯣ ꯀꯔꯤꯒꯤ ꯚꯥꯏꯅꯣ ꯚꯥꯏ ꯇꯧꯔꯣꯏ ꯐꯝꯃꯒꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯆꯠꯈꯤꯅꯨꯀꯣ ꯂꯩꯌꯨꯀꯣ ꯃꯌꯥꯝ ꯑꯩ ꯄꯨꯡ ꯑꯅꯤꯐꯥꯎ ꯇꯧꯒꯦ ꯑꯜꯕꯤꯁꯦ ꯃꯌꯥꯝ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯂꯩꯕꯤꯌꯨ ꯀꯔꯤꯒꯤ ꯚꯥꯏꯃꯅ ꯃꯌꯥꯝ ꯂꯩꯕꯤꯌꯨ ꯀꯊꯥ ꯅꯝꯃ ꯇꯅꯨ ꯑꯗꯨꯒ ꯇꯅꯨꯁꯦ ꯒꯣꯃꯦꯕ ꯑꯗꯨꯒ ꯑꯗꯨꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯉꯛꯄꯅꯤꯌꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯚꯥꯏ ꯌꯥꯔꯁꯦ ꯚꯥꯏ ꯅꯠꯇꯦ ꯆꯠꯇꯅꯨ ꯑꯦꯜꯕꯤ ꯂꯣꯏꯗ꯭ꯔꯤ ꯑꯦꯜꯕꯤ ꯋꯥꯠꯂꯤ ꯄꯨꯡ ꯑꯅꯤꯐꯥꯎ ꯑꯦꯜꯕꯤ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯗꯨꯂꯨ ꯕ꯭ꯔꯣ ꯍꯥꯏꯅꯣꯀ ꯑꯗꯨꯒ ꯏꯆꯦ ꯄꯔꯤꯅ ꯑꯥꯔꯖꯩꯗꯤ ꯀꯣ ꯉꯁꯤ ꯑꯦꯜꯕꯤ ꯀꯔꯤ ꯑꯧ ꯀꯔꯤ ꯍꯣꯠꯁꯄꯣꯠ ꯀꯩ ꯏꯆꯦ ꯀꯔꯤ ꯄꯔꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦ ꯑꯩꯗꯤ ꯀꯣ ꯉꯁꯤ ꯑꯦꯜꯕꯤ ꯀꯤꯌꯦꯀꯣ ꯍꯣꯏ ꯃꯥ ꯍꯥꯏꯔꯦ ꯀꯤꯁꯅ ꯑꯗꯨꯒ ꯏꯆꯦ ꯇꯅꯨ ꯄꯥꯔꯤ ꯏꯆꯦ ꯄꯥꯔꯤ ꯅꯪ ꯂꯣꯏꯔꯦꯀꯣ ꯍꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯄꯔꯤ ꯑꯥꯔꯖꯦ ꯅꯣ ꯄꯨꯡ ꯑꯅꯤꯕꯨ ꯇꯧꯒꯦ ꯃꯌꯥꯝ ꯂꯩꯌꯨ ꯄꯤꯔꯕꯅꯤ ꯑꯥꯔꯖꯦ ꯅꯣ ꯑꯗꯨꯒ ꯏꯇꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯏꯁ ꯑꯩ ꯆꯠꯂꯦ ꯋꯥꯔꯦꯕꯣ ꯊꯤ ꯐꯥꯏꯅꯤꯡꯅ ꯆꯠꯀꯅꯨ ꯏꯇꯥꯎ ꯂꯩꯌꯨ ꯄꯨꯡ ꯑꯅꯤꯕꯨ ꯂꯩꯌꯨ ꯄꯨꯡ ꯑꯅꯤꯕꯨ ꯑꯦꯜꯕꯤ ꯊꯥꯗꯣꯏꯅꯦ ꯉꯁꯤꯗꯤ ꯉꯁꯥꯏ ꯃꯇꯝꯗ ꯇꯨꯝꯃꯣ ꯍꯥꯏ ꯑꯗꯨꯒꯤ ꯇꯅꯨꯏꯆꯅ ꯀꯔꯤ ꯆꯦ
ꯄꯔꯤ ꯑꯥꯔꯁꯦ ꯐꯝꯈ꯭ꯔꯦ ꯑꯩꯁꯦ ꯐꯝꯃꯅꯤ ꯐꯖꯅ ꯉꯁꯤ ꯄꯨꯡ ꯑꯅꯤꯃꯨꯛ ꯇꯧꯔꯒꯦ ꯏꯆꯦꯅ ꯏꯆꯦ ꯄꯥꯔꯤꯅ ꯄꯨꯡ ꯑꯅꯤꯐꯥꯎ ꯂꯩꯌꯨ ꯍꯥꯏ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯁꯨꯔꯕꯍꯤ ꯕꯔꯃꯥꯏ ꯅ꯭ꯌꯨ ꯄ꯭ꯂꯤꯁ ꯖꯣꯏꯟ ꯑꯥꯏ ꯋꯤꯜ ꯔꯤꯇꯔꯟ ꯗꯤꯐꯤꯅꯦꯠꯂꯤ ꯀꯁꯥꯔ ꯃꯊꯅ ꯑꯩ ꯃꯤꯠ ꯌꯥꯗ꯭ꯔꯦ ꯀꯁꯥꯔ ꯃꯔꯊꯦꯝ ꯂꯩ ꯇꯥꯕꯅꯤ ꯃꯤꯠꯀ ꯌꯥꯕ ꯌꯥꯔꯣꯏ ꯃꯃꯥꯏ ꯇꯥ ꯂꯥꯛꯑꯣ ꯄꯨꯡ ꯑꯅꯤꯕꯨ ꯑꯦꯜꯕꯤ ꯇꯧꯗꯣꯏꯅꯤ ꯇꯅꯨ ꯏꯆꯦꯟꯅ ꯍꯦꯜꯂꯣ ꯁꯨꯔꯕꯤ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯏꯇꯩꯃ ꯇꯧꯔꯣ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ ꯀꯣ ꯑꯗꯨꯒ ꯊꯥꯡ ꯄꯥꯏꯈꯔꯦ ꯁꯨꯔꯕꯤꯅ ꯕꯔꯃꯥꯅ ꯀꯔꯦ ꯍꯦꯜꯂꯣ ꯇꯅꯨ ꯀꯦꯁꯦ ꯍꯨ ꯑꯗꯨꯒ ꯑꯥꯔꯖꯦ ꯐꯝꯃꯨ ꯐꯝꯃꯨ ꯏꯆꯦ ꯇꯅꯨ ꯏꯆꯦ ꯑꯅꯨ ꯐꯝꯃꯒꯦ ꯑꯩ ꯒꯦꯜꯕꯤꯗ ꯅꯪ ꯂꯩꯕꯣ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯁꯨ ꯏꯆꯦꯅꯨ ꯅꯪ ꯑꯩ ꯁꯤꯔꯦ ꯑꯅꯨ ꯏꯆꯦ ꯆꯠꯄ ꯌꯥꯔꯣꯏ ꯂꯩꯒꯗꯅꯤ ꯂꯩꯗ꯭ꯔꯕ ꯈꯪꯉꯨ ꯅꯪ ꯑꯗꯨꯒꯩ ꯇꯅꯨ ꯏꯆꯦꯅ ꯑꯥꯔꯖꯦ ꯂꯣꯏꯔꯦꯗꯅ ꯀꯞꯀꯔꯦ ꯏꯆꯦ ꯇꯅꯨ ꯏꯆꯦ ꯇꯅꯨ ꯉꯁꯤ ꯃꯤ ꯈꯔ ꯌꯦꯡꯒꯦꯅꯀꯣ ꯇꯧꯒꯦ ꯉꯁꯤ ꯃꯤ ꯈꯔ ꯀꯩ ꯁꯨꯔꯕꯤ ꯁꯤꯁꯇꯔ ꯀꯍꯥ ꯁꯦ ꯍꯣ ꯑꯥꯌꯦ ꯀꯍꯥ ꯁꯦ ꯑꯥꯌꯦ ꯍꯣ ꯑꯥꯌꯦ ꯁꯨꯔꯕꯁꯤꯒ ꯑꯩꯒ ꯉꯁꯥꯏ ꯀꯣꯃꯦꯟ ꯇꯧꯔꯛꯄꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯔꯕꯍꯤ ꯀꯁꯗꯨꯒ ꯅꯥꯏꯈꯣꯅ ꯑꯩꯁꯨ ꯃꯩ ꯊꯥꯔꯨꯒꯦ ꯑꯗꯨꯒ ꯁꯨꯔꯕꯤ ꯕꯤꯂꯣ ꯍꯦꯜꯂꯣ ꯐ꯭ꯔꯦꯟ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯁꯨꯔꯕꯍꯤ ꯕꯔꯃꯥ ꯀꯦꯁꯦ ꯍꯣ ꯑꯞ ꯈꯥना ꯁꯥꯅꯥ ꯄꯤ ꯂꯤꯌꯥ ꯀꯌꯥ ꯈꯥना ꯁꯥꯅꯥ ꯈꯥ ꯂꯤꯌꯥ ꯀꯌꯥ ꯑꯗꯨꯒ ꯁꯨꯔꯕꯤ ꯕꯔꯃꯅ ꯑꯒ꯭ꯔꯥ ꯁꯦ ꯑꯌꯥ ꯍꯨ ꯑꯣꯔ ꯑꯥꯞ ꯑꯒ꯭ꯔꯥ 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 ꯑꯆꯥ ꯑꯒ꯭ꯔꯥ ꯇꯅꯨꯖꯅ ꯁꯨꯔꯕꯤ ꯃꯦ ꯇꯣ ꯑꯆꯤ ꯍꯨ ꯑꯣꯔ ꯑꯥꯞ ꯀꯦꯁꯦ ꯍꯣ ꯍꯥꯏ ꯑꯗꯨꯒ ꯒꯨꯔꯗꯤꯞ ꯕ꯭ꯔꯥꯗꯔꯅ ꯆꯦ ꯑꯅꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯀꯁꯝ ꯗꯨꯂꯨ ꯕ꯭ꯔꯣ ꯍꯧꯗꯣꯡ ꯉꯥꯎꯑꯣ ꯑꯗꯨꯗꯒꯤ ꯑꯅꯨꯒꯤꯗꯅ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯅꯨ ꯂꯩꯒꯗꯅꯤ ꯄꯨꯡ ꯑꯅꯤꯐꯥꯎ ꯂꯩꯒꯗꯅꯤ ꯑꯅꯨ ꯀꯩꯁꯝꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯒ ꯁꯨꯔꯕꯤ ꯕꯔꯃꯅ ꯃꯦ ꯕꯤ ꯑꯆꯤ ꯍꯨ ꯇꯅꯨꯖꯤ ꯑꯗꯨꯒꯒꯤ ꯗꯨꯂꯨꯅ ꯀꯔꯦꯕ ꯃꯣꯏꯔꯥꯡꯊꯦꯝ ꯆꯠꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯗ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯃꯣꯔꯅꯤꯡꯗ ꯀꯣꯏ ꯆꯠꯇꯣꯏꯅꯤꯀꯣ ꯆꯠꯄ ꯌꯥꯔꯣꯏ ꯏꯆꯦ ꯇꯅꯨ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯣꯏ ꯃꯣꯔꯅꯤꯡꯗ ꯀꯣꯏꯕꯒ ꯆꯠꯇ ꯅꯨꯡꯊꯤꯟꯗ ꯀꯣꯏ ꯆꯠꯂꯨ ꯃꯣꯔꯅꯤꯡꯗ ꯀꯣꯏꯕꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯑꯗꯨꯒ ꯑꯩ ꯍꯥ ꯍꯥ ꯀꯁꯝ ꯍꯥꯏꯗꯅ ꯍꯥ ꯍꯥ ꯅꯣꯏꯅ ꯅꯣꯛꯁꯨ ꯅꯣꯛꯑꯦ ꯏꯁꯨ ꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯥꯏꯅ ꯔꯤꯇꯟ ꯀꯁꯨ ꯍꯩꯔꯦ ꯔꯤꯇꯟ ꯀꯩꯁꯨ ꯍꯩꯔꯦ ꯃꯇꯥꯡ ꯁꯤꯗ ꯔꯤꯇꯟꯁꯨ ꯍꯩꯔꯦ ꯃꯇꯥꯡꯁꯤꯒ ꯑꯗꯨꯒ ꯇꯟꯨꯁꯤꯅꯈ꯭ꯔꯦ ꯃꯣꯏꯔꯥꯡꯊꯦꯝ ꯅꯃꯥ ꯕꯥꯏ ꯌꯥꯔꯣꯏ ꯁꯨꯕꯔꯅꯦ ꯕꯔꯃꯥꯟ ꯑꯥꯏ ꯀꯦꯅꯣꯠ ꯗ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯦꯡꯒ꯭ꯋꯦꯖ ꯕꯠ ꯑꯥꯏ ꯔꯤꯀ꯭ꯋꯦꯁ ꯄ꯭ꯂꯤꯖ ꯖꯣꯏꯟ ꯑꯥꯏ ꯋꯤꯜ सडनली रिटर्न डिफेंडली अच्छा मेरा लैंग्वेज पता नहीं क्या मणिपुरी लैंग्वेज बोल रहा हूँ भाई क्या सुरभि मणिपुरी लैंग्वेज से आप ज्वाइन करो आप कमेंट कर दीजिए वो आपको रिटर्न कर देगा हम लोग का लैंग्वेज मणिपुरी लैंग्वेज से बोल रहा हूँ आप बुरा मत मानना हम लोग का लैंग्वेज से बोल रहा हूँ दुगा एनुकेशन आरजे मोबाइल चार्ज तो रगा एल बी थारी नहीं को पाखा पोखꯥꯏꯔꯅꯤ ꯀꯥꯏꯅꯣ ꯇꯨꯔꯤꯁꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯔꯒ ꯑꯦꯜꯕꯤ ꯊꯥꯔꯦ ꯑꯗꯨ ꯆꯥꯔꯖꯔꯁꯨ ꯎꯔꯕ ꯆꯥꯔꯖ ꯇꯧ ꯊꯥꯔꯤ ꯆꯦ ꯄꯔꯤ ꯄꯥꯏ ꯑꯗꯨꯒ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯒꯤꯗꯤ ꯏꯇꯩꯃ ꯂꯩꯔꯤꯗꯣ ꯑꯌꯨꯛꯇ ꯑꯩꯁꯨ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤ ꯑꯌꯨꯛꯇ ꯀꯣꯏ ꯀꯅꯥꯅꯣ ꯑꯌꯨꯛꯇ ꯀꯣꯏꯈꯤꯅꯦ ꯗꯁꯥꯔꯤꯌꯦ ꯑꯌꯨꯛꯇꯕꯨ ꯀꯣꯏ ꯆꯠꯄ꯭ꯔꯅꯦ ꯅꯨꯡꯊꯤꯟꯗ ꯀꯣꯏ ꯆꯠꯂꯨꯌꯦ ꯃꯤꯕꯨ ꯑꯌꯨꯛꯇ ꯀꯣꯏ ꯆꯠꯄ꯭ꯔꯥ ꯍꯥ ꯑꯌꯨꯛꯇ ꯍꯧꯒꯠꯄꯗ ꯄꯨꯡ ꯇꯔꯥ 11 ꯇꯥꯔꯒ ꯑꯌꯨꯛꯇ ꯀꯃꯥꯏꯅ ꯀꯣꯏ ꯆꯠꯇꯣꯏꯒꯤꯅꯦ ꯗꯁꯥꯅꯤꯌꯦ ꯅꯣꯏ ꯉꯥꯡꯉꯤꯁꯤꯕꯨ ꯅꯨꯡꯊꯤꯟꯗ ꯉꯥꯛꯇꯪ ꯅꯨꯡꯊꯤꯟꯗ ꯄꯨꯡ 4 5ꯗ ꯀꯣꯏ ꯆꯠꯂꯒ ꯅꯨꯡꯉꯥꯏꯕ ꯀꯔꯥꯏ ꯅꯨꯡꯁꯤꯠ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯍꯥꯏ ꯋꯦꯗꯔ ꯀꯔꯤ ꯍꯥꯏ ꯑꯣꯛꯁꯤꯖꯦꯟ ꯐꯪꯗꯣꯏꯕ ꯅꯣꯏꯅ ꯀꯔꯤ ꯍꯥꯏ ꯑꯌꯨꯛꯇ ꯆꯠꯂꯒ ꯀꯃꯥꯏꯅ ꯑꯣꯛꯁꯤꯖꯦꯟ ꯐꯪꯗꯣꯏꯅꯣ ꯑꯌꯨꯛꯇ ꯆꯠꯂꯗꯤ ꯀꯔꯤ ꯒꯥꯔꯤꯒꯤ ꯃꯈꯣꯟ ꯐꯪꯗꯣꯏꯅꯤ ꯑꯗꯒꯤ ꯁꯨꯔꯕꯤ ꯕꯔꯃꯥ ꯇꯅꯨꯖꯤ ꯊꯦꯡꯁ ꯑꯗꯨꯒ ꯇꯅꯨꯆꯦꯅ ꯑꯅꯨ ꯕꯥꯏ ꯑꯗꯨꯒ ꯑꯩ ꯀꯁꯝꯃꯗꯅ ꯅꯃꯥ ꯇꯅꯨ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯑꯗꯨꯒ ꯑꯩ ꯃꯩ ꯊꯥꯔꯨꯒꯦ ꯃꯣꯔꯣꯛꯇꯨꯗꯤ ꯃꯩ ꯃꯤꯠ ꯈꯔ ꯇꯥꯏꯔꯨꯒꯦ ꯑꯣꯏꯃꯥ ꯏꯆꯦ ꯄꯥꯔꯤ ꯏꯃꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯥꯔꯖꯦ ꯇꯨꯝꯅꯤꯡꯗ꯭ꯔꯕꯣ ꯔꯥꯖꯕꯗꯔ ꯍꯌꯦꯡꯗꯤ ꯀꯔꯤ ꯗ꯭ꯌꯨꯇꯤ ꯑꯣꯐꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯂꯔꯣꯏ ꯗ꯭ꯌꯨꯇꯤꯒ ꯍꯌꯦꯡ ꯄꯨꯡ 11ꯗ ꯍꯧꯒꯠꯇꯣꯏꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯦꯜ ꯕꯤ ꯊꯥꯔꯒꯦ ꯑꯅꯨ ꯀꯩꯁꯥꯝꯅ ꯆꯦ ꯇꯅꯨ ꯆꯠꯂꯕꯣ ꯑꯗꯨꯒꯤ ꯇꯅꯨ ꯏꯆꯦꯅ सुरभि आज तो नहीं आए मेरी एलबी में आज तो नहीं आए मेरी एलबी क्यों आए आज
थोड़ा बिजी में है इसीलिए नहीं आया है, मैं भी नहीं आया है. दुलून करेबा सिक्ता ब्रो करम दईनो आई दुगे तो नुचे ना नो चे याद रे को आई कब करे दुगे पर ना मितोप सु लागले तो वी थौगाई को मितोप सु लागले थौगाई को आई दुगे सुरभि बर्मना तनुजी मैंने अभी फोन देखा एक्चुअली आई एम फेवर सॉरी तनु आई. अच्छा बीमार हो क्या. Duga tanu chena moirang the good night duga matama tana parishan duga na chetanu good morning duga nama tanu bye bye nama tanu chena shrubi ओके ओके कोई बात नहीं है तनु चना अनु मोयरang them कब पे बाय जीमेल पासवर्ड है दुगा mana nama tanu है ना दुगा shrubi krok krok krak krak grong grong grang grang Subi krok karang garang garang Subi Burma new please join last video comment dena I will return the itaw na kare mobile pokhairo mobile pokhairo swaha mobile pokhairo itaw ai mobile sa kare waterproof ni sonda kare AC apsali me mobile pokhairo sonda saru sonda makhalo na sama AC apsalaga असाबदो लौथोइनी है आई मोबाइल से तो सुरभि वर्मा परी जी सुबी आपको आप कमेंट कीजिए उनका वीडियो में आप कमेंट कीजिए आपको आप सब कीजिए आपको रिटर्न 24 के बाद रिटर्न कर देगा तो कैसा मैं ना करे सुरभि सपोर्ट करो बैक दूंगी है हाँ सुरभि आप सपोर्ट कीजिएगा आपको 24 के बाद आपको रिटर्न मिल जाएगा Daripada Azeh, sounding benar pun nama ama lakli basiga tainage toge ko karje sounding ba pun nama ama lakli basiga tainage toge ko ai pari che pari togro ja togro I kare on ni ai di kare pa के comment pa के सुरभि वर्मा हाँ तनु एक में पेन है तो करी हाँ तनु आग में पेन है थोड़ा है आरजे चे दी कोई बा चलो इसे लम टोपी को लम थापी को बाय है दुगा तने जना सुबह अच्छा अभी ये चल रहा है दुगा कोई जना मा सुबह आप सुबह तब पे पांग चोंग कही सुबह तब पे पांग चोंग समझना परी सिस्टर लोई रहे कसर आपकी पास ब्लू है आप ज्वाइन कर लो प्लीज़ मैं सपोर्ट कर दूंगी 24 आवर्स बाद टच एंड हैव पेशेंस प्लीज़ इता ऑन रो दसानी नंग ऑन लगाए ले नंग करे याद रबाई खंगी नंग तनु चना करे बा चे परी नंग सु खरी करी नोम तौरे कैनोम तौरे कैनोम तौरे खायु है दुगगी अनु चना आरजे तुमनिंगे तनु चना दुलुना थवाई जादरे ऑन दुलुना नमा तनु ऑन दुगई का समय तन सुबह नो थैंक्स ज़रूरत नहीं 24 आवर्स के बाद रिटर्न करूँगी बोल जाते हो नो थैंक्स बोल की बात तो पर चना सुरभि रिटर्न कसु हाइनिंग करी हाइरिंगी नंगबु मतंग असिदा नोंगंदा लोइना ताइनाना तोकनिको मतंग सिगा ताइना लोकनिको वाई सिरी मितुन खंगदो मिजुबु तनु सिंगना दुलु आय दुगा नंग आर्जे मेदुमदा नखुत्तो जगोई सारको ting ting guru 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 la 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 Gada madam na pari sister to guys madam na ha tanuji I cannot understanding all of your language but I feel your emotion the guy aje nangi maningi midum do ki he mai ki maningi midum do ami he हम है इन्होंने होने भूत भूत उलल लगे
ꯑꯩ ꯃꯈꯣꯏꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯗꯨ ꯕꯥꯏ 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 ꯀꯣ ꯃꯌꯥꯝ ꯑꯃꯒ ꯑꯗꯨ ꯂꯣꯟ ꯏꯆꯤꯟꯅ ꯀꯩꯅ ꯀꯣꯛ ꯁꯤꯛꯂꯦ ꯆꯦꯇꯅꯨ ꯕꯥꯏ ꯕꯥꯏ ꯂꯣ ꯑꯗꯨ ꯄꯩꯖꯅ ꯁꯨꯔꯕꯤ ꯀꯔꯤ ꯃꯔꯤ ꯃꯔꯥꯡ ꯃꯔꯥꯡ ꯀꯔꯤ ꯃꯔꯤ ꯃꯔꯥꯡ ꯇꯣꯛ 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 ꯊꯣꯛ ꯈꯣꯠꯇꯣꯛ 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 ꯐꯔꯕ ꯑꯗꯨꯅ ꯃꯁꯨ ꯇꯨꯝꯂꯨꯔꯣ ꯑꯗꯨꯒ ꯑꯥꯔꯖꯦ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯑꯩ ꯈꯗꯅ ꯅꯣꯛꯈꯔꯦ ꯑꯗꯨꯒꯗꯅ ꯂꯩꯇꯅ ꯂꯣꯏꯔꯦꯍꯦ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯗ ꯈꯣꯡꯀꯥꯜ ꯍꯣ 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 ꯑꯣꯟꯅ ꯍꯧꯗꯣꯡ ꯑꯃ ꯌꯥꯎꯔꯦ ꯑꯥꯔꯖꯦ ꯕꯣꯔꯣꯒꯤ ꯀꯅꯥꯅꯣꯅꯦ ꯀꯅꯥꯅꯣ ꯍꯧꯗꯣꯡꯒ ꯍꯥꯏꯔꯤꯁꯤꯅ ꯍꯩꯃ ꯍꯧꯗꯣꯡ ꯑꯃꯗ ꯀꯅꯥꯅꯣ ꯉꯥ ꯄꯤꯖꯧ ꯍꯧꯗꯣꯡꯗꯣ ꯃꯦꯌꯧ ꯃꯦꯌꯧ ꯈꯣꯡꯅꯕꯩ ꯑꯩꯕꯨ ꯈꯃꯨ ꯃꯌꯥꯝ ꯁꯨꯔꯕꯁꯤꯁꯦ ꯂꯣꯏ ꯇꯥꯔꯦ ꯉꯁꯤ ꯑꯥꯔꯖꯦꯒꯤ ꯗꯁꯥ ꯂꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯔꯨ ꯀꯔꯤ ꯑꯩꯕꯨ ꯈꯥꯝꯃꯨ ꯃꯌꯥꯝ ꯁꯨꯔꯕꯤꯁꯦ ꯂꯣꯏꯇꯥꯔꯦ ꯉꯁꯤ ꯑꯥꯔꯖꯦꯒꯤ ꯗꯁꯥ ꯂꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯔꯣ ꯑꯩ ꯏꯆꯦ ꯄꯥꯔꯤ ꯃꯣꯡ ꯎꯕ꯭ꯔꯥ ꯁꯤꯁꯦ परी क्या कह रही हो आप हिंदी या इंग्लिश में बोलेंगे या ꯑꯗꯨꯒ ꯌꯥꯅꯨꯁꯤꯅ ꯃꯁꯨ ꯑꯥꯔꯖꯦꯅ ꯐꯝꯂꯤꯁꯦ ꯆꯤꯌꯥꯔꯗ ꯀꯔꯝꯕ ꯃꯇꯝ ꯇꯥꯈꯤꯗꯣꯏꯅꯣ ꯈꯪꯉꯣꯏꯀꯣ ꯅꯣꯏ ꯃꯌꯥꯝ ꯑꯣ ꯑꯣ ꯌꯥꯔꯦ ꯇꯦꯔꯦ ꯃꯦꯔꯦ ꯑꯥꯔꯖꯦ ꯑꯃꯁꯦ ꯇꯧꯔꯒꯦ ꯇꯧꯔꯣ ꯀꯔꯝꯕ ꯄꯣꯔꯤ ꯁꯤꯁꯇꯔ ꯅꯨꯄꯤꯗꯣ ꯅꯉꯣꯟꯅ ꯆꯠꯈ꯭ꯔꯅꯤꯌꯦ ꯉꯥꯎꯅ ꯆꯠꯈ꯭ꯔꯅꯤꯌꯦ ꯁꯨꯔꯕꯁꯤ ꯕꯔꯃꯥ ꯇꯅꯨ ꯄꯔꯤ ꯀꯌꯥ ꯀह रही है आप बताओगे क्या बताओ आप बताओ ꯍꯥꯏꯗꯨꯅ ꯑꯣꯟꯅ ꯀꯊꯝ ꯍꯥꯏꯗꯨꯅ ꯃꯌꯥꯎ ꯃꯌꯥꯎ ꯃꯌꯥꯝ ꯃꯌꯥꯎ ꯃꯌꯥꯎ ꯀꯩꯅꯣꯅꯣ ꯃꯌꯥꯎ ꯃꯌꯥꯎ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯃꯦꯌꯥꯎ ꯃꯦꯌꯥꯎ ꯂꯩꯁꯤꯕꯨ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯍꯦ ꯀꯁꯥ ꯃꯔꯛꯇꯦ ꯁꯨꯔꯕꯤ बर्मा कैसा सिस्टर योर विश योर टू से जरूरत है तो कहते सुरभि परिधि क्या बोल रही है पता नहीं है ओई तुमो ꯍꯥꯠꯇꯣꯛꯎꯔꯣ ꯅꯪ ꯍꯧꯖꯤꯛ ꯇꯅꯨꯖꯅ ꯑꯥꯔꯖꯦ ꯄ꯭ꯂꯤꯖ ꯇ꯭ꯔꯦꯟꯁꯂꯦꯠ ꯐꯖꯅ ꯍꯥꯏꯕꯤꯌꯨ सुरभहीदो अरे परी हम आपको बोल रहा है आप सपोर्ट कीजिए आपको रिटर्न करेगा सुरबसी सुरभही आपको रिटर्न करेगा वो बोल रहे हैं आपको कोई बुरा नहीं बोल रहे हैं आपको वो आप रिटर्न कीजिए उनको आप साफ कीजिए आपको रिटर्न 24 आवर्स की बात आपको रिटर्न करेगा भाई भैया हो बहन हो आपको रिटर्न करेगा वो तो कहीं कहता सुरभही परी आपको बोल रही है कि आप नुंसी हाइना खंगदबा दशा यामिहे को ꯅꯥꯄꯤꯔꯝ ꯄꯔꯣ ꯅꯪꯕꯨ ꯑꯣꯏꯃ ꯑꯩꯅ ꯑꯃ ꯍꯥꯏꯗ ꯀꯁꯥꯔ ꯃꯊꯅ ꯑꯃ ꯗꯁꯥꯅꯤ ꯍꯦꯕꯣ शीरे सुबही वर्मा तनुजी शायद आप सब मेरा मजाक बना रही हो शायद सॉरी अभी ने अब नहीं आएंगी या यहाँ सॉरी अरे सुरभही आपको कोई बुरा नहीं बोल रहा है आपको बोल रहा है कि आप साफ कीजिए वो मणिपुरी लैंग्वेज से आपसे बोल रहा है क्योंकि आप साफ कीजिए हम उनका वीडियो में देखिए उनके वीडियो देख के बाद आप साफ कीजिए आपको 24 आवर्स के बाद आपको रिटर्न करेगा और बोल रहे हैं आपको कोई मजाक नहीं कर रहा है भाई आप बुरा मत मानो आप वो बोल रहे हैं क्योंकि आप रिटर्न कीजिएगा वो इसलिए बोल रहे हैं आपको आप सब कीजिए 24 आवर्स के बाद आपको रिटर्न करेगा
बुरा मत मानो भाई, ये बुरा मानने का चीज़ नहीं है। सुबह ही है तो कहेगी ऐसा जना, हे भगवान, हे भगवान, हरे कृष्ण इसे ngasi aja pun kya tare oi ma pun ama makai tare ne mayam se le je thank you pun ama mi tare le ye हरे कृष्ण। फर्नीचर कराएबा सुबह ही अच्छा आपको बोल रहा है, सबकी साथ ज्वाइन करो, सबके साथ ज्वाइन करने के लिए तुझे क्यों मजाक करूँगी, हम लोग किसी को मजाक नहीं करते हैं। हाँ तनु जी जो बोल रहे हैं ना आपको, मजाक नहीं बोल रहे, आप सभी के साथ आप ज्वाइन कीजिए, आपको रिटर्न करेगा 24 आवर्स के बाद, वो ही बोल रहे हैं आपको। आप बुरा मत मानो सुबह ही, आप बुरा मत मानो। तो कहेगी अनु कैसा दसानी है तुमने को मया बाय कोक ngawre है तो कहेगी कसम ना सुबह ही तो कहेगी ना सुबह ही सिस्टर कोई किसी से कुछ नहीं कहा तो कहेगी ना ओह ओके बाय, मैं समझ नहीं पा रही हूँ, ठीक है सबको ज्वाइन करूँगी। हाँ हाँ सुरभसी, कोई आपको मजाक नहीं कर रहे, आपको कोई आपकी लैंग्वेज में कोई मजाक नहीं कर रहा है, आपको बोल रहा है कि हम लोग की लैंग्वेज से बोल रहा है कि क्या आप ज्वाइन कीजिए, वो आपको सपोर्ट करेगा 24 आवर्स के बाद। तो वही बोल रहा है, आपको कोई मजाक नहीं कर रहा है, आप बुरा मत मानो। मेरा आप नहीं किया तो सब कीजिएगा, मैं आपको रिटर्न कर दूंगा। आरजे थमोई ngसाइदी करी आरजे थमोई ngसीदी ओई माँ कईदौरगे तनिजना सुबह ज़िंदगी में किसी को मजाक नहीं करना चाहिए। हाँ जो मजाक करेगा वो मजाक खुद खुद उसको मिलेगा, मजाक का जो वैल्यू है ना, वो मजाक का वैल्यू वही को मिलेगा जो मजाक कर रहा है ना, कोई मजाक नहीं कर रहा है किसी को। कई मना नोकपदा सीधोरे सीधोरे इशू करे नोकपदा करे सियार का पोखाई धोरे ना को मैं सियार फम गई चगार पोखाई धोरे चेयर पोखाई धोरे मैं ना को चेयर से फजना फम गई न तो चेयर का पोखाई ने सी बता एल भी तो बोले नों फादोक एल भी लापता करी ओई दे ऐसे ऐसे नन्नाव करे थमोई काय रे नीने दुमाय हाय रे दो आईगी पिछा तो गई दोनों सुबह ही सिस्टर जी कोई मजाक नहीं उड़ाया आपको तो गई मजा में होंगदोंग अंगाओ मैं समझ नहीं पा रही थी, सॉरी मैं ज्वाइन कर रही हूँ आपको परी मजा तनुचना करे चे परी चे वरीगीदो तनुगी लोरे दुगगी सोचना ब्लू देंगे आप में जो कर कर कई हे अब मैं ज्वाइन कर कर लूँ। हाँ ब्लू दे रहा हूँ, सुबह से आपको ब्लू दे रहा हूँ। हाँ वही आपको ब्लू दे दिया है जी, ये तो कैसा सुबह ही प्लीज़ यार मेरा सभी कनेक्ट कर देना तो कहेगी नारे ऑन तो कहते पुंग अनी बुत हो गया अलबी से नोंग छुरे नोंग 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 तेरे जिंदगी 아직 너희나 너가 있잖아 알지 수비 को ब्लू दे दो दे दिया है चे सारी चे पी कर अपनी ब्लू तो कही तो नीचे ना चे परी हाँ हाँ क्या हंस रहा है हाँ छोर भाई वर्मा क्यों करे रो तो दे चारी चारी टेक ओ मोबाइल खाए रो स्वाई है हाँ चाय चाय थक ओ मोबाइल पखाई रो स्वाई vậy là Manipur
ꯁꯥꯏꯈꯣ ꯁꯨꯔꯕꯍꯤ ꯃꯅꯤꯄꯨꯔꯤ ꯁꯤꯈꯣ ꯁꯨꯔꯕꯍꯤ ꯍꯥꯏ ꯑꯗꯨꯒꯤ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯀꯛꯀꯤꯁꯦ ꯑꯗꯨ ꯀꯩꯅꯗꯅ ꯑꯖꯕ꯭ꯔꯣ ꯑꯩ ꯆꯦꯂꯦꯟꯖꯅꯤ ꯃꯔꯨꯞ ꯀꯤ ꯐꯤ ꯁꯥꯔꯤ ꯍꯥꯏ ꯑꯣ ꯀꯁꯥ ꯃꯔꯥꯡꯗꯦ ꯆꯂꯣ 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 ꯀꯔꯤꯝ ꯀꯥꯏꯗꯦ ꯆꯂꯣ 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 ꯐꯤ ꯁꯥꯔꯗꯤ ꯆꯠꯂꯣ ꯊꯕꯛꯇꯤ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯊꯕꯛꯇꯤ ꯍꯥꯟꯅꯅꯤ ꯑꯗꯨ ꯃꯇꯝꯗ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯣꯉꯥꯟꯕꯅꯤ ꯐꯤ ꯁꯥꯔꯗꯤ ꯆꯠꯂꯣ ꯀꯦ ꯁꯥꯔꯁꯤꯅ ꯁꯤꯒ ꯅꯨꯡ ꯊꯛꯑꯣ ꯀꯔꯤ ꯁꯤꯒ ꯅꯨꯡꯒ ꯊꯛꯑꯣ ꯅꯨꯡꯒ ꯊꯛꯑꯣ ꯀꯔꯤ ꯁꯤꯒ ꯅꯨꯡ ꯊꯛꯑꯣ ꯁꯕꯥꯅ ꯚꯥꯏ ꯃꯦ ꯁꯕꯀꯣ ꯖꯣइन करने जा रहे नहीं होगा हाँ सर भी ज्वाइन करो किसी को ज्वाइन मुझे पहले ज्वाइन करो उसके बाद सबको ज्वाइन करो मुझे पहले ज्वाइन करो तौसल्लागे खरादी नैथारगे मुझे पहले ज्वाइन करो उसके बाद सभी को ज्वाइन करो आप मैं आपके लिए मैं वेट करता हूँ किसी को किसको ज्वाइन किया है सबको कमेंट करना उसके बाद आपको 24 आवर्स के बाद आपको रिटर्न करेगा Bagi saya jangan nimito nimito do tan jana che nang gi se khoi da exam lo ri ro ma si tanu kap kare hey Bhagwan result kamai tawni ai du ga ai loi de ko ai du ga du ga ingonda matam yamna phangjade nangon nungdang khatani sangjari pothaba matam Sidani LB Jauri say kasama lang them don kada angry ay karimu saude dugagi kasama lang them na matam lakpo ko dingi jawbiro ako'y video so lakpiro kasama lang tingi video so ako'y na lakpige karim karay waraw de matam phangwa muting lao karim waraw pa late duga pa ichi matano noksiro kapsiro ay ꯑꯩꯒꯤꯗꯤ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝꯅ ꯑꯥꯔꯖꯦꯒꯤ ꯑꯦꯜꯕꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯁꯥꯔ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯕ ꯏꯆꯦ ꯁꯥꯔꯒꯤ ꯀꯔꯥꯏ ꯈꯔ ꯀꯔꯥꯏ ꯀꯩꯅꯣ ꯐꯪꯕ꯭ꯔꯥ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯔꯒ ꯏꯆꯦꯒꯤ ꯀꯔꯤ ꯍꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯏꯪꯂꯤꯁꯅ ꯀꯔꯤ ꯍꯥꯏꯕꯅꯤꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯏꯪꯂꯤꯁ ꯈꯪꯗꯦꯍꯦ ꯍꯣꯏ ꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯆꯦꯒꯤ ꯃꯣꯇꯤꯚꯦꯁꯟ ꯐꯪꯕ꯭ꯔꯥ ꯑꯩꯁꯦ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯔꯒ ꯍꯥ ꯑꯗꯨꯒꯤ ꯗꯨꯂꯨꯅ ꯑꯩꯁꯨ ꯅꯨꯄꯤꯒ ꯀꯣꯏꯕ ꯆꯠꯇꯣꯏꯃꯤ ꯆꯠꯂꯦ ꯑꯩꯁꯨ ꯑꯥꯔꯖꯦ ꯑꯩ ꯍꯧꯔꯒꯦ ꯑꯃꯨꯛ ꯀꯩ ꯇꯧꯔꯣ ꯏꯆꯦ ꯄꯥꯔꯤ ꯀꯩꯗꯣ ꯍꯧꯔꯒꯦ ꯍꯥꯏꯅꯣꯕ ꯑꯩ ꯗꯁꯥꯅꯤ ꯂꯣꯏ ꯃꯤꯇꯩ ꯃꯇꯅꯤꯅꯦ ꯀꯩꯅꯣ ꯍꯧꯗꯣꯏꯁꯤꯕꯨ ꯇꯁꯤꯅ ꯆꯦ ꯄꯔꯤ ꯍꯥꯏꯅ ꯁꯨꯔꯕꯍꯤ ꯄꯦꯍꯂꯦ ꯀꯤꯁꯤ ꯀꯣ ꯄꯥꯁ ꯖꯣꯏꯟ किसकी पास जो जाओगे ज्वाइन करने मेरे पास आओ पहले मेरे पास आओ उसके बाद सभी को ज्वाइन करो पहले होस्ट को ज्वाइन करो उसके बाद सभी को ज्वाइन करो अयो नहीं था रे ऐसे खरा नंगे पाई जाऊँ आज ये नक साव करे तनु माँ परी मो ऐ लुइसा लगे परी तनु सुब्रो ही प्लीज तनु को फास्ट आरजे को फास्ट करो जो एलबी के होस्ट है ना उसके उसको पहले फास्ट ज्वाइन करो उसके बाद सभी को करो दुगगी तनु चना सरवई ले तने वन लाई दुगगी दुलना आई एग्जाम फेल होई रे चले है मैं नहीं इलेक्शन की लुंगी पहले अपना बनाऊंगी बजेगा तो जनता को खिलाऊंगी आए दुगई दुलूना नोगा दुगा कथा में तना आई दी एनी टाइम फुल सपोर्ट नहीं है दुगई दुलूना करे सुबह सुरभि सिस्टर आई लव यू मुझे पहले है दुलूना इचे तना दुलू आई नोगा दुलूना नमा तनु आई दुगा परिमना आई चतले अर्जे नंगना आईबू तो वीरी से करीनो आई दसानी इचे परी ऐसा ऐसे नंग फजना हाई बनी को आई नंग फंगनी हाई बनी आई दुगा समय जाना करेबा एक ꯅꯨꯡꯊꯤꯟꯗꯗꯤ ꯁꯪꯗꯦ ꯅꯨꯡꯗꯥꯡ ꯅꯨꯡꯉꯥꯏꯗꯥꯡꯗ ꯅꯍꯥꯛ ꯁꯪꯕꯗꯨꯒ ꯌꯥꯎꯕ
Sima ngaire yawa sina ngaire hai hoi kasamarang tem karim khan gade karim warau de matam phangma matam na jawro karim kara kai da matwa de ge nang su video matang matang de video thangalo pari chemona kare bai hindi ai haidi adugi wari no warin warai no ai haidi anaudu para anaudugi warini warai wari no ऐसा जना लगता है सुबह मेरा घर में है अभी अमा तो आसानी जे गए इसे ना वीडियो लाग दे नंगी घर में ले हाय जंग रे ने मो इसे तनु कहबा सुरभि तो मेरे साथ फ्रेंड है पहले से हाँ दुनिया सुरभि जी किसको घर में गया हो आए दुबई पर ना एगी दो अमुक हौरगे अमा सिगा हौरगे हौरो आज नंगनी को कमेंट ऑफ तौरो आज नंगनी को कमेंट ऑफ तौरो दुलो जी आपको कल ही कर दिया है अस दसानी है दुलो नंग रांग तो है पेलाबो जी रांग ननुना एलबी करे है सब तो करे है परी मन कोको करक तो अमुक तौरगे करा कोको करक तो अमुक तौरगे तो कहीं दुरुना हाँ पार्ट पता है सुरभि जी रिटर्न भी कर दिया है मैंने तो कहीं सुरभि ने कराया ऐसा सिंगा परी का सर को कर आया हो वीडियो देख के कमेंट भी क्यों अरे मुझे नहीं किया क्या चलो बोलो ना सुरभि सिस्टर मेरा भी रिटर्न मिलेगा तो कहीं का समय इतना सुरभि कमेंट करो तो कहीं सारे जना सुरभि आपको मक्को रिटर्न चाहिए क्या है तो कहीं मैं आप सब से रिक्वेस्ट करती हूँ आज नहीं कल आराम से देखो देख के रिटर्न करना प्लीज़ तो कहते नीचे आरजे हैंग मॉर्निंग द मयाम की बीपी लो ओरदी को नंग शिदुइनी को ऐसे अदुगी करे आई केन लोग देखो ऐकी दमक मयाम ना करे बीपी शिदे अदुदे रेस्पॉन्सिबल देगी नते को मयाम तुम चलो लोई तुम करो तो कपाली मचना पान लाइक करे अच्छा पाई ना करे बा पान लेको आईडी आरजे पान लेको आईडी आरजे कहीं नो ऐसे देसा ना थैंक यू सुरभि तो कपाली चौना आईडी ngarang na तोरा बनी हायरू हाय अमदो ओ पारी मो तो आपको कल कर दिया ना वो जो तनु की एलबी में तो कर दिया है वो दुखगी परिचय होना ऐदी ngarang तो दो जना नो करे दुख दुलना ता ऐसु नते मगा कोई बा चतुई में उरुम लौरदी फुनबा तौरनी नसीना दिङाइदा नुसिनी दिङाइदा कायनाबा तारे आय नुपी नंग नुपी लेब्रो नंगबो नाथाय माबा कोइदोरि गाय सुरभि वर्मा मुझे सब कल रिटर्न करना है आराम से वॉश करके तो मुझे सपोर्ट किया क्या सुरभि अर्जे भाई आपको कल ही कर दिया थी अच्छा थैंक यू मैं आपको रिटर्न कर दूंगा सुरभि थैंक यू सो मच सबको सपोर्ट करने के लिए तो भाई मजाना तुम ये डायरी दा इरम गे अर्जे एलवी सना बदा कुइरनी हाइना एमा तुम ये डायरी दा इरम गे अर्जे एलवी सना बदा कौरीनी हाइना काउरीनी हाइना हरे कृष्णा ऐसा रिचना करे पक्का प्रॉमिस है दुगा ओय मा दुगा इच्छा सुबह करे सुबही बर्मना थैंक यू मुझे लैंग्वेज सभी नहीं आ रही है पर इमोशन आ रही है आई फील गुड हैरी है दुगा दुना आई नुपी ले ये फोटो थारो जाना थारो फोटो थारो जे आई व्हाट्सएप थारो फोटो दो
ओ मैम आरजे गेलवी से जुआ हारे को आए। जुआ हारा बनी तो उरु 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 लगे जापान की जुआ हारे। एक बात पूछ पूछूं आप सबसे, पूछो पूछो सुरभि से पूछो, क्या पूछना है पूछो। परिमोना तनु आईदी नोकपदा लोइरेहे दुगैदुना कमेंट से मखा दे मैम ले सुबह से रिटर्न मिलेगा मेरा दुगै जरा हाँ हाँ दुलू भाई मॉर्निंग में मिलेगा दुगै तनु जरा अच्छे परी अखोई अरम्बदा एलबीदा लागलिनी को आरजेगी मैं कब करे दुगै दुना सुबह ही सिस्टर दुगै परिमोना पैसा टेबलेट शुगर सब्लेट डीपी टेबलेट लोइना चाबा काउरे आरजेगी एलबीसी हरे कृष्ण 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 हरे हरे मा ꯑꯩꯒꯤꯗꯃꯛꯇ ꯂꯣꯏ ꯀꯥꯎꯔꯦ इचे करी ऐसा ना करी है बा डोंट वरी सुरभि मैं हूं ना क्यों चिंता कर रही हो कल रिटर्न नहीं करेगा तो अनसब करेगा हम ai nữa này mà qua đi hết mà làm gì comment vào sih pung ita dulu ba pung minit 19 minit dulu sanduro nih 19 minit dulu sanduro 19 minit wale ya dulu lo lagi mayam pung nipa min nipa le ye oi ma hare isna ngasi pung nipa min nipa le segi ai viral ta rahe hai LBC oke nih karena kata komen RJ Tanu full support niko RJ Tanu full support niko dokagi karena RJ gelbi sina RJ Tanu full support niko thank you doge pari mana karba ai di ara kare nang rang na return tora bani hairu ha ngarang na return tora bani hairu तोरा बनाई दुगे सारे जनों का दुगे दुना सभी सिस्टर पूछो दुगे ऐसा जी एक बात बताओ तनु जी परी जी कसर जी ये सब इतने ब्यूटीफुल क्यों है वही माँ शीरे है कदा मसक का हंगजले है वो निपा से तनु जी ने कहा बच्चे परी है ना नो कराए कौन कराए दुगे सुबह ही ये क्या बोल रही है दुगे हम सुंदर नहीं है क्या सुरभि सिस्टर दुगे परी मना मिशिंगुम्बा हंदे कमाइना सब तौरिनो आरजे मी मसिंगसु हंदे कमाइना सब तौरिनो आरजे नंगोंदा ताइनानी ngarang togre haibani che pari ngarang togre haidudina ngasi toina te ngarang togre bani मुझे ऐसे ऐसा लग रहा है मुझे भी पता नहीं कौन सी चक्की का आटा खाता है पूछो बेसन का आटा खाता है तो दिल आपकी तो वो ही है पर सभी सिस्टर बहुत सुंदर है पहले कारण तो रे तुम 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 मुझको ऐदी मी लेतरदसु तुम लेदुनी आज गेल भी लो लेदुनी दुगा हेम सुंदर वाह थैंक यू सुरभि जी खांगते निपा कारण तो रे मेरी क्या मेरी चटिया चाटुरिया बड़ी होशियार मेरी बड़ी चुटियार बड़ी होशियार तनु वेरी हैप्पी है ना सुबह एक दिन हम दोनों मिलके उछलते हैं फिर पूछेंगे ठीक है बच्चे ऐसा ना करे सुरभि एक दिन हम दोनों मिलके उछलते हैं फिर पूछेंगे ठीक है तो भाई जना ऐदी
ꯆꯅꯤ ꯂꯤꯚꯔ ꯈꯔ ꯃꯥꯟꯕꯅꯤ ꯍꯥꯏꯕꯤꯔꯛꯎ दिन ऐसा है ना तो मैं ऐसा सिंगा आप कहाँ से हो आए आप सभी असम से हो आए तो कोई पाइम देना भालो भालो जो अरे भैया ब्लू तो ले लो आए अच्छा ले लेगा क्या बोलो ना पहले ब्लू लेने आए तो बोलेगा तो तब ले लेगा ना ब्लू ले लिया भैया भैया ना बहन जी है पता नहीं ये ले लिया है तो कहेगी मैं त्रिपुरा से हूँ सुरभजी है तो मैं असम अभी दिल्ली में हूँ आई तनु फ्रॉम गुजरात फिर आप सभी हिंदी में बात नहीं करते आए सब मणिपुरी है ऐसा जना आप कहाँ से हो आए तो गए दुलूना नमा तनु दुगला फा फापरा जगह से है दुगला फाफड़ा जगह से है दुगे पर मुन्ना आरजे आप सब एक दूसरे को कैसे समझते हो कौन सी लैंग्वेज बोलती है आप मणिपुरी लैंग्वेज है भाई मणिपुरी मणिपुरी मितई मितई है मितई पता है क्या मणिपुर पता है परी ममना मैं मर से हूँ मैं तो म्यांमार से हूँ भाई तनु जना जय काली माता है माँ शिरंगनी है हम सब मणिपुर है इसलिए मणिपुर से बोलते ही हो देखो पर बांग्लादेश पर नीचा है देखो चाइना पर मामा का घर है माँ हम में आगरा से मैं सिस्टर हूँ अया अरे सिस्टर जी हो क्या ना भाई जी हो तो नीचे परी लोरे है देखो ना ओह एलबी ख़त्म करो फोबारा फोड़ दूंगा हाँ थोपड़ा फोड़ दूंगा अभी ख़त्म करो ये सिस्टर जी है क्या अच्छा अच्छा सिस्टर जी क्या खाना साना खाया है क्या खाया है आज दाल भात खाया क्या ना आज रोटी खाया है आज जी काली माता हाइबा दुर्गा तुषांदगी तौरी तुषान आई काली मागी करे बकनी आई सुरभई जी आगरा ताजमहल के पास में हो क्या आजमा तालमे की पास में हो क्या तो गई सुबह ने गुल्लू भाई आराम से समझ रही है आरजे भाई ऐसे समझो गुस्सा क्यों करते हो दुलू भाई आराम से समझ दुलू भाई आराम से समझ रही है आरजे भाई ऐसे समझो ना गुस्सा क्यों कर रही हो मैं गुस्सा नहीं कर रहा हूँ भाई भाई ना बहन जी है क्या सुरभि बहन जी मैं गुस्सा नहीं कर रहा हूँ तो तनुजा ना गुड मॉर्निंग सार आर से तो कोई समझ दस महल से दूर हूँ जना गूगल पे नंबर दो आए तनु जी को गूगल पे का नंबर दो छोर बसी जल्दी ख़त्म करो 1 बजे ख़त्म 2 बजे ख़त्म करेगा दिल मेरा चाहे हम मजाक करती है हर वक्त ही दिन जी हम मजाक करते हैं हर वक्त हर दिन तनुजी ने कहा हंस नहीं की वैसे नहीं किया है कौन फुटबॉल खेले हो दगगी चे परी गया दगगी परी पाकिस्तान पर मौसा का घर है पाकिस्तान पे मौसा का घर है कोई माँ पाकिस्तान पे मौसा का घर है मेरा घर कहाँ पे है पता है क्या शुरबशी
दुलू चे परी दी है लइए चे परी आप सबको मेरी किसी की बात को बुरा लग हो तो सॉरी। अरे सूर्यवशी किस लिए बुरा लगेगा भाई? बहन जी, सिस्टर किस लिए बुरा लगेगा? आप आए हो मेरे एलबी में, आए हो सबके साथ बात कर रहे हो, एक किस लिए बुरा लगेगा? हम तो हिंदी में, हम लोग हिंदी भी पता है हम लोगों को, आसाम से हो, हिंदी भी पता है, सबको पता है, बुरा किस लिए लगेगा? दुलना ओ एलबी ख़त्म करो, थोबरा फोड़ दूंगा, नहीं तो आंखें निकाल के गोटी खेलूंगा। आई माँ, ए दुलू को देखो सूर्यवशी क्या बोल रहा है, देखो मुझे मारेगा बोल रहा है। परिमना बांग्लादेश पर दीदी का घर। अच्छा दुलू ने सुरभि जी मजाक मस्ती में कोई सॉरी नहीं है दुगई नमा तनु है दुगई जी, जहाँ दो मुझे तब पता चले कि एलबी वायरल वायरल में अरे जहाँ दो मुझे तब पता चले कि एलबी वायरल में दुगई सारी चना तो पा मी चंगक पा भागी तौरुनु है हम सब मजाक मस्ती करते हैं अपने भाई की एलबी में। हाँ सब मजाक मस्ती कर रहा है, कोई आपको बुरा नहीं बोल रहे सूर्यवशी, कोई बुरा मत मानो, ये सब मजाक कर रहे हैं सब। दुगई तनु चना कोकराझार दुगई तनु चना गुड नाइट स्वीट ड्रीम ऑल दुगई तनु चना मस এই অঞ্চলত অসমীয়া মোৰ मस এই অঞ্চলত অসমীয়া মোৰ आंखें निकाल के गोटी खेलूँगा, एलबी ख़त्म कर लो भैया। तो भाई थैंक यू, गुड नाइट, राधे राधे सभी सभी को, गुड नाइट सुबह, गुड नाइट मेरे एलबी में आने के लिए थैंक यू। और नेक्स्ट टाइम मेरे एलबी माँ मैं नहीं ले रहा, मैं लोचा लगे एलबी से तो भाई मैं चंगे तो खोटी में गंगा कही मैं चंगा तो मैं चनागा तो कोठी में गंगा है तो भाई गुड नाइट हम भी है। सो भाई सबको भगाने के लिए एक टेक्निक लाना पड़ेगा, पागल हो गया सब, मस्ती मजाक ज़्यादा हो गया। तो भाई सो भाई वर्मा ना नो करे, मैं 2 बजे तक करूँगा और सिर्फ 8 मिनट बाकी है, उसके बाद एलबी ख़त्म करेगा। Kuapiro. Hmm. चल तल चलता हूँ, लड़ती हो गया, गुड नाइट ऑल सिस्टर, इताओ बाय बाय। चलता हूँ वो चलता करी मैं चलता हूँ, लेट हो गया, गुड नाइट ऑल सिस्टर एंड बाय बाय। ठीक है मैम, सी बंद करो, बस करो कहीं जना नेट कौन बाहर क्या देगा, नट कौन बाहर की देगा है लोई हाइरो ओई मा ऐसा मैं थे लोई पुंग नहीं लोई चला गया तो भाई मैं चलना। अच्छा चलता हूँ, दुआ में याद रखना। ऐसा मैं चलना परी सिस्टर नसीदी कब कब करी कब ये करी कपी न मरंग थे एम रोना है हंसना है ये दुनिया कहीं मी लोई चखरे नहीं लोई अर्जे करी किनो लोई बाय यारोय अर्जे करी किनो लोई बाय यारोय पुंगा लोई गई छे तनु चेन करी अर्जे पुंगा नी बो कना लगे है ना याद रखो ओके। इसे तनु आई पुंग बारदा दे तुंग गई नहीं पुंगा नी कना लगे तो लई मी अमा तले कना लगे पुंगा अमा तले आई मैं दिलू से ले मैंने इसे पारी से ले मैंने मयंग थे मिनाओ कब कनुआए दुलना कभी अलविदा ना कहना, जिंदगी एक सफ़र सुहाना, कल क्या होगा कैसे जाना। हाय गुड
ꯏꯇꯥꯎ ꯆꯨꯝꯃꯦ ꯏꯇꯥꯎꯅ ꯍꯥꯏꯔꯤ ꯋꯥꯔꯤꯁꯦ ꯆꯨꯝꯃꯦꯍꯦ ꯀꯕꯤ ꯑꯜꯕꯤꯗꯥ ꯅꯥ ꯀꯦꯍꯦꯅꯥ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯍꯔꯦ ꯃꯨꯍꯥꯔꯤ ꯍꯦ ꯅꯔꯌꯅ ꯕꯁꯨꯗꯦꯕ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯆꯥꯎꯔꯦ ꯑꯗꯨꯗꯒꯤ ꯇꯅꯤꯆꯟꯅ ꯑꯦꯜ ꯕꯤ ꯍꯥꯏꯅ ꯀꯞꯀꯔꯦ ꯄꯔꯦ ꯁꯤꯁꯇꯔ ꯁꯤꯁꯇꯔ ꯑꯍꯟ ꯑꯍꯤꯡꯅ ꯅꯨꯡꯁꯤꯕ ꯃꯤꯇꯥꯒꯤ ꯄꯤ ꯇꯥꯔꯒ ꯒꯤꯐ ꯄꯤꯔꯛꯄꯗꯣ ꯗꯤꯜ ꯁꯨꯗꯤꯌꯥꯏ ꯗꯤꯜ ꯁꯨꯂꯤꯌꯥꯏ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯏ ꯏꯇꯥꯎ ꯑꯩ ꯍꯥꯠꯇꯣꯛꯑꯗꯤ ꯍꯌꯦꯡꯗꯒꯤ ꯑꯦꯜꯕꯤ ꯂꯥꯛꯑꯔꯣꯏꯌꯦ ꯑꯗꯨꯒ ꯄꯔꯤꯃꯣꯝꯅ ꯁꯣꯖꯥ ꯂꯥꯂꯥ ꯁꯣꯖꯥ ꯖꯦ ꯁ꯭ꯋꯥꯃꯤ ꯅꯥꯔꯌꯅ ꯑꯦꯜ ꯕꯤ ꯑꯣꯐ ꯃꯤꯅꯤꯠ ꯃꯔꯤ ꯂꯣꯏꯔꯒ ꯑꯣꯐ ꯇꯧꯁꯤꯜꯂꯒꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯔꯤꯁꯦ ꯄꯨꯡ 41 ꯃꯤꯅꯤꯠꯇ ꯇꯥꯔꯤꯔꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯕꯨ ꯑꯦ 41 ꯃꯤꯅꯤꯠꯇ ꯌꯦꯡꯉꯔꯤꯁꯤꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯖꯩꯁꯦ ꯅꯁꯥ ꯁꯣꯔ ꯐꯨꯜꯂꯤ ꯍꯟꯗꯛꯇꯤ ꯑꯦ ꯏꯇꯥꯎ ꯀꯩ ꯍꯥꯏꯅꯣ ꯅꯁꯥ ꯁꯣꯔ ꯐꯨꯜꯂꯤ ꯍꯟꯗꯛꯇꯤ ꯑꯗꯨꯗꯒꯤ ꯇꯅꯤꯖꯅ ꯖꯦ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯦꯜ ꯕꯤ ꯑꯣ ꯐꯠ ꯁ꯭ꯋꯥꯍꯥ ꯀ꯭ꯂꯤꯟ ꯀ꯭ꯂꯤꯟ ꯁ꯭ꯋꯥꯍꯥ ꯑꯥꯔꯖꯦ ꯁꯣꯖꯥ ꯁ꯭ꯋꯥꯍꯥ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ 15ꯗ ꯂꯩꯔꯦ ꯂꯥꯏꯔꯤꯛꯁꯦ ꯍꯦꯟꯗꯤ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯙꯦ ꯒꯣꯕꯤꯟꯗ ꯍꯦꯔꯥ ꯌꯥꯔꯒ ꯂꯣꯏ ꯀꯥꯏꯗꯣꯔꯦ ꯉꯁꯤ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯔꯦ ꯅꯁꯥ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯔꯦ ꯌꯥꯏ ꯑꯗꯨꯒ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯃꯤ ꯑꯍꯨꯝ ꯂꯩꯒꯦ ꯃꯤ ꯑꯍꯨꯝ ꯂꯩ ꯏꯆꯦ ꯑꯥꯔꯖꯦ ꯃꯟꯇ꯭ꯔ ꯇꯟꯇ꯭ꯔ ꯁ꯭ꯋꯥꯍꯥ ꯗꯁꯥꯅꯤꯌꯦ ꯗꯁꯥꯅꯤ ꯇꯨ ꯚꯨꯠ ꯀꯩꯅꯣ ꯑꯥꯔꯖꯦ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦ ꯑꯥꯔꯖꯦ ꯃꯥꯡꯈ꯭ꯔꯦ ꯀꯥꯏꯅꯣ ꯍꯁꯅꯥ ꯍꯦ ꯀꯕꯤ ꯔꯣꯅꯥ ꯍꯦ ꯌꯦ ꯖꯤꯟꯗꯒꯤ ꯁꯨꯍꯥꯅꯥ ꯍꯦ ꯀꯅꯥꯅꯣ ꯁꯦꯠꯑꯞꯀ ꯂꯥꯛꯏꯁꯦ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯒ ꯁꯦꯠꯑꯞ ꯍꯥꯏ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯀꯁꯥ ꯃꯔꯥꯡꯊꯦꯝ ꯁꯦꯇꯞꯁꯦ ꯀꯅꯥꯅꯣ ꯑꯗꯨꯒꯤ ꯇꯅꯤꯇꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯒꯦꯀꯣ ꯑꯩ ꯃꯇꯝ ꯌꯧꯔꯤ ꯁ꯭ꯀꯨꯜ ꯆꯠꯂꯒꯦꯀꯣ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒ ꯃꯤ ꯑꯁꯤꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯃꯤꯁꯨ ꯋꯥꯠꯇꯦꯅꯦ ꯍꯥꯏ ꯈꯪꯗꯦ ꯃꯤꯁꯨꯝ ꯂꯩꯔꯤ ꯃꯤꯁꯦ ꯑꯗꯨꯒꯤ ꯃꯃꯥ ꯇꯅꯨ ꯅꯨꯡꯁꯤꯃ ꯉꯁꯤꯃ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯦꯇꯥꯞ ꯍꯥꯏꯅꯔꯒ ꯑꯩ ꯆꯣꯡꯕꯗ ꯀꯗꯥꯏ ꯑꯍꯤꯡꯁꯤꯒ ꯆꯣꯡꯉꯤꯁꯤ ꯀꯩꯅꯣ ꯂꯥꯏꯛ ꯗꯟ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯗꯟ ꯁꯦꯠꯑꯞꯁꯦ ꯀꯅꯥꯅꯣ ꯃꯌꯥꯝ ꯈꯪꯗꯔꯦ ꯔꯣꯅꯥ ꯍꯦ ꯍꯁꯅꯥ ꯍꯦ ꯃꯌꯥꯝ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯡ ꯑꯅꯤ ꯇꯥꯗꯣꯔꯦ ꯄꯦꯜꯂꯦꯍꯦ ꯑꯦꯜꯕꯤꯒ ꯃꯌꯥꯝ ꯆꯠꯂꯒꯦ ꯇꯨꯝꯃꯨꯔꯒꯦ ꯊꯦꯡꯉꯦ ꯑꯦꯜꯕꯤ ꯈꯇꯝ ꯀꯔꯣ ꯒꯣꯇꯤ ꯈꯦꯂꯨꯡꯒ ꯅꯍꯤ ꯇꯣ ꯍꯩꯃꯥ ꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯏꯇꯥꯎ ꯗꯨꯂꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯁꯦ ꯍꯣꯏ ꯍꯥꯠꯂꯨꯔꯣ ꯁꯤ ꯎꯕ꯭ꯔꯥ ꯑꯁꯤꯁꯦ ꯃꯦꯠꯈꯥꯏꯔꯨꯔꯣ ꯁꯤꯗꯅ ꯇꯧꯔꯣ ꯑꯦꯜꯕꯤꯅ ꯌꯥꯏ ꯐꯔꯦ ꯌꯥꯏ ꯇꯧꯔꯔꯣꯏ ꯑꯦꯜꯕꯤꯒ ꯑꯦꯜꯕꯤ ꯈꯇꯝ ꯀꯔꯣ ꯒꯣꯇꯤ ꯈꯦꯂꯨꯡꯒ ꯅꯍꯤ ꯇꯣ ꯃꯤ ꯀꯌꯥ ꯂꯩꯒꯦ ꯌꯦꯡꯉꯨꯔꯁꯦ ꯃꯤ 5 ꯂꯩ ꯏꯆꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯁꯦꯠꯑꯞ ꯒꯨꯗ
ꯒꯦꯠ ꯑꯥꯎꯠ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯦꯠꯑꯞꯅ ꯃꯃꯤꯡ ꯑꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯀꯁꯇꯃꯔꯗꯅ ꯄꯨꯡ ꯑꯅꯤ ꯇꯥꯔꯦ ꯀꯣ ꯚꯥꯏ ꯕꯥꯏ 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 ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯃꯥ ꯄꯨꯡ ꯑꯅꯤ ꯇꯥꯔꯦ ꯃꯌꯥꯝ ꯃꯁꯤ ꯀꯃꯥꯏꯅ ꯑꯦꯜꯕꯤꯁꯦ ꯄꯨꯡ ꯑꯅꯤꯕꯨ ꯇꯧꯋꯤꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯍꯦꯕꯨ ꯍꯣꯏ ꯃꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯨꯡ ꯑꯅꯤꯕꯨ ꯇꯥꯔ ꯂꯩꯔꯝꯃꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯣꯏ ꯃꯥ ꯄꯨꯡ ꯑꯅꯤ ꯇꯥꯔꯦꯍꯦ ꯁꯤꯔꯦ ꯁꯤꯔꯦꯍꯦ ꯉꯁꯤ ꯑꯩ ꯅꯨꯄꯤꯅ ꯉꯁꯤ ꯍꯥꯠ ꯇꯥꯔꯦ ꯃꯌꯥꯝ ꯇꯅꯨ ꯀꯔꯝ ꯄꯥꯜꯂꯤ ꯄꯨꯡ हो गया मैं चला जाओ 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 घर में जाओ सो जाओ अभी तनु करम पाली है तो कदम है तना बाय दो तनु जना मया बाय बाय गुड नाइट कल के लिए गुड मॉर्निंग है तो एल बी हौरो एमा हौरो लोरगे एल बी ओ एल बी नहीं जाऊंगा मैं बस हो गया एल बी नहीं जाऊंगी मैं बस हो गया है तो बाय बाय मयाम बाय बाय मयाम बाय बाय ꯃꯤ ꯇꯔꯨꯛ ꯂꯩꯔꯦꯀꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯩꯗ ꯅꯦꯠ ꯍꯥꯞꯄꯛꯑꯣ ꯑꯥꯔꯖꯦ ꯍꯣꯏ ꯏꯆꯦ ꯍꯌꯦꯡ ꯍꯥꯞꯄꯛꯀꯦ ꯅꯣꯠ ꯇꯦꯟꯁꯟ ꯍꯌꯦꯡ ꯍꯥꯞꯄꯛꯀꯦ ꯑꯩ ꯂꯨꯄꯥ ꯀꯌꯥ ꯅꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯋꯥꯆꯞꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯥꯞꯄꯛꯂꯛꯀꯦ ꯇꯦꯟꯁꯟ ꯂꯧꯔꯅꯨ ꯂꯣꯏꯁꯤꯜꯂꯛꯀꯦ ꯃꯌꯥꯝ ꯑꯦꯜꯕꯤꯁꯩ ꯑꯗꯨꯗꯤ एलबी बाय बाय कब करे दुलु कब करे फ़ोन पे करो एम बी कल सबको फ़ोन पे करूँगा मोदी का क्या ऑफ़र देंगे कल हम मैम लोग को बाय 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 उरबा बाय बाय तो उरबा बाय 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 साबधान सेटअप साबधान तो रम दे हाथ के नंग है ना साफ तो रमो ना तो सीजन नहीं हम नेट पैक दी नेट पैक हेंग नेट पैक पे रखे चे डोंट क्राई एंग्री मी आई दो हेंग थरक के नेट पैक तो बाय बाय नुंगाई वाई सानानिको ngasi pukara pung ahum bu wai sanani karim nungai elbi je pung ahum bu wai sanani to mayamna kare nungai kada tumba matam da bani nungai tere ꯔꯤꯀꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯦꯜꯕꯤ ꯇꯧꯅꯤꯡꯕꯅꯤꯀꯣ ꯃꯌꯥꯝꯅ ꯀꯔꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯇꯨꯝꯃꯣ ꯃꯊꯪ ꯀꯗꯥꯏ ꯑꯦꯜꯕꯤꯗ ꯐꯪꯉꯔꯁꯤ ꯑꯗꯨꯗꯤ मी चला मैं चला सब करने बाय बाय मैं बाय 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 लोइसल्लागे हरावबा यातेको लोइसल्लागे ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯑꯦꯜꯕꯤꯁꯦ ꯃꯌꯥꯝ ꯄꯨꯡ ꯑꯅꯤꯕꯨ ꯂꯩꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯑꯩꯗꯤ ꯄꯨꯡ ꯃꯉꯥꯕꯨ ꯇꯧꯅꯤꯡꯉꯤꯅꯤ ꯂꯣꯏꯁꯤꯜꯂꯒꯦ